comment là thuộc cho nó xem mà profile cho cái nó cha kasa che kasa darling này này là gì đây RJ ai phone thamage RJ phone thamage sound I say sound I say oh cha cha thank you तो आई के इधर खाली sound ना उधर darling you pass cái đầu re tàu đi xe cái đầu ri tàu đi xe comment này cho nó cái ai ba ai aina thage haina tawramba ai thage tawramba loine ningthau dar je tharu nang saunu he dar je da age chak sakhige age chak sakhige ja che charo robita na kare darling ai se khangde ne amuk lak ke ai chara pinjena this message is a whole is a review kanano hi to je kai no message ke thai ai hat lu kasar mitei na kare ba arje kari hijang chage oi ngasi kare ok thong ma chai kasar mitei ok thong ba bem chai che na kare ba lak e ai khalam ba as khayal ko ai khalam ba sa se kahel le ko ai thôi mà ningthau chanu ningthau ai khang de ne ningthau waro ba ja te ko ningthau ai khang de nang thang ne khang de ko om ke ni ma ka sam ai khang de nang thang ne nuwe ka thai mi te ne kai ba hauni ok thong ba mai ta re he nga si ok thong ba se khumi ni ta na ek tagi ai khuding da hai nga si ja chok I phadana ek tagi mi khuding da hai ba si di chope I phadana ai ningthau ka taro ge ne kai job kai da ma chopino ne ningthau mayam lang manin to na kape manin to tharo tanang tharo kanim kai tharo nang thao dar je kanim warau de nang thao kanim warau de dar je kanim warau de light thani hairaga thaba sei chope ningtho wai karim warau de nang tharo amuk toba sipu ware anirak toba didi lore ai amuk toba da ware ani toba da ware ai manda lai manda thi like dan aina lai manda ai to ge ai to ra bani ge si elbi to ra ge ai na to ini dar je na thara de thara su kusum kai de kana roya dar je na thara de thara su karim kana roya kari gina ning tho dumai hai no ye to dar je thamoi kap to ne ko nang dumai hai ra di dar je khang ge nang tha ne ne ko nang adu warau nu kadai ning tho ai lo chalo ro ning tho du di aduna ni okpa mali ai aduna ni na okpa male ai je kai no ai je manda blo na umai re du kai gi kare ning komani khana kare che ro bita to se subu ai bu chok le ne ai du kai bem chai che ne kare ba kasa mi te hai ai du kai komani thona kananam la ko ina han du mai na itanta kapata re manda kare ba o ipa makol atopa ama taye nangi do ai ni ne che komani thona kare dar che thau ro ai chopa ga itanta dar che
ꯊꯥꯔꯧꯔꯣ ꯑꯩ ꯆꯣꯞꯄꯒꯦ ꯏꯊꯟꯇ ꯊꯥꯔꯣ ꯅꯪ ꯊꯥꯔꯣ ꯀꯔꯤꯝ ꯀꯥꯏꯗ ꯊꯥꯎ ꯅꯤꯡꯊꯧ ꯊꯥꯎ ꯀꯔꯤꯝ ꯀꯥꯏꯗꯦ ꯗꯥꯔꯁꯦ ꯗꯥꯔꯁꯦ ꯊꯥꯔꯧꯔꯣ ꯑꯩ ꯂꯦꯐ ꯑꯣꯏꯔꯦ ꯍꯣꯏ ꯊꯥꯔꯣ ꯅꯤꯡꯊꯧ ꯊꯥꯔꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯤꯡꯊꯧ ꯀꯔꯤꯝ ꯀꯥꯏꯗꯦ ꯗꯥꯔꯁꯤꯁꯦ ꯃꯤ ꯂꯥꯛꯇꯁꯨ ꯑꯩ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯅꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯀꯔꯤ ꯅꯤꯡꯊꯧ ꯀꯞꯀꯅꯨ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯉꯁꯤ ꯃꯇꯧꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯂꯣꯏ ꯍꯣꯏ ꯃꯥ ꯗꯥꯔꯁꯦ ꯀꯔꯤ ꯗꯥꯔꯁꯤꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯒꯦꯅꯦ ꯅꯤꯡꯊꯧꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯃꯣꯏꯒ ꯍꯥꯏꯔꯤꯅꯦꯕꯣ ꯑꯩ ꯁꯤꯔꯦꯍꯦꯕꯣ ꯅꯤꯡꯊꯧ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯊꯥꯔꯔꯣꯏ ꯗꯥꯔꯁꯤꯅ ꯆꯨꯞꯄꯜꯂꯕꯅꯤꯅ ꯗꯥꯔꯁꯤꯅ ꯆꯨꯞꯄꯜꯂꯦ ꯍꯥꯏꯌꯦ ꯏꯁ ꯅꯤꯡꯊꯧ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯀꯩꯗꯧꯅꯤ ꯃꯃꯥꯡ ꯊꯥꯡ ꯉꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯃꯃꯥꯡ ꯊꯥꯡ ꯉꯝꯃꯣꯏ ꯅꯤꯡꯊꯧ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩ ꯊꯥꯔꯣꯏ ꯗꯥꯔꯁꯤꯅ ꯆꯨꯞꯄꯜꯂꯦꯅꯦ ꯑꯩꯅ ꯌꯥꯔꯦ ꯈꯨꯔꯨꯝꯖꯔꯤ ꯊꯧꯔꯨꯔꯣ ꯆꯠꯂꯦ ꯏꯊꯟꯇ ꯀꯞꯆꯔꯨꯒꯦ ꯍꯥꯏ ꯍꯥꯠꯂꯨꯔꯣ ꯅꯪ ꯑꯩꯅ ꯊꯥꯡ ꯄꯥꯏꯔꯧꯔꯣ ꯅꯤꯡꯊꯧ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯊꯥꯡ ꯄꯥꯏꯔꯧꯔꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯣ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯃꯁꯛ ꯎꯠꯂꯛꯀꯦ ꯉꯥꯏꯈꯣ ꯀꯁꯥꯔ ꯃꯩꯇꯩ ꯃꯁꯛ ꯎꯠꯂꯛꯀꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯅꯥꯝ ꯂꯥꯛꯂꯔꯣꯏ ꯀꯅꯥꯝ ꯂꯥꯛꯂꯔꯣꯏ ꯑꯩꯒꯤꯗꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯍꯦꯟꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏꯀꯣ ꯌꯥꯗꯦ ꯏꯆꯦ ꯑꯩꯁꯦ ꯃꯄꯥꯟꯗ ꯕꯔꯥ ꯂꯩꯕꯅꯤꯅꯦ ꯏꯆꯦ ꯃꯌꯥꯝꯒꯤ ꯃꯈꯣꯟ ꯇꯥꯔꯝꯒꯅꯤ ꯏꯆꯦ ꯈꯪꯗꯦꯀꯣ ꯏꯆꯦ ꯁꯥꯎꯒꯅꯨ ꯑꯩ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯔꯨꯝ ꯕꯔꯥ ꯂꯩꯕꯅꯤꯅ ꯃꯅꯥꯛꯇ ꯔꯨꯝ ꯕꯔꯥ ꯂꯩꯕꯅꯤꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯆꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯟꯁꯨ ꯀꯅꯥꯝ ꯂꯥꯛꯇꯦ 1 ꯑꯋꯥꯔ ꯍꯜꯂꯁꯨ ꯑꯩ ꯂꯥꯛꯀꯦꯅꯦ ꯅꯤꯡꯊꯧ ꯋꯥꯔꯧꯅꯨꯅꯦ ꯗꯥꯔꯁꯦ ꯂꯥꯛꯀꯅꯤꯅꯦ ꯏꯆꯥꯅꯨꯄꯤꯗ ꯗꯥꯔꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯏꯁꯨ ꯅꯨꯄꯤꯗ ꯗꯥꯔꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯌꯦ ꯑꯩꯗꯤ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯍꯥꯏꯌꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯕ꯭ꯂꯣꯛ ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯅ ꯇꯧꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯃꯌꯥꯝ ꯏꯁꯨ ꯅꯨꯄꯤꯗ ꯗꯥꯔꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯕꯦꯝꯆꯥꯏꯁꯤꯅ ꯑꯩꯗꯤ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅ ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯒ ꯑꯩꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯄ꯭ꯔꯤꯟꯁ ꯑꯩ ꯇꯧꯒꯦ ꯗꯥꯔꯁꯦ ꯍꯣꯏꯃ ꯑꯩ ꯁꯤꯔꯦꯍꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝꯅ ꯀꯔꯤ ꯑꯦꯇꯥꯛ ꯇꯧꯔꯛꯇꯣꯔꯦꯅꯦ ꯑꯩ ꯁꯤꯔꯦꯍꯦ ꯏꯁꯨ ꯅꯨꯄꯤ ꯕꯦꯝꯆꯥ ꯆꯨꯞ ꯉꯁꯤ ꯏꯆꯟꯅꯨꯄꯤ ꯕꯦꯝꯆꯥ ꯆꯣꯞꯄꯦ ꯉꯁꯤꯗꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯥ ꯀꯩꯗꯧꯅ ꯆꯣꯞꯄꯤꯅꯣꯅꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯗꯤꯄꯤꯀꯥ ꯑꯣꯟꯂꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯇꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯆꯥꯛ ꯆꯥꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯑꯩ ꯆꯣꯞꯄꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯩ ꯆꯣꯞꯄꯦ ꯍꯥꯏ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯃꯁꯛ ꯎꯠꯂꯛꯑꯅꯨ ꯑꯣꯛꯄ ꯃꯥꯜꯂꯝꯒꯅꯤ ꯍꯥꯏ ꯀꯔꯤ ꯑꯣꯛꯄ ꯃꯥꯜꯂꯝꯒꯅꯤ ꯅꯣꯛꯁꯟꯈꯔꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯔꯣꯕꯤꯇꯥ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯆꯠꯂꯦ ꯋꯥꯔꯦ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯅꯥ ꯀꯧꯕꯤꯔꯅꯨ ꯉꯁꯤ ꯀꯅꯥꯅꯣ ꯀꯧꯕꯤꯔꯅꯨ ꯑꯗꯣ ꯉꯁꯤ ꯍꯥꯏꯗꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯄꯨꯄꯨ ꯉꯁꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯉꯁꯤꯗꯤ ꯀꯣ ꯄꯨꯄꯨ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯉꯁꯤꯗꯤ ꯀꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯄꯤꯔꯤꯗꯣ ꯕꯣꯝꯅꯤ ꯍꯥꯏ ꯑꯥꯔꯖꯦ ꯍꯥꯏ ꯕꯤꯟꯗꯤꯌꯥ ꯏꯆꯦꯅ ꯍꯥꯏꯔꯦ ꯍꯥꯏ ꯑꯥꯔꯖꯦ ꯏꯆꯦ ꯕꯤꯟꯗꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯒꯤꯗꯃꯛꯇ
comment ningthona kare aiba ichunupi bemcha ngasigi numitse pende ai side he Prince kap kanu tok lo ai itaw bina karai ba Prince kap kanu tok lo ai dukai kasar mitay na karai ba comment se thaman ba kanam leitarabo thembai kanam leitarabo ai re before bro karai ba hi boss hello boss ai no comment ning thona karai ba chero bita changkat hatle chero bita changkat hatle aise dar jena ai ba ira pupu no iche bamtana karai ba era pupu ai re ira pupu ai re आरजे करी आरजे करी तुर करी ओक्सा जाइए कदे पिरा देसनी ओक्सा फंगबा दुबाई खमन ना करे बा थंबनेल से सेम ना रेडी लेरम ओइमा करे खमन निंग थो कइनो तो ये नंग नाई सीदे नाई दार जे नंगी दार जे नंगी मता लमन तोले आई तारे ने न तो दार जे लमन तोले ने Mem kami tini nasi yupa masak utpa ya roiko ice masak ule itu ice masak ule gratisnya kerai ba ce ban dindia ce bemca kolom jari air Robitana kadaya pri nakho noigi da RJ se bom lang dia noigi bada RJ se bom lang dia ye do khumen ni thona kadaya ba sak ulak kanu yening dare ai sak ulak kanu yening dare ai re ning thau je na ye ma da de kare sak thi re bai je before bro sorry guys saya kurang jare because bindia jena kaya iba piradesani lapi jeng ada piradesani kaya iba RJ new subscriber from Kasar Mitai Premila blog अच्छा Premila blog ना iba Kasar Mitai ni sih Premila blog aja new subscriber from Kasar Mitai thank you Mending thona kare da RJ se pusak man ki ऐसे कहीं ऐसे है दाल जैसे पुsak man ki है रे माने Premila blog na 5 like dan dogai bemcha iche na karai ba ei sire da nok podai before bro na bye nang thok ro before bro nang kana no thok ro gai ei gel bi da gai de ma lai noi lak to karing kai de Realisini blog na kare mayam punna makku aigi new video upload tongki bani please full watch to gai Realisini nange video ta pura full watch ni to gitu ina nangna thonga cha raga mukbang to raga loi video chicken ki mukbang to raga loi yenga bani na Nagiro bidana kare ba ok cha ba mi gi masak ulak kanwai
ꯑꯣꯛ ꯆꯥꯕ ꯃꯤꯒꯤ ꯃꯁꯛ ꯎꯠꯂꯛꯀꯅꯨ ꯍꯥꯏꯌꯦ ꯔꯣꯕꯤꯇꯥ ꯀꯤꯆꯟꯅ ꯀꯔꯦ ꯕꯤꯟꯗꯤꯌꯥ ꯂꯋꯥꯏ ꯄꯤꯁꯪ ꯕꯦꯝꯆꯝ ꯏꯆꯤꯟꯅ ꯀꯔꯥꯏꯕ ꯏꯆꯤꯟꯅ ꯀꯔꯥꯏꯕ ꯄꯍꯥꯔꯤꯒꯤ ꯑꯦꯜꯕꯤꯗꯅ ꯀꯞꯇꯦ ꯋꯥꯔꯦ ꯏꯄꯥ ꯑꯦꯜꯕꯤꯗꯅ ꯏꯜꯄꯥꯒꯤ ꯑꯦꯜꯕꯤꯗꯅ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ ꯑꯦꯝ ꯑꯦꯁ ꯕ꯭ꯂꯣꯛ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯃꯤꯇꯩ ꯀꯩꯅꯣꯅꯦ ꯀꯔꯥꯏ ꯑꯥꯏꯗꯤ ꯀꯌꯥꯅꯣꯅꯦ ꯀꯁꯥꯔ ꯃꯤꯇꯩ ꯅꯪꯒꯤꯕꯨ ꯑꯥꯏꯗꯤ ꯀꯌꯥꯅꯣꯅꯦ ꯑꯦꯝ ꯑꯦꯁ ꯕ꯭ꯂꯣꯛꯇ ꯑꯩꯅ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯔ ꯇꯧꯔꯦꯅꯦ ꯍꯌꯦꯡ ꯉꯥꯀꯨꯝ ꯀꯛꯊꯠꯀꯅꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯔꯒ ꯍꯌꯦꯡ ꯉꯥꯀꯨꯝ ꯂꯧꯊꯣꯛꯀꯅꯨꯀꯣ ꯕꯤꯇꯥ ꯀꯤꯆꯟꯗ ꯄ꯭ꯔꯦꯃꯤꯂꯥ ꯂꯥꯄꯤꯁꯟꯈꯔꯦ ꯑꯦꯝ ꯑꯦꯁ ꯕ꯭ꯂꯣꯛꯅ ꯂꯥꯏꯛ ꯗꯥꯟ ꯑꯦꯟ ꯕꯤꯗ꯭ꯌꯥ ꯗꯦꯕꯤꯅ ꯀꯔꯦ ꯔꯣꯕꯤꯇꯥ ꯑꯣꯀꯦ ꯍꯥꯏꯅ ꯀꯣꯡꯁꯟꯈꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯃꯃꯤꯠ ꯃꯔꯤ ꯑꯣꯏꯔꯦ ꯍꯥꯏ ꯕꯤꯟꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯂꯕ ꯍꯥꯏꯅ ꯄꯤꯁꯟꯈꯔꯦ ꯑꯁꯥ ꯁꯤꯡꯍꯥ ꯂꯥꯛꯑꯦ ꯑꯁꯥ ꯂꯥꯛꯑꯦ ꯑꯁꯥ ꯂꯥꯛꯑꯦ ꯑꯁꯥ ꯏꯀꯥꯏꯗꯦꯍꯦ ꯉꯁꯥꯏ ꯑꯦꯜꯕꯤ ꯇꯧꯔꯒ ꯑꯃꯨꯛ ꯑꯦꯜꯕꯤ ꯇꯧꯔꯛꯑꯦꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯁꯦ ꯉꯁꯤ ꯍꯨꯏ ꯃꯥꯜꯂꯦ ꯍꯥꯏ ꯍꯨꯏ ꯅꯠꯇꯦ ꯁꯟ ꯃꯥꯜꯂꯦ ꯁꯟ ꯁꯟ ꯃꯥꯜꯂꯦ ꯍꯥꯏꯌꯨ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯑꯥꯔꯖꯦ ꯍꯥꯏ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯅꯠꯇ꯭ꯔꯗꯤ ꯕꯣꯝ ꯂꯪꯗꯣꯏꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯉꯁꯤ ꯄꯦꯟꯗꯦꯀꯣ ꯑꯩ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯂꯕꯥꯏ ꯄꯤꯁꯟꯈꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤ ꯗꯥꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃ ꯍꯧꯔꯦ ꯍꯥꯏꯌꯦ ꯍꯣꯏ ꯃꯥ ꯑꯩ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯍꯧꯔꯦ ꯒꯥꯏꯅꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯎꯁꯥ ꯁꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯕ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯁꯥ ꯁꯤꯡꯍꯥꯅ ꯅꯣꯛꯁꯟꯈꯔꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯒꯥꯏ ꯑꯣꯏ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯔ ꯑꯩꯁꯦ ꯍꯥ ꯂꯥꯛꯎꯔ ꯅꯪ ꯑꯩꯅ ꯊꯥꯡ ꯄꯨꯔꯛꯎꯔꯣ ꯊꯥꯡ ꯀꯥꯏꯅꯣ ꯊꯥꯡ ꯄꯨꯊꯣꯔꯛꯎꯆꯣ ꯊꯥꯡ ꯄꯨꯊꯣꯔꯛꯎꯁꯦ ꯊꯥꯡ ꯐꯦꯡꯕ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯎ ꯌꯦꯡꯒꯦ ꯑꯗꯨꯒ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯎꯔꯕꯁꯤꯅ ꯑꯣ ꯁꯣꯔꯤ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣꯛ ꯊꯣꯡꯕ ꯆꯥꯏꯌꯦ ꯎꯔꯕꯁꯤ ꯆꯥꯔꯦ ꯄꯦꯟꯅꯦ ꯔꯣꯕꯤꯇꯥ ꯃꯁꯥ ꯅꯨꯡꯉꯥꯏꯔꯕꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯅꯕ ꯍꯧꯔꯦꯗ ꯑꯥꯔꯖꯦꯁꯦ ꯉꯁꯤꯗꯒꯤ ꯍꯥꯏꯌꯦ ꯁꯥꯎꯔꯦꯍꯦ ꯕꯣ ꯆꯥꯔꯦ ꯄꯦꯟꯖꯤꯟꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯂꯚ ꯍꯥꯏꯅ ꯇꯝꯈꯔꯦ ꯑꯗꯨꯒ ꯑꯁꯥ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯇꯨꯝꯅꯤꯡꯉꯦ ꯀꯅꯥꯗ ꯕꯣꯔꯣꯒꯤ ꯑꯦꯜꯕꯤ ꯕꯣꯔꯣꯒꯤ ꯑꯦꯜꯕꯤ ꯊꯦꯡꯅꯔꯨꯔꯦ ꯇꯨꯝꯅꯤꯡꯉꯦ ꯕꯣꯔꯣꯒꯤ ꯑꯦꯜꯕꯤ ꯊꯦꯡꯅꯔꯨꯔꯦ ꯑꯦꯝ ꯑꯦꯁ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯩꯒꯤ ꯑꯥꯏꯗꯤ ꯑꯅꯤꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯌꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯩꯗꯃꯛꯇ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯆꯥꯔ ꯄꯦꯟꯖꯩ ꯂꯥꯕ ꯍꯥꯏꯔꯦ ꯆꯥꯔ ꯄꯦꯟꯖꯩꯅ ꯀꯔꯤ ꯍꯥꯏꯕ ꯎꯔꯕꯁꯤ ꯂꯥ ꯄꯤꯖꯟꯈꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯂꯤꯖ ꯕꯣꯝ ꯂꯪꯉꯣ ꯍꯥꯏ ꯕꯣꯝ ꯂꯪꯉꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯝ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯨꯔꯣ ꯃꯤ ꯂꯣꯏꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯦꯝ ꯑꯦꯁ ꯕ꯭ꯂꯣꯛꯅ ꯑꯥꯔꯖꯦꯒꯤ ꯄꯤꯁꯨꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯄꯤꯁꯨꯝ ꯐꯖꯩ ꯈꯣꯏꯂꯥꯡꯁꯨ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯀꯣꯏꯂꯥꯡꯁꯨ ꯀꯔꯤ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯀꯣꯏꯂꯥꯡꯁꯦ ꯇꯨ ꯀꯣꯏꯂꯥꯡꯁꯨ ꯐꯖꯕꯅꯤ ꯑꯦꯝ ꯑꯦꯁ ꯕ꯭ꯂꯣꯛꯅ ꯑꯥꯔꯖꯦꯁꯦ ꯄꯤꯁꯨꯝꯁꯨ ꯐꯖꯩ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩꯗꯅ ꯑꯁꯥ ꯁꯤꯡꯍꯥ ꯂꯞ ꯄꯤꯁꯟꯈꯔꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯈꯨꯃꯟ ꯀꯔꯤ ꯇꯧꯔꯒꯦ ꯏꯁ ꯈꯨꯃꯟ ꯅꯤꯡꯊꯧ ꯁꯥꯎꯈ꯭ꯔꯦ ꯏꯆꯦ ꯈꯔ ꯊꯦꯝꯃꯨꯁꯤꯗꯣ ꯈꯨꯃꯟꯁꯦ ꯑꯁꯥ ꯁꯤꯡꯍꯅ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯃꯅꯤꯡꯒꯤ ꯏꯁꯩꯗꯣ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯂꯥꯛꯇꯥꯔꯦ ꯂꯥꯛꯁꯅꯨꯏ ꯑꯩ ꯂꯧꯊꯣꯛꯀꯦ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯉꯁꯤꯁꯦ ꯑꯩ ꯍꯥꯠꯄ ꯀꯧꯗ꯭ꯔꯣ ꯉꯁꯤꯁꯦ ꯃꯥꯗ ꯍꯥꯠꯄ ꯀꯧꯗ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯗ ꯍꯥꯠꯄ ꯀꯧꯔꯦ ꯍꯥꯏ ꯑꯩꯅ ꯉꯁꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯒꯨꯂꯥꯞ ꯄꯤꯁꯟꯈꯔꯦ ꯑꯗꯩ ꯆꯥꯗ ꯄꯦꯟꯖꯩꯅ ꯎꯁꯥ ꯂꯩꯃ ꯂꯥꯞ ꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯎꯔꯨꯕꯁꯤ ꯁꯣꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯍꯥꯎꯅꯤ ꯍꯥꯏꯌꯦ
ꯍꯥꯎꯗꯩꯗꯤ ꯄꯣꯛ ꯄꯥꯝꯕꯅꯤ ꯄꯣꯛ ꯂꯕꯔꯅꯤꯗꯤ ꯆꯥꯔꯦ ꯄꯦꯟꯁꯤꯗꯅ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨꯂꯤ ꯑꯟꯖꯨꯂꯤ ꯑꯟꯖꯂꯤꯔ ꯑꯟꯖꯨꯂꯤꯔ ꯑꯗꯨꯒ ꯎꯔꯨꯕꯁꯤꯅ ꯀꯗꯥꯏꯕ ꯕ꯭ꯂꯨ ꯄꯤꯕꯤꯔꯛꯎ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯗꯥꯏꯕ ꯆꯦ ꯎꯆꯥ ꯗꯥꯔꯖꯁꯦ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯒꯅꯤ ꯍꯥꯏꯅ ꯊꯝꯅꯦꯜꯗ ꯁꯦꯝꯕ ꯀꯣꯠꯅ ꯍꯔꯥꯎꯕꯅꯤ ꯑꯗꯨꯒ ꯀꯞꯂꯦ ꯉꯁꯤ ꯅꯤꯡꯊꯧ ꯑꯩ ꯅꯪꯅ ꯀꯔꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯈꯟꯁꯨ ꯈꯟꯖꯦꯀꯣ ꯅꯤꯡꯊꯧ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯨ ꯐꯣꯟꯗ ꯗꯥꯔꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯀꯗꯥꯏ ꯑꯦꯜꯕꯤ ꯇꯧꯅꯤ ꯍꯥꯏꯅ ꯅꯪꯒꯤ ꯑꯦꯜꯕꯤ ꯇꯧꯕꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯥꯎꯒꯅꯨ ꯅꯤꯡꯊꯧ ꯁꯥꯎꯒꯅꯨ ꯑꯩ ꯀꯔꯤꯝ ꯅꯪꯒꯤꯗꯃꯛꯇ ꯅꯪꯒꯤ ꯑꯀꯥꯏꯕ ꯑꯩ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯗꯥꯔꯁꯦ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦ ꯑꯩꯅ ꯑꯗꯨꯒ ꯕꯤꯗ꯭ꯌꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯛ ꯗꯅ ꯍꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯑꯦꯟꯖꯦꯂꯤꯅ ꯆꯥꯔꯦ ꯌꯥꯖꯕ꯭ꯔꯣ ꯍꯥꯏ ꯀꯔꯤ ꯍꯪ ꯆꯥꯔꯒꯦ ꯏꯆꯦ ꯆꯥꯅ ꯄꯦꯟꯁꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯂꯥꯞꯄꯤꯔꯦ ꯎষꯥ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦꯗ ꯂꯥꯞꯄꯤꯈ꯭ꯔꯦ ꯑꯟꯖꯂꯤ ꯂꯨꯄ꯭ꯔꯥꯅ ꯔꯣꯕꯤꯇꯥ ꯂꯥꯞꯄꯤꯈ꯭ꯔꯦ ꯆꯥꯅ ꯄꯦꯟꯖꯩ ꯏꯆꯦꯅ ꯕꯤꯗ꯭ꯌꯥ ꯂꯕꯤꯌꯨ ꯍꯥꯏꯔꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣꯛ ꯁꯥ ꯆꯥꯏ ꯑꯣꯛ ꯁꯥ ꯑꯣꯛ ꯑꯣꯛ ꯑꯁꯥꯁꯤꯡꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯀꯤꯠꯆꯦꯟ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯥꯞꯄꯤꯁꯟꯈꯔꯦ ꯑꯗꯣ ꯀꯁꯥꯔꯃꯤꯇꯩꯅ ꯑꯩ ꯇꯨꯝꯈꯤꯔꯣꯏ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤ ꯌꯥꯎꯈꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯩꯗꯃꯛꯇ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯑꯩ ꯑꯣꯛꯁꯥ ꯑꯣꯛꯁꯥ ꯊꯣꯡꯕ ꯆꯥꯏ ꯑꯣꯛꯁꯥ ꯑꯣꯛꯁꯥ ꯑꯗꯨꯒ ꯎꯔꯨꯕꯁꯤ ꯁꯣꯏꯕꯅ ꯀꯔꯤ ꯍꯥꯏꯕ ꯕꯣꯔꯣ ꯕꯦꯗꯦ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯗ꯭ꯔꯤ ꯃꯦꯗꯦ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯥ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤ ꯃꯥꯏ ꯚꯤꯗꯤꯑꯣꯗꯣ ꯇ꯭ꯔꯦꯟꯗ ꯐꯝꯃꯒ ꯃꯨꯛꯕꯥꯡ ꯅꯩꯕꯅꯤ ꯃꯥꯅ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯀꯤꯠꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯎꯔꯁꯤ ꯍꯥꯏ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯤꯇꯩ ꯇꯨꯝꯃꯨꯔꯣ ꯑꯦꯜꯕꯤꯁꯦ ꯌꯦꯡꯉꯨꯔꯅꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯆꯥꯅ ꯄꯦꯟꯖꯩ ꯏꯆꯦꯅ ꯀꯔꯤ ꯀꯁꯟ ꯃꯤꯇꯩ ꯃꯨꯛꯕꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯒ ꯎꯔꯕꯁꯤ ꯁꯣꯏꯕꯝꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯎষꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯅꯪ ꯄꯦꯟꯖꯩ ꯁꯤꯁꯇꯔ ꯂꯥꯞꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯑꯁꯥꯁꯤꯡꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯊꯛ ꯃꯤꯇꯩꯅ ꯑꯩꯁꯨ ꯄꯣꯛ ꯂꯕꯔꯅꯤ ꯍꯥꯏꯔꯁꯦ ꯑꯩꯗꯤ ꯄꯨꯔꯥ ꯄꯣꯛ ꯂꯕꯔ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯄꯣꯛ ꯄꯥꯝꯕꯁꯦ ꯉꯥ ꯁꯥ ꯉꯥ ꯑꯩ ꯆꯤꯛꯀꯟ ꯄꯥꯝꯗꯦ ꯑꯩꯗꯤ ꯄꯣꯛꯇꯤ ꯌꯥꯝ ꯄꯥꯝꯃꯤ ꯆꯤꯛꯀꯟ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯄꯣꯛ ꯄꯥꯝꯃꯤ ꯌꯥꯝꯅ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤꯅꯦꯃꯥ ꯅꯨꯡꯉꯥꯏꯇꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤꯟ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤꯟ ꯅꯨꯡꯉꯥꯏꯇꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯑꯃꯨꯛ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯀꯔꯥꯏ ꯏꯁꯀꯤꯝꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯩꯅꯣ ꯆꯥꯅ ꯄꯦꯟꯖꯤꯁꯤꯅ ꯊꯥꯔꯛꯏꯁꯦ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨ ꯏꯆꯦ ꯎꯔꯕꯁꯤꯅ ꯀꯔꯥꯏ ꯕꯣꯔꯣ ꯃꯨꯛꯕꯥꯡ ꯇꯧꯈꯤꯔꯣꯏꯗ꯭ꯔꯣ ꯇꯧꯒꯅꯤ 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 ꯃꯨꯛꯕꯥꯡ ꯉꯥꯏꯔꯝꯃꯨ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯉꯥꯏꯔꯝꯃꯨ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯊꯣꯔꯛꯀꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯄꯥꯔꯣ ꯆꯥꯅ ꯄꯦꯟꯖꯩꯒꯤ ꯀꯣꯃꯦꯟꯁꯦ ꯄꯥꯔꯣꯏ ꯀꯔꯤ ꯀꯔꯤ ꯊꯥꯖꯤꯜꯂꯛꯑꯒꯦ ꯑꯩ ꯄꯥꯅꯤꯡꯗ꯭ꯔꯦ ꯉꯁꯥꯏ ꯃꯩꯇꯩꯅ ꯆꯦ ꯄꯦꯟꯖꯩ ꯒꯨꯂꯥꯞ ꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯍꯥꯏ ꯆꯥꯅ ꯄꯦꯟꯖꯩꯅ ꯆꯥꯅ ꯄꯦꯟꯖꯩꯒꯤ ꯄꯥꯔꯔꯣꯏ ꯀꯣꯃꯦꯟꯁꯦ ꯑꯟꯖꯂꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯎꯁꯥ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯍꯥꯏꯅ ꯁꯥꯏꯟ ꯄꯤꯈꯔꯦ ꯑꯗꯨꯗꯒꯤ ꯕꯤꯗ꯭ꯌꯥ ꯗꯦꯕꯤ ꯑꯣꯟ ꯏꯆꯦ ꯕꯤꯗ꯭ꯌꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯄ꯭ꯔꯥꯅ ꯆꯦ ꯄꯦꯟꯖꯩ ꯀꯔꯤ ꯍꯤꯗꯥꯡ ꯆꯥꯒꯦ ꯍꯥꯏꯔꯦ ꯎꯔꯕꯁꯤ ꯁꯣꯏꯕꯝꯅ ꯔꯥꯖꯕ꯭ꯔꯣ ꯀꯨꯏꯔꯦ ꯎꯗꯕ ꯎꯔꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯖꯅ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯏꯇꯥꯎꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯌꯥꯎꯅꯨ ꯍꯌꯦꯡꯗꯒꯤ ꯌꯥꯎꯅꯨ ꯆꯥꯅ ꯄꯦꯟꯖꯩꯅ ꯑꯟꯖꯂꯤ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯍꯥꯏ ꯎꯔꯕꯁꯤ ꯁꯣꯏꯕꯝꯅ ꯚꯤꯗꯤꯑꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯕꯅꯤ ꯎꯁꯥ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯛ ꯗꯟ ꯆꯥꯅ ꯄꯦꯟꯖꯩꯅ ꯃꯥꯒꯤ ꯏꯃꯣꯖꯤ ꯊꯥꯖꯟꯈꯔꯦ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅꯈꯔꯦ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯃꯌꯥꯝ ꯁꯤꯒ ꯅꯣꯡ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯅꯨꯡꯁꯤꯕ ꯂꯥꯞ ꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯄ꯭ꯂꯤꯁ ꯆꯦꯛ ꯇꯈꯦꯜ ꯕꯦꯇ꯭ꯔꯤ 2% ꯉꯥꯏꯔꯤꯅꯦ ꯉꯥꯏꯔꯤ ꯍꯥꯏꯔꯤ
ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯕꯣꯔꯣ ꯃꯨꯛꯕꯥꯡ ꯉꯥꯏꯔꯕꯅꯤ ꯍꯥꯏ ꯎꯔꯕꯁꯤ ꯃꯨꯛꯕꯥꯡ ꯉꯥꯏꯌꯨ ꯉꯥꯏꯌꯨ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯁꯤꯅ ꯀꯔꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯃꯥꯟꯅꯔꯦ ꯑꯗꯨ ꯑꯩꯕꯨꯗꯤ ꯆꯥꯗꯦꯀꯣ ꯃꯄꯥ ꯃꯆꯥ ꯑꯩ ꯆꯥꯔꯤꯕ ꯑꯩꯅ ꯃꯥꯏꯔꯦꯟ ꯆꯥꯔꯦ ꯏꯆꯦ ꯅꯨꯡꯗꯥꯡꯗ ꯃꯥꯏꯔꯦꯟ ꯆꯥꯕ꯭ꯔꯣꯅꯦ ꯅꯨꯡꯗꯥꯡꯗ ꯃꯥꯏꯔꯦꯟ ꯆꯥꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯒꯦꯁꯇ꯭रिꯛ ꯑꯣꯏ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯀꯁꯥꯏ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯎꯁꯥ ꯂꯩꯃ ꯀꯔꯤ ꯍꯤꯗꯥꯡ ꯆꯥꯒꯦ ꯍꯥꯏ ꯔꯕꯤꯇꯅ ꯏꯇꯥꯎ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯅꯨꯡꯉꯥꯏꯇꯔꯦ ꯍꯣꯏ ꯑꯃꯨꯛ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯃꯨꯠꯊꯠꯂꯨꯁꯤꯦꯒꯦ ꯐꯦꯟꯒꯤ ꯑꯣꯏꯔꯝꯒꯅꯤ ꯐꯦꯟꯒꯤ ꯀꯔꯤ ꯁꯥꯎꯟꯅꯤ ꯁꯥꯕꯅ ꯂꯣꯏꯔꯦ ꯁꯤꯗ ꯑꯗꯨꯒ ꯆꯥꯅ ꯄꯅꯤꯁꯤꯅ ꯑꯟꯖꯂꯤ ꯂꯚ ꯌꯨ ꯏꯃꯣꯖꯤ ꯌꯥꯝ ꯊꯥꯖꯤꯟꯈꯔꯦꯍꯦ ꯏꯆꯦ ꯄꯦꯟꯖꯤꯁꯦ ꯏꯆꯦ ꯄꯦꯟꯖꯤꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯉꯥꯎꯔꯤꯍꯦ ꯎꯔꯕꯁꯤ ꯍꯩꯕꯅ ꯀꯔꯦ ꯕꯣꯔꯣ ꯇꯨꯝꯃꯒꯦꯀꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯇꯧꯔꯤ ꯀꯅꯥꯅ ꯁꯤꯒ ꯅꯣꯡꯂꯩꯁꯤ ꯇꯧꯔꯤ ꯀꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯤ ꯑꯁꯤꯒ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯄ꯭ꯂꯤꯖ ꯑꯥꯔꯁꯦ ꯖꯣꯏꯟ ꯇꯧꯔꯛꯂꯣ ꯍꯥꯏ ꯎꯁꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯌꯦꯔꯨꯝ ꯊꯣꯡꯉꯤ ꯃꯤꯇꯩ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯄꯦꯟꯖꯩ ꯒꯨꯂꯥꯞ ꯄꯤꯁꯟꯈꯔꯦ ꯂꯥꯞ ꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯑꯟꯖꯂꯤ ꯖꯒꯣꯏ ꯀꯩꯅꯣ ꯄꯤꯔꯤꯁꯦ ꯑꯄꯦꯜꯔꯅ ꯁꯤꯁꯦ ꯑꯄꯦꯜ ꯃꯥꯜꯂꯤꯅꯦ ꯑꯄꯦꯜ ꯄꯤꯁꯟꯈꯔꯦ ꯑꯄꯦꯜ ꯌꯥꯝ ꯄꯥꯟꯕ꯭ꯔꯣ ꯏꯆꯦ ꯅꯣꯏꯗꯨꯒ ꯑꯗꯨꯒ ꯎꯁꯥ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯦꯟ ꯂꯥꯏꯐ ꯍꯧꯈ꯭ꯔꯦ ꯈꯨꯃꯟꯒꯤ ꯂꯥꯏꯐ ꯍꯧꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯄꯦꯟꯖꯩ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯔꯣꯕꯤꯇꯥ ꯖꯒꯣꯏ ꯁꯥꯔꯁꯤ ꯍꯥꯏ ꯁꯥꯔꯣꯏ ꯏꯆꯦ ꯅꯪ ꯃꯇꯥꯡ ꯆꯥꯗꯅ ꯖꯒꯣꯏ ꯁꯥꯔꯛꯀꯅꯨꯀꯣ ꯆꯦ ꯄꯦꯟꯖꯩ ꯀꯤꯍꯣꯝ ꯄꯤꯖꯟꯈ꯭ꯔꯦ ꯀꯤꯍꯣꯝ ꯆꯥꯎ ꯏꯆꯦ ꯄꯦꯟꯖꯩ ꯅꯪ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛꯀꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏꯍꯦ ꯁꯅꯥꯃꯍꯤ ꯏꯁ ꯕꯦꯛ ꯃꯥꯂꯦꯝ ꯄ꯭ꯔꯗꯛꯅ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯄꯨꯟꯁꯤꯕꯥꯏ ꯑꯗꯨꯒ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯍꯥꯏ ꯔꯣꯕꯤꯇꯥ ꯀꯔꯤ ꯍꯤꯖꯥꯡꯅꯣ ꯍꯥꯏ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯟꯖꯂꯤ ꯌꯥꯝ ꯍꯥꯎꯏꯌꯦ ꯑꯗꯩ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛꯅ ꯂꯥꯏꯛ 11 ꯇꯧꯈꯔꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯃꯌꯥꯝ ꯌꯥꯗꯔꯦ ꯒꯨꯗ ꯅꯥꯏꯠ ꯔꯣꯕꯤꯇꯥ ꯀꯤꯆꯟꯅꯒ ꯏꯇꯥꯎ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯏꯁꯩ ꯇꯥꯔꯒ ꯗꯤꯋꯥꯂꯤ ꯏꯁꯩ ꯇꯥꯕꯗ ꯑꯩ ꯀꯞꯅꯤꯡꯉꯦ ꯑꯗꯨ ꯏꯆꯥ ꯄꯤꯟꯁꯤꯆꯅ ꯀꯔꯤ ꯍꯥꯏꯕ ꯋꯦꯜꯀꯝ ꯃꯥꯂꯦꯝ ꯐ꯭ꯔꯥꯝ ꯕꯣꯗꯥꯡ ꯑꯗꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯊꯥꯒꯠꯈꯔꯦ ꯕꯤꯗꯤꯌꯥ ꯏꯆꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯂꯦꯝ ꯃꯪ ꯐꯥꯔꯁꯤ ꯌꯥꯏ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯦ ꯃꯥꯂꯦꯝ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯔꯣꯕꯤꯅ ꯏꯆꯦꯅ ꯀꯔꯦ ꯏꯆꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯩ ꯖꯒꯣꯏ ꯁꯥꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯆꯦ ꯕꯤꯟꯗꯤꯌꯥ ꯀꯧꯖꯈꯔꯦ ꯑꯗꯨꯒ ꯏꯆꯥꯔ ꯆꯔꯥꯁꯦ ꯑꯄꯦꯟ ꯅꯠꯇꯦ ꯍꯩꯈꯅꯤ ꯑꯄꯦꯜ ꯀꯔꯤ ꯑꯄꯦꯜ ꯅꯠꯇꯦ ꯍꯩꯈ꯭ꯥꯅꯤ ꯍꯩꯈ꯭ꯔꯥ ꯍꯥꯏꯕ ꯑꯣ ꯍꯩꯈꯥ ꯍꯩꯈ꯭ꯔꯥ ꯑꯠꯆꯥ ꯑꯣ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯂꯥꯛꯑꯦꯍꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏ ꯑꯦꯜꯕꯤꯗ ꯀꯔꯥꯏ ꯂꯣꯏꯔꯝꯗꯥꯏꯗ ꯃꯥꯅ ꯀꯔꯤ ꯀꯣꯃꯦꯟ ꯇꯧꯔꯝꯃꯤ ꯌꯥꯏ ꯃꯥ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯔꯥꯏ ꯁꯤꯁꯇꯔꯗꯤ ꯀꯔꯥꯏ ꯃꯦꯁꯦꯖ ꯏꯅꯤꯡꯕ ꯏꯊꯔꯣꯏ ꯍꯦꯜꯂꯣ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯗꯦꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯂꯞ ꯄꯤꯁꯟꯈꯔꯦ ꯑꯁꯥꯅ ꯑꯣꯟ ꯑꯁꯥ ꯑꯣꯟꯒ ꯌꯥꯔꯣꯏꯌꯦ ꯑꯣꯟ ꯇ ꯍꯥꯏꯔꯛꯀꯅꯨ ꯀꯣꯃꯦꯟ ꯍꯥꯏꯔꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯆꯤꯆꯦꯅ ꯆꯦ ꯎꯁꯥ ꯑꯁꯝꯕꯤ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯥꯅ ꯄꯦꯟꯖꯩꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯗꯦꯟꯁ ꯇꯧꯔꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯑꯇꯩꯁꯨ ꯄꯤꯔꯛꯀꯦ ꯍꯥꯏ ꯏꯆꯦ ꯄꯦꯟꯖꯩ ꯀꯤꯍꯣꯝꯒ ꯆꯥꯔꯛꯀꯅꯨꯍꯦ ꯅꯈꯅꯥꯎꯗꯣ ꯀꯔꯤ ꯍꯥꯏ ꯐꯨꯟꯖꯖꯅꯤꯀꯣ ꯀꯤꯍꯣꯝ ꯌꯥꯝ ꯆꯥꯅꯨ ꯅꯈꯅꯥꯎꯗꯣ ꯐꯨꯟꯖꯖꯅꯤ ꯅꯪ ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯋꯥꯏꯇꯤꯅ ꯀꯛꯆꯅꯤ ꯀꯛꯈꯤꯁꯅꯨꯍꯦ ꯃꯋꯥꯒ ꯂꯧꯗꯦ ꯋꯥꯏꯇꯤꯒ ꯑꯩ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯅ ꯂꯥꯏꯛ ꯇꯧꯖꯔꯦ ꯌꯥꯏ ꯑꯗꯨꯒ ꯂꯨꯀ꯭ꯔꯥꯝꯅ ꯔꯣꯕꯤꯇꯥ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯆꯦ ꯄꯦꯟꯖꯩ ꯗꯥꯟꯁ ꯇꯧꯈꯔꯦ ꯆꯥꯔ ꯄꯦꯟꯖꯩ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯄꯤꯔꯛꯑꯣ ꯖꯒꯣꯏ ꯁꯥꯔꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯑꯁꯝꯕꯤ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯕꯦꯝꯂꯩ ꯍꯥꯏꯅ ꯂꯞ ꯄꯤꯁꯟꯈꯔꯦ ꯕꯦꯝꯃꯩꯅ ꯀꯔꯤ ꯍꯥꯏꯕ ꯕ꯭ꯔꯣ ꯄꯤꯇ꯭ꯔꯨ ꯇꯨꯝꯈ꯭ꯔꯕꯣ ꯄꯤꯇ꯭ꯔꯨ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯀ꯭ꯔꯥꯝꯅ ꯆꯦ ꯄꯦꯟꯖꯩ ꯖꯒꯣꯏ ꯁꯥꯔꯣ ꯍꯥꯏꯔꯦ ꯔꯣꯕꯤꯇꯥ ꯗꯥꯟꯁ 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 ꯑꯁꯝꯕꯤ
अंजलि लुकरमना असमली हाइसे कइनो है दुगई उषा इचेना कराई रोबिता असमली हिजांग बार बातोर बातोर ऊपरे आलू बिठिया हाइदुरा बातोर ऊपरे आलू बैठैया हाइदुरा आरजे ब्रो ऊ तो संगरे करे चारे पेंजी जना अंजलि जगोई तमक सारासी जगोई तमक सारासी है साव फजना साव इजे नंग जगोई दो दुगई उषा इचेना कराई बेमले नुआई रिपो आई अंजन दुगई अंजलि इचेना कराई चे पेंजे डांस संग करे दुगई रोबिताना चे उषा ओस चारे आई ओस चारे दुगई उषा लेमा इचेना कराई अंजलि नोंग ताब्रो दुगई बेमले नौरमना कराई नुआई चे उषा कमेंट लोय करे दुगई सब्सक्राइबर कराई मी जो मांग रहे दुगई रो कराई उषा इचेना कराई रोबिता नंगी सिदी सम खरे दाए सम मा असम चाबनीना वादे याबा पोस्ट को आपदा लगा नहीं लगा सुंगो नहीं लगा चथोगा लोरे ना अंदर असमबनी बेमले सिसा करियां चागे अंजलि लापसंगरे बेमले सिसा करी जाएंगे उचाई चे करी जांग चागे तारे पेंजी चे करी जांग चागे कसर मिते करी जांग चागे ओ ओहो चिपिंचे आजी इरोनबा चाय चारे पेंजी चे बोम थारा करी नंग ना खोनंग नहीं रहा नंग चे उषा दुनी ए बी ऐसे कहना बा बा थैंक यू कतर मिते ही है रे चे पेंजे उल्टा डांस सारे है उल्टा जो कोई सारे है मसे उल्टा साउंड तारा पेंजी ने करे थैंक यू कसन मिते दुगई उषा इचने करे बा अंजलि नंगा आइगा या लाभना देखो सीधा सीधा सु है सीधा सु नोंग चूरी है माने मैं दिल मेरा चाहे वो कुछ में नीलोय मांग रे तारा पेंजी चेंग रहा बा 옥사르수 옥 옥바 만데 그리기노 옥사르수 옥 그래봐 옥사르수 옥바 만데 그리기노 아이 옥사르수 옥 만데 아이로 말 맞응 옥 말 맞응 Jadi kasih mitin lagi komen param dre, kali itu komen param dro baik sih kasih mitin lagi. Pa bani he lagi komen param puni. Jadi kita nanti usah uk uk lamni. Jadi usah lagi belum na komen hai di cakare meam. Saya penjai ya nosang ada. Oki macam ni ura oki macam. Muro media atre. Kayaknya nang media atre kaya. Ah,
ꯄꯨꯡ ꯅꯤꯄꯥꯟꯗ ꯀꯔꯤ ꯁꯟꯗꯥ ꯑꯣꯏꯔꯒ ꯃꯤꯠ ꯌꯥꯗ꯭ꯔꯦꯒ ꯍꯥꯏꯔꯤꯕꯣ ꯄꯦꯜꯂꯦ ꯃꯌꯥꯝꯁꯦ ꯄꯦꯜꯂꯦ ꯑꯗꯨꯒ ꯕꯣꯔꯣ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯥꯏꯔꯦ ꯑꯗꯨꯒ ꯆꯥꯔꯄ ꯔꯣꯕꯤꯇꯥ ꯖꯒꯣꯏ ꯁꯥꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏ ꯅꯣꯛꯁꯜꯂꯛꯑꯦ ꯄꯦꯟꯖꯩꯁꯨ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏ ꯅꯠꯇ꯭ꯔꯥ ꯀꯣꯃꯦꯟꯗ ꯂꯩꯈꯣ ꯂꯩꯔꯝꯒꯅ ꯑꯥꯔꯖꯦ ꯃꯤꯇꯩ ꯐꯖꯅ ꯑꯥꯔꯖꯦ ꯃꯤꯇꯩ ꯐꯖꯅ ꯍꯥꯏꯔꯦ ꯐꯖꯅ ꯃꯥꯜꯂꯦꯍꯦ ꯔꯣꯕꯤꯇꯥ ꯁꯤꯡꯍ ꯀꯅꯥꯅꯣ ꯔꯣꯕꯤꯇꯥ ꯍꯥꯏꯁꯦ ꯔꯦꯕꯤꯇꯥ ꯁꯤꯡꯍ ꯐꯖꯅ ꯃꯥꯜꯂꯦꯍꯦ ꯍꯥꯏ ꯑꯗꯣ ꯀꯁꯥꯔ ꯃꯩꯇꯩꯅ ꯀꯔꯤ ꯔꯥꯖꯦ ꯃꯥꯜꯂꯦ ꯐꯖꯅ ꯍꯥꯏ ꯆꯥꯏꯔ ꯄꯤꯡꯖꯩꯅ ꯀꯔꯥ ꯑꯁꯥ ꯁꯤꯡꯍꯥ ꯉꯥꯏꯈꯣꯍꯦ ꯍꯥꯏ ꯉꯁꯥꯏꯁꯤꯅ ꯑꯣꯛ ꯑꯗꯨꯃꯥꯏꯅ ꯍꯪꯀꯣꯛ ꯈꯣꯡꯉꯣ ꯃꯥꯟꯕ ꯌꯦꯡꯉꯨꯍꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯆꯦ ꯄꯦꯟꯖꯩ ꯂꯥꯛꯑꯣ ꯖꯒꯣꯏ ꯁꯥꯁꯤ ꯍꯥꯏꯌꯦ ꯆꯥꯔ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥ ꯁꯥꯔꯛꯑꯣ ꯖꯒꯣꯏꯗꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯀꯤꯆꯟꯅ ꯆꯦ ꯎꯁꯥ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯍꯥꯏ ꯃꯥꯟꯗ꯭ꯔ ꯑꯩꯒꯤ ꯀꯔ ꯃꯈꯣꯟꯁꯦ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩ ꯁꯥꯔꯒꯦ ꯍꯥꯏ ꯖꯒꯣꯏꯁꯨ ꯁꯥꯕꯅꯦ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯁ ꯂꯣꯏꯔꯦꯍꯦ ꯏꯃꯣꯖꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯏꯃꯣꯖꯤꯅ ꯊꯥꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯆꯤꯅ ꯔꯦꯕꯤꯇꯥ ꯕꯦꯔꯤ ꯅꯥꯏꯁ ꯍꯥꯏ ꯃꯤ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯁꯅꯨꯍꯦ ꯃꯥꯡꯈ꯭ꯔꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯣ ꯑꯩ ꯃꯊꯟꯗ ꯑꯦꯜꯕꯤ ꯊꯥ ꯂꯩꯔꯝꯒꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯣ ꯃꯥꯜꯂꯦ ꯁꯝ ꯁꯥꯔꯥꯒ ꯇꯧꯔꯒ ꯑꯇꯩꯁꯨ ꯃꯥꯜꯂꯅꯤ ꯀꯩꯍꯥꯏꯕ ꯃꯥꯜꯂꯦ ꯁꯟ ꯁꯥꯔꯒ ꯁꯟ ꯁꯥꯔꯒ ꯇꯧꯔꯣ ꯑꯇꯩꯁꯨ ꯃꯥꯜꯂꯅꯤ ꯑꯩ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯑꯅꯨ ꯀꯩꯁꯪ ꯑꯅꯨ ꯈꯤꯇ ꯏꯁꯤꯔꯦ ꯑꯣꯇꯣ ꯔꯥꯇ ꯈꯤꯇ ꯂꯩ ꯁꯇ꯭ꯔꯤ ꯆꯥ ꯀꯔꯣ ꯒꯨꯃꯥ ꯆꯥꯃꯥꯏꯌꯦ ꯗꯤꯕꯣ ꯆꯥꯃꯥꯏꯅꯅꯤ ꯂꯥꯠ ꯃꯥꯔꯕꯨ ꯇꯣ ꯅꯤꯆꯦ ꯐ꯭ꯂꯥꯏꯕꯣ ꯒꯨꯃꯥ ꯑꯣ ꯕꯦꯝꯆꯥ ꯀꯔꯤ ꯑꯣ ꯕꯦꯝꯆꯥꯒꯤ ꯌꯨꯄꯥ ꯃꯥꯏ ꯄꯥꯏꯁꯟꯈꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯆꯦ ꯄꯦꯟꯖꯩ ꯄꯩꯁꯥ ꯊꯥꯔꯛꯀꯦ ꯍꯥꯏ ꯑꯅꯨ ꯀꯩꯁꯝꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯅꯣꯛꯈꯔꯦ ꯆꯥꯔ ꯄꯦꯟꯖꯩꯅ ꯀꯁꯥꯔ ꯃꯤꯇꯩ ꯉꯥꯏꯖꯔꯤ ꯍꯥꯏꯌꯦ ꯨꯃꯥꯔꯦ ꯇꯨ ꯨꯃꯥꯔꯦ ꯃꯥꯔꯕꯣꯔꯦ ꯇꯣꯔ ꯖꯃꯥꯏ ꯃꯥꯔꯕꯣꯔꯦ ꯇꯨ ꯒꯨꯃꯥꯔꯦ ꯇꯣꯔ ꯖꯃꯥꯏ ꯗꯤꯕꯣ এলপিতে 24 ঘন্টা এলপিতে থাকস গে তোর জামাই লাত মারবো ভাই দেখিস লাত মানে বিছনাতে ফালাইব তোরে দেখিস তুমি মদ খাইয়া এলবি সারাই চিনি আই কিতা কই রে দেই ওলা কইস না রে এলবি ভাল লাগে না রে ওলা কইস না রে ভাল লাগে না রে তুমি মদ খাইয়া এলবি সারছি নি আই ওলা কইস না রে ওলা কইস না রে খারাপ জিনিস রে ওলা এলবিতে ওলা কইস না রে পাবলিক মানুষ তো ওলা কইস না পাবলিক তো ওলা কইস না রে খারাপ লাগে রে রবিতা না আনু ওইরে নকশানগরে ওলা কোয়া বালা না ওলা কইস না জিনিস বালা না এলবিতে ওলা কইতে লাগে না ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯠꯇꯦꯀꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏ
ꯏꯃꯦꯖ ꯗꯥꯎꯟ ꯇꯥꯕꯅꯤꯀꯣ ꯃꯥꯏ ꯍꯥꯏꯒꯅꯨ ꯆꯦ ꯄꯦꯡꯖꯩ ꯍꯅꯤꯡꯗꯣ ꯑꯇꯩꯁꯨ ꯂꯧꯊꯣꯛꯂꯝꯃꯤ ꯍꯥꯏ ꯕꯕꯤꯇꯥꯏꯅꯔꯦ ꯑꯅꯨ ꯗꯤꯕꯣ ꯑꯁꯀꯤ ꯀꯂꯔ ꯀꯥꯞꯄꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯀꯂꯔ ꯀꯥꯞꯄꯁꯦ ꯐꯠꯇꯦꯀꯣ ꯑꯦꯜꯕꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯜꯂꯦ ꯑꯗꯨꯏꯗꯣ ꯔꯤꯕꯤꯇꯥꯁꯤꯡꯅ ꯄꯥꯕ꯭ꯂꯤꯛ এই ওলা অ্যাক্টিং করলে তো পাবলিক তো ওলা রিয়েক্ট করবো বন্ধু পাবলিকে ওলা অ্যাক্টিং করলে তো পাবলিক তো ওলা অ্যাক্টিং করবো বন্ধু হয় আজে কমেন্ট পারো হয় ꯏꯇꯥꯎ ꯐꯖꯅ ꯄꯥꯎ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯂꯦ ꯑꯣꯂꯥ ꯑꯦꯛꯇꯤꯡ ꯀꯣꯔꯠꯇ ꯂꯥꯛꯒꯦꯅꯥ ꯔꯦ ꯑꯣꯂꯥ ꯑꯦꯛꯇꯤꯡ ꯀꯣꯔꯤꯁꯅ ꯔꯦ ꯏꯇꯥꯎ ꯑꯩꯅ ꯂꯤꯕꯤꯗ ꯅꯥꯇꯣꯟ ꯄꯥꯏ ꯅꯪꯅ ꯁꯝ ꯄꯥꯏꯅ ꯈꯪꯂꯤ ꯑꯅꯨ ꯀꯩꯁꯝꯅ ꯒꯣꯔꯣꯝ ꯗꯤꯌꯣꯅ ꯑꯃꯔꯥꯖꯦ ꯄꯦꯜꯂꯦꯍꯦ ꯑꯅꯨ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯄꯦꯜꯂꯦ ꯑꯣꯟꯈꯤꯅꯤ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯇꯥꯗ ꯄꯦꯟꯖꯗ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯀꯔꯤ ꯍꯥꯟꯅ ꯀꯔꯤ ꯑꯥꯔꯖꯦ ꯀꯔꯤ ꯍꯥꯟꯅ ꯀꯣꯃꯦꯟ ꯏꯒꯅꯤ ꯑꯣꯟꯗ ꯂꯩꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯀꯁꯥꯏ ꯃꯩꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯏ ꯃꯩꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯔꯦꯕꯤꯇꯥ ꯁꯤꯡꯍꯅ ꯄꯥꯕ꯭ꯂꯤꯛ ꯑꯣ ꯑꯣꯂꯥ ꯑꯦꯛꯇꯤꯡ ꯀꯣꯜꯂꯦ ꯑꯣꯇꯣ ꯄꯥꯕ꯭ꯂꯤꯛ ꯇꯣ ꯑꯣꯂꯥ রিয়েক্ট করবো বন্ধু হয় কিতা লাগছে তোমার মনোর পিন তবু যাতে বেশি ꯗꯣꯅꯤꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯕꯤꯔꯛꯇꯦꯅꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯅꯣ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯅ ꯐꯥꯒꯤ ꯇꯧꯔꯣ ꯐꯥꯒꯤ ꯇꯧꯕ ꯃꯇꯥꯡ ꯆꯥꯅ ꯐꯥꯒꯤ ꯇꯧꯔꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯑꯅꯨ ꯀꯩꯁꯃ ꯀꯔꯦꯕ ꯑꯥꯔꯖꯦ ꯆꯥꯛ ꯑꯥꯔꯖꯦ ꯆꯣꯛ ꯅꯥꯏ ꯆꯦ ꯕꯦꯝ ꯂꯩ ꯌꯥꯏ ꯑꯣꯀꯦ ꯔꯣꯕꯤꯇꯥ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯄꯍꯥꯔꯤ ꯂꯥꯛꯑꯦ ꯄꯍꯥꯔꯤ ꯈꯣꯡꯕ꯭ꯔꯝꯅ ꯀꯔꯦꯕ ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯔꯣꯕꯤꯇꯥꯅ ꯏꯇꯥꯎ ꯁꯝ ꯄꯥꯏꯔꯅꯨ ꯍꯥꯏ ꯔꯣꯕꯤꯇꯥꯅ ꯀꯔꯦ ꯄꯍꯥꯔꯤ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯄꯍꯥꯔꯤ ꯑꯩ ꯔꯣꯖꯤ ꯂꯥꯛꯑꯦ ꯔꯣꯖꯤ ꯍꯥꯏꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯔꯣꯖꯤ ꯅꯨꯡꯗꯥꯡꯗ ꯀꯩ ꯂꯥꯛꯏꯅꯣꯅꯦ ꯊꯦꯡꯗ꯭ꯔꯕꯣ ꯇꯨꯝꯅꯤꯡꯗ꯭ꯔꯕꯣ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯄꯥꯔꯛꯑꯣ
ꯀꯣꯃꯦꯟ ꯄꯥꯔꯦ ꯀꯣꯃꯦꯟ ꯑꯗꯨꯃꯥꯏꯅ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯩ ꯇꯜꯂꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯀꯣꯃꯦꯟ ꯇꯧꯔꯛꯄꯗꯣ ꯃꯤꯒꯤ ꯏꯟꯁꯥꯜ ꯇꯧꯔꯛꯀꯅꯨ ꯀꯔꯤ ꯍꯥꯏ ꯀꯩꯅꯣꯅ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯗꯥꯜꯁꯦ ꯑꯣꯛ ꯊꯣꯡꯕ ꯆꯥꯏ ꯔꯣꯖꯤ ꯑꯦꯁ ꯗꯤ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯕ꯭ꯔꯣ ꯑꯗꯨꯒ ꯑꯦꯁ ꯗꯤ ꯕ꯭ꯂꯣꯛꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯕꯤꯁꯥꯟꯅ ꯀꯔꯤ ꯀꯣꯃꯦꯟꯁꯨ ꯄꯥꯗꯦ ꯍꯥꯏ ꯀꯩꯅꯣ ꯀꯔꯤ ꯀꯣꯃꯦꯟ ꯄꯥꯗꯣꯏꯒꯦ ꯃꯈꯥꯗ ꯀꯔꯤ ꯀꯣꯃꯦꯟ ꯂꯩꯁꯨ ꯂꯩꯇꯦ ꯀꯔꯤ ꯀꯣꯃꯦꯟ ꯄꯥꯗꯣꯏꯒꯦ ꯆꯥꯔꯖ ꯂꯣꯏꯈ꯭ꯔꯦ ಇದು ಮೊಬೈಲ್ ಚಾರ್ಜ್ ತಗೊಳ್ತಾರಲ್ಲ ಇದಿತ್ತು ꯆꯦꯄꯦꯟꯖꯩ ꯑꯩꯅ ꯀꯗꯥꯏ ꯂꯥꯞꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯕ꯭ꯔꯣ ꯔꯕꯤ ꯑꯩ ꯇꯨꯝꯃꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯟ ꯔꯕꯤꯇꯥ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯗꯥ ꯅꯨꯡꯉꯥꯏꯇꯦ ꯗꯥꯔꯁꯦ ꯍꯥꯏ ꯔꯣꯖꯤꯅ ꯐꯟ ꯊꯥꯔꯒ ꯐꯝꯃꯣ ꯗꯥꯔꯁꯦ ꯐꯝ ꯖꯥꯠꯇꯦꯅꯦꯁꯦ ꯂꯦꯞꯄꯒ ꯑꯦꯜꯕꯤ ꯇꯧꯔꯤꯅꯤꯅꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯤꯒ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯂꯣꯏ ꯗꯨꯕꯩ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯄꯤꯟꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯁꯦ ꯖꯒꯣꯏ ꯁꯥꯈꯔꯦ ꯑꯗꯨꯒ ꯄꯤꯔꯥꯗꯁꯤꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯀꯣꯛ ꯆꯤꯛꯄ ꯐꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏ ꯄꯥꯔꯤꯗꯣ ꯑꯩꯅ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜꯕꯤꯗ ꯉꯥꯎꯔꯕꯣ ꯗꯥꯔꯁꯦ ꯍꯥꯏ ꯑꯦꯜꯕꯤꯗ ꯉꯥꯎꯔꯦꯅꯦ ꯉꯥꯎꯔꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯉꯥꯎꯔꯦꯅꯦ ꯑꯦꯜꯕꯤꯗ ꯔꯣꯕꯤꯇꯥ ꯈꯤꯇꯅ ꯆꯦ ꯄꯦꯟꯖꯩ ꯁꯥꯔꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯗꯥꯔꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯦꯠ ꯔꯦꯕꯤꯇꯥ ꯁꯤꯡꯍ ꯀꯁꯥꯔ ꯃꯤꯇꯩ ꯅꯃꯤꯠꯇꯣ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯤ ꯍꯥꯏ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥ ꯈꯤꯇꯅꯒ ꯏꯇꯥꯎ ꯅꯪ ꯅꯃꯤꯠꯇꯣ ꯃꯔꯤ ꯄꯥꯜꯂꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯗꯒꯤ ꯅꯨ ꯀꯩꯁꯝꯅ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨꯀꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯔꯁꯦ ꯃꯌꯥꯡ ꯐꯖꯅ ꯀꯪꯉꯦ ꯐꯖꯅ ꯀꯪꯉꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯒꯤ ꯆꯦꯅꯨ ꯍꯥꯏ ꯑꯗꯨꯒ ꯆꯥꯔꯦ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥ ꯁꯥꯔꯁꯤ ꯍꯧꯔꯣ ꯍꯥꯏ ꯏꯃꯣꯖꯤ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯑꯣꯟꯗ ꯂꯩꯕ ꯍꯩꯇꯦ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯅꯣꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯁꯥꯎꯕ ꯐꯔꯕꯣ ꯑꯩ ꯊꯤ ꯐꯥꯏꯅꯤꯡꯉꯤꯅꯦꯕ ꯅꯣꯏꯅ ꯀꯔꯦ ꯑꯦꯜꯕꯤ ꯊꯥꯗꯣꯛ ꯉꯝꯗ꯭ꯔꯦ ꯊꯤ ꯐꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦ
ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯗꯥꯁꯦ ꯁꯥꯎꯔꯗꯤ ꯐꯔꯕꯅꯤ ꯑꯃꯨꯛꯇꯪ ꯈꯟꯅꯅꯤꯡꯉꯦ ꯍꯥꯏ ꯔꯣꯖꯤꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯖꯤꯔꯣ ꯐꯤꯒꯔ ꯁꯦꯝꯂꯤꯔꯣ ꯍꯥꯏ ꯖꯤꯔꯣ ꯐꯤꯒꯔꯅꯤ ꯁꯦꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯊꯤ ꯐꯥꯏꯔꯨꯔꯣ ꯗꯥꯁꯦ ꯀꯔꯥꯏ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯐꯥꯏꯒꯦ ꯍꯥꯏ ꯑꯅꯤꯔꯛ ꯐꯥꯏꯍꯦ ꯔꯣꯖꯤ ꯑꯩꯗꯤꯕꯣ ꯑꯁꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯗ꯭ꯔꯦꯅꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯑꯩ ꯔꯣꯖꯤ ꯀꯔꯤ ꯍꯥꯏꯕ ꯀ꯭ꯂꯦꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯔꯦꯕꯤꯇꯥ ꯁꯤꯡꯍꯥꯅ ꯅꯕꯨꯛ ꯅꯨꯡꯉꯥꯏꯇꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯥꯏꯅꯤꯡꯉꯦ ꯑꯅꯤꯔꯛ ꯐꯥꯏ ꯃꯐꯝꯗ ꯃꯉꯥꯔꯛ ꯐꯥꯏꯅꯤꯡꯉꯦ ꯑꯗꯨ ꯀꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯔꯦꯕꯤꯇꯥ ꯀꯅꯦꯛ ꯇꯧꯔꯛꯑꯣ ꯍꯥꯏ ꯔꯣꯖꯤꯅ ꯅꯣꯛꯁꯟꯈꯔꯦ ꯑꯅꯨ ꯀꯩꯁꯅ ꯌꯥꯖꯕ꯭ꯔꯣ ꯊꯤꯗꯣ ꯍꯥꯟꯅ ꯐꯥꯏꯔꯨꯔꯣ ꯆꯣ ꯍꯥꯏ ꯊꯤ ꯐꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯑꯦꯜꯕꯤ ꯊꯥꯗꯣꯛꯅꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯣ ꯅꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩꯅ ꯊꯥꯗꯣꯛꯅꯤꯡꯅ ꯉꯝꯗꯅ ꯑꯩ ꯂꯩꯔꯤ ꯃꯤꯁꯤꯒ ꯈꯥꯡꯅ ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯎꯄꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯀꯅꯨ ꯐꯠꯇꯦ ꯎꯄꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯀꯅꯨ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯖꯣꯅꯣ ꯒꯣꯅꯣ ꯁꯛꯈꯔꯦ ꯏꯇꯥꯎ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯏꯆꯥ ꯅꯨꯨꯄꯤꯅ ꯖꯅꯣ ꯒꯣꯅꯣ ꯁꯛꯈꯔꯦ ꯏꯆꯥ ꯅꯨꯄꯤꯁꯦ ꯑꯌꯨꯛ ꯍꯧꯒꯠꯂ ꯖꯅꯣ ꯒꯣꯅꯣ ꯏꯁꯩ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗꯒꯨꯝ ꯖꯅꯣ ꯒꯣꯅꯣ ꯁꯛꯏ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯃꯌꯥꯝ ꯂꯩꯔꯝꯃꯨꯍꯦ ꯑꯩ ꯀꯔꯤ ꯃꯄꯥꯟ ꯊꯣꯛꯎꯒꯦꯍꯦꯕꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯍꯦ ꯀꯣꯃꯦꯟ ꯇꯧꯔꯝꯃꯨꯍꯦ ꯍꯨꯏꯁ ꯂꯥꯛꯏꯍꯦ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯨꯏꯃ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯀꯥꯏ ꯃꯦꯁꯦꯖ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣ ꯁꯛꯈꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯀꯆꯥꯃꯤꯇꯤꯅ ꯔꯣꯕꯤꯇꯥ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯑꯅꯨꯛ ꯀꯩꯁꯝꯅ ꯀꯔꯤ ꯆꯦ ꯄꯦꯟꯖꯩ ꯅꯣꯛꯁꯟꯈꯔꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯕꯦꯗꯦ ꯕꯦꯔꯤ ꯀ꯭ꯌꯨꯠ ꯑꯅꯨ ꯀꯩꯁꯝꯅ ꯔꯣꯕꯤꯇꯥ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯠꯂꯣ ꯌꯥꯡꯅ ꯂꯥꯛꯎ ꯍꯥꯏ ꯂꯥꯛꯏꯍꯦ ꯔꯣꯖꯤ ꯅꯨꯡꯉꯥꯏꯔꯦꯍꯦꯕꯣ ꯈꯔ ꯈꯥꯂꯤ ꯑꯣꯏꯔꯕꯗ ꯅꯨꯡꯉꯥꯏꯔꯦ ꯃꯕꯨꯛꯁꯦ ꯔꯣꯕꯤꯇꯥ ꯈꯤꯇꯪ ꯄꯦꯜꯂꯦꯍꯦ ꯍꯣꯁ ꯃꯄꯨ ꯑꯗꯨꯒ ꯀꯩꯁꯅ ꯔꯣꯖꯤ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯕꯤꯇꯥꯅ ꯑꯅꯨ ꯍꯥꯏꯅ ꯂꯧꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯔꯦ ꯄꯦꯟꯖꯩꯅ ꯑꯅꯨ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ
ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯀꯔꯤ ꯍꯤꯖꯥꯡꯅꯣ ꯆꯦ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯅ ꯔꯣꯕꯤꯇꯥ ꯆꯦ ꯄꯦꯟꯖꯩ ꯋꯥꯟ ꯅꯥꯏꯠ 10:30 ꯍꯥꯏꯔꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯔꯣꯖꯤ ꯑꯁꯦꯡꯕꯤ ꯆꯥꯔꯦ ꯉꯁꯤꯗꯤ ꯅꯪꯗꯤ ꯀꯔꯤ ꯅꯨꯃꯤꯠ ꯅꯪ ꯀꯩ ꯅꯨꯃꯤꯠ ꯆꯠꯇꯣꯏꯅꯣ ꯍꯥꯏ ꯑꯁꯦꯡꯕꯅꯤ ꯆꯥꯔꯦ ꯉꯁꯤ ꯑꯁꯦꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯅꯪ ꯀꯩ ꯅꯨꯃꯤꯠ ꯆꯠꯇꯣꯏꯅꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯅꯪ ꯅꯣꯛꯁꯟꯈꯔꯦ ꯑꯅꯨ ꯀꯩꯁꯝꯅ ꯑꯣꯇꯣꯉꯥ ꯀꯥꯟꯖꯤ ꯆꯥꯏꯌꯦ ꯑꯗꯨ ꯀꯩꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯌꯦꯡꯅꯤ ꯏꯆꯦ ꯔꯣꯕꯤꯇꯥ ꯑꯩ ꯀꯞꯁꯟꯈꯔꯦ ꯆꯠꯈꯣ ꯅꯄꯥꯝꯗ ꯖꯥꯡ ꯆꯠꯂꯨꯌꯦ ꯔꯣꯖꯤ ꯅꯪ ꯅꯄꯥꯝ ꯖꯥꯡ ꯆꯠꯂꯨ ꯅꯪ ꯖꯥꯡ ꯊꯣꯛꯈ꯭ꯔꯣ ꯅꯪ ꯖꯥꯡ ꯆꯠꯈ꯭ꯔꯣ ꯅꯪ ꯅꯄꯥꯝꯗ ꯅꯄꯥꯝꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏ ꯏꯋꯥ ꯌꯨꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯑꯅꯨ ꯍꯥꯏꯅ ꯀꯩꯅꯣ ꯑꯅꯨ ꯀꯩ ꯆꯪ ꯆꯦ ꯄꯦꯟꯖꯩ ꯂꯥꯞꯄꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯆꯦ ꯑꯅꯨ ꯍꯧꯔꯕꯣ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯩꯅ ꯀꯞꯁꯟꯈꯔꯦ ꯃꯤ ꯆꯠꯇ꯭ꯔꯒ ꯅꯪꯅ ꯀꯞꯄꯤꯗꯨ ꯀꯔꯤꯒꯤꯅꯣꯕ ꯆꯥꯔꯦ ꯄꯦꯟꯖꯩꯅ ꯂꯥꯞ ꯄꯤꯁꯟꯈ꯭ꯔꯦ ꯅꯪ ꯂꯥꯞ ꯄꯤꯕ ꯑꯗꯨꯒ ꯀꯔꯤ ꯒꯨꯂꯥꯞ ꯄꯤꯕꯇ ꯂꯩꯌꯨ ꯅꯪ ꯑꯗꯨꯒ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯔꯤꯌꯦ ꯔꯣꯖꯤ ꯍꯥꯏ ꯍꯧꯔꯤꯌꯦ ꯔꯣꯖꯤ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯥꯏ ꯅꯣꯛꯁꯟꯈ꯭ꯔꯦ ꯂꯥꯛꯑꯦ ꯔꯣꯖꯤ ꯂꯥꯛꯑꯦ ꯁꯦꯡꯗꯣꯛꯅ ꯂꯥꯛꯑꯦ ꯑꯦꯜꯕꯤ ꯆꯥꯎꯃꯟꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝ ꯐꯪꯗ꯭ꯔꯦ ꯏꯕꯣ ꯑꯅꯨ ꯀꯩꯁꯅ ꯅꯣꯛꯁꯟꯈꯔꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯄꯦꯜꯂꯦꯀꯣ ꯍꯥꯏ ꯄꯦꯜꯂꯕꯣ ꯄꯦꯟꯒꯅꯨꯌꯦ ꯈꯥꯂꯤ ꯇꯧ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯔꯦꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯑꯦꯜꯕꯤꯁꯤꯗꯤ ꯃꯑꯣꯡ ꯇꯥꯔꯦ ꯃꯔꯣꯜ ꯐꯖꯕꯁꯨ ꯌꯥꯎꯔꯦ ꯁꯤꯗꯇꯒꯤ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝ ꯑꯥꯔꯖꯦꯟꯅ ꯃꯔꯣꯜ ꯑꯃ ꯈꯨꯃꯟꯅ ꯃꯔꯣꯜ ꯑꯃ ꯑꯦꯜꯕꯤꯁꯦ ꯃꯥꯏꯀꯩ ꯑꯅꯤꯁꯦ ꯊꯤ ꯐꯥꯏꯅꯤꯡꯗꯦꯍꯦ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯤꯍꯦꯕꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯆꯠꯍꯜꯂꯒꯦꯅꯦꯕꯣ ꯆꯠꯍꯜꯂꯣ ꯑꯦꯜꯕꯤꯁꯦ ꯄꯨꯔꯥ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯣ ꯔꯣꯖꯤ ꯚꯤꯗꯤꯑꯣꯗ ꯚꯥꯏꯔꯦꯜ ꯆꯠꯇ꯭ꯔꯕꯅꯤꯅ ꯍꯟꯗꯛ ꯃꯔꯛ ꯊꯥ ꯑꯃ ꯐꯥꯔꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕ ꯚꯥꯏꯔꯦꯜ ꯆꯠꯇ꯭ꯔꯦ ꯑꯦꯜꯕꯤ ꯑꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒꯦ ꯑꯩꯕꯣ ꯆꯥꯔ ꯄꯦꯟꯖꯩ ꯑꯅꯨ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯆꯦ ꯄꯦꯟꯖꯩ ꯎꯇꯣꯡ ꯉꯥ ꯀꯥꯟꯖꯤ ꯆꯥꯏ ꯍꯥꯏ ꯑꯅꯨ ꯀꯩꯁꯅ ꯔꯣꯖꯤ ꯅꯣꯛꯁꯟꯈꯔꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯋꯥ ꯌꯨꯝꯗꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯩꯌꯨ ꯅꯪ ꯂꯥꯛꯀꯅꯨ ꯅꯪ ꯅꯄꯥꯝꯗꯒ ꯂꯥꯛꯀꯅꯨ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯅꯄꯥꯝ ꯌꯨꯝ ꯊꯥꯗꯣꯛꯑ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯅꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯅꯅ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯔꯣꯕꯤꯇꯥꯅ ꯑꯅꯨ ꯂꯣꯏꯔꯦ ꯔꯣꯖꯤꯟꯗꯥꯁꯦ ꯅꯣꯏ ꯏꯃꯨꯡ ꯃꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯗꯣꯏꯅꯣ ꯗꯥꯔꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯅꯦ ꯄꯨꯡ ꯕꯥꯔꯣ ꯍꯦꯛꯇ ꯇꯨꯝꯃꯤꯌꯦ ꯅꯪ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯒ ꯇꯨꯝꯃꯤ ꯍꯧꯖꯤꯛ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯅꯨ ꯎꯇꯣꯡ ꯉꯥ ꯀꯥꯟꯖꯤ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯔꯣꯕꯤꯇꯥ ꯑꯅꯨ ꯀꯩꯁꯝꯅ ꯔꯣꯕꯤꯇꯥ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯄꯦꯜꯂꯦ ꯑꯦꯜꯕꯤ ꯃꯄꯨ ꯑꯣꯛꯂꯦꯀꯣ ꯍꯥꯏ ꯄꯦꯜꯂꯨꯍꯦ ꯅꯪꯁꯨ ꯐꯖꯅ ꯀꯥꯔꯟ ꯇꯧꯔꯛꯀꯅꯤ ꯋꯥꯠꯂꯤ ꯑꯩ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯑꯃꯨꯛ ꯀꯥꯔꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯃꯛꯇ ꯑꯦꯜꯕꯤ ꯇꯧꯗꯕꯅꯤ ꯀꯥꯔꯟ ꯇꯧꯔꯛꯀꯅꯤ ꯋꯥꯠꯂꯤ ꯀꯨꯅꯥꯜ ꯍꯥꯇꯤꯌꯥ ꯍꯥꯏꯔꯦꯅꯦꯕꯣ ꯃꯃꯤꯡꯁꯤꯕꯨ ꯍꯥꯇꯤꯌꯥꯒ ꯍꯥꯏꯌꯦ ꯁꯤꯔꯦꯕꯣ ꯕꯦꯔꯤ ꯒꯨꯗ ꯕꯦꯠ ꯀꯂꯔ ꯏꯁ ꯄꯤꯡ ꯍꯥꯏ ꯑꯅꯨ ꯑꯩ ꯁꯤꯗꯣꯔꯦꯍꯦ ꯅꯣꯛꯄꯗ ꯑꯅꯨ ꯀꯩꯁꯥꯝꯅ ꯅꯣꯛꯁꯟꯈꯔꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯃꯤꯇꯩ ꯄꯥꯡꯉꯜꯔꯥ ꯈꯪꯗꯦꯕꯣ ꯑꯩ ꯃꯤꯇꯩ ꯄꯥꯡꯉꯜ ꯅꯠꯇꯦ ꯃꯤꯇꯩꯅꯤ ꯃꯤꯇꯩ ꯑꯅꯨ ꯀꯩꯁꯝꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯃꯥꯏꯛ ꯄꯥꯏꯁꯟꯈꯔꯦ ꯑꯗꯨꯒ ꯀꯨꯅꯥꯜ ꯍꯥꯇꯤꯌꯥ ꯕꯠ ꯗꯤꯁ ꯏꯁ ꯄꯤꯡ ꯅꯤꯠ ꯇꯨ ꯇꯈꯦꯜ ꯕ꯭ꯂꯦꯛ ꯍꯦꯍꯦꯍꯦ ꯅꯤꯠꯇꯨ ꯇꯛꯂꯤ ꯕ꯭ꯂꯦꯛ ꯍꯦꯍꯦ ꯃꯥꯟꯅꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯗꯥꯔꯁꯤ ꯃꯤꯇꯩ ꯄꯥꯡꯉꯜꯔꯣ ꯍꯥꯏ ꯃꯤꯇꯩ ꯄꯥꯡꯉꯜꯅꯤꯅꯦ ꯃꯤꯇꯩ ꯄꯥꯡꯉꯜ ꯆꯥꯛ ꯆꯥꯔꯕꯣꯅꯦ ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯈ꯭ꯔꯒꯦꯅꯦ ꯉꯁꯤ ꯅꯪꯕꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯨꯅꯥꯜ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯃꯤ ꯑꯗꯨꯒ ꯔꯣꯖꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯅꯦ
ꯆꯥꯔ ꯄꯦꯟꯖꯩꯩꯅ ꯔꯣꯕꯤꯇꯥ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯅꯍꯥꯛ ꯂꯩꯇꯦ ꯇꯨꯝꯈꯔꯦ ꯃꯤ ꯀꯧꯔꯅꯨ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯗꯥꯔꯁꯦ ꯁꯛ ꯎꯠꯂꯣ ꯎꯠꯁꯨ ꯎꯠꯂꯣꯏ ꯑꯃꯨꯛ ꯎꯠꯂꯣꯏ ꯁꯛꯀ ꯁꯛ ꯐꯖꯕꯁꯦ ꯎꯠꯅꯤꯡꯗꯔꯦ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯂꯥꯛꯄꯅ ꯑꯗꯨꯒꯩ ꯔꯦꯕꯤꯇꯥ ꯁꯤꯡꯉꯒ ꯍꯥꯏꯔꯤꯕ ꯍꯥꯏ ꯔꯣꯕꯤꯇꯥ ꯑꯅꯨ ꯀꯩꯁꯅꯝꯅ ꯅꯣꯛꯁꯟꯒꯔꯦ ꯔꯣꯖꯤ ꯍꯥꯏꯔꯒ ꯔꯣꯖꯤꯅ ꯃꯤꯇꯩꯔꯣꯜ ꯁꯨꯗꯦ ꯃꯤꯇꯩ ꯅꯠꯇꯦ ꯃꯌꯥꯡꯅꯦ ꯃꯌꯥꯡ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯂꯥꯄꯤꯁꯪ ꯔꯦꯕꯤꯇꯥꯅ ꯃꯣ ꯑꯥꯏ ꯃꯣ ꯑꯅꯨ ꯀꯩꯁꯅꯝꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯆꯥꯔꯦ ꯄꯦꯟꯖꯩ ꯔꯣꯕꯤꯇꯥ ꯖꯒꯣꯏ ꯁꯥꯅꯤꯡꯗ꯭ꯔꯣ 1.2 ꯋꯥꯟ ꯏꯟꯀ꯭ꯂꯨꯗ ꯀꯔꯤ ꯍꯥꯏ ꯗꯤꯚꯥꯏꯠ 2 ꯍꯥꯏꯔꯦ ꯃꯥꯁꯦ ꯑꯅꯨ ꯀꯩꯁꯥꯟ ꯔꯣꯕꯤꯇꯥ ꯇꯨꯝꯂꯣ ꯍꯥꯏ ꯇꯨꯝꯈ꯭ꯔꯣ ꯍꯥꯏꯅꯨ ꯅꯪ ꯃꯤ ꯄꯨꯔꯒ ꯇꯨꯝꯒꯅꯨ ꯅꯪ ꯇꯨꯝꯈ꯭ꯔꯣ ꯅꯋꯥꯅ ꯀꯥꯎꯔ ꯇꯥꯟꯖꯗꯅꯤ ꯐꯃꯨꯡꯗꯤ ꯀꯥꯎꯔ ꯊꯥꯖꯗꯅꯤ ꯅꯪ ꯇꯨꯝꯃꯨꯔꯣꯗꯥꯡꯅ ꯀꯣꯅꯥꯜ ꯍꯥꯊꯤꯌꯥꯅ ꯏꯚꯦꯜ ꯏꯁ ꯗ ꯁꯇꯤꯜ ꯗꯦꯔ ꯏꯁ ꯏꯚꯦꯜ ꯏꯁ ꯕ꯭ꯂꯦꯛ ꯑꯦꯟ ꯇꯦꯟ ꯕꯦꯡ ꯏꯁ ꯄꯤꯡꯀꯤ ꯍꯥꯏ ꯑꯧ ꯔꯣꯖꯤ ꯈꯨꯟꯇꯔꯝꯅ ꯁꯛ ꯎꯠꯂꯣ ꯍꯥꯏ ꯎꯠꯂꯣꯏ ꯁꯛꯀ ꯎꯠꯂꯣꯏ ꯎꯝ ꯁꯛ ꯎꯠꯂꯣ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯪ ꯑꯥꯔꯖꯦ ꯈꯣꯡꯕꯤꯗ ꯀꯥꯡ ꯆꯤꯛꯂꯦ ꯀꯥꯡ ꯆꯤꯛꯑꯗꯤ ꯒꯣꯖꯤꯂꯥ ꯊꯥꯎꯋꯦ ꯑꯩꯕꯨ ꯋꯥꯔꯦꯅꯦ ꯅꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩ ꯄꯥꯟꯅꯕꯗ ꯑꯅꯨ ꯀꯩꯁꯥꯅ ꯑꯥꯔꯖꯦ ꯀꯨꯃꯤꯗ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯃꯥꯒꯤ ꯃꯔꯣꯟꯁꯦ ꯇꯥꯔꯒ ꯃꯤꯇꯩ ꯄꯥꯡꯒꯜ ꯀꯞꯄꯔꯦ ꯈꯪꯗꯦ ꯀꯞꯄꯔ ꯈꯪꯗꯦ ꯍꯥꯏ ꯑꯅꯨ ꯇꯨꯝꯃꯁꯤ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕꯗ ꯑꯥꯔꯖꯦ ꯃꯌꯥꯡ ꯕ꯭ꯂꯣꯛ ꯊꯝꯃꯣꯗꯣ ꯊꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯡ ꯕ꯭ꯂꯣꯛꯅꯤ ꯊꯝꯗꯣꯏꯁꯦ ꯑꯩꯅ ꯅꯪ ꯉꯥꯏꯔꯝꯃꯨ ꯑꯩ ꯃꯌꯥꯡ ꯕ꯭ꯂꯣꯛ ꯊꯝꯕ ꯅꯪ ꯉꯥꯏꯔꯝꯃꯨ ꯆꯥꯔꯕꯤꯅ ꯑꯖꯩꯒꯤ ꯑꯦꯜꯕꯤ ꯃꯩ ꯇꯥꯔꯦꯍꯦ ꯏꯆꯦ ꯃꯩ ꯇꯥꯕ꯭ꯔꯣꯅꯦ ꯅꯪ ꯀꯩꯅꯣ ꯄꯨ ꯂꯥꯛꯑꯣ ꯏꯁꯤꯡ ꯄꯨ ꯂꯥꯛꯑꯣꯌꯦ ꯃꯩ ꯇꯥꯔꯗꯤ ꯃꯩ ꯇꯥꯕꯩ ꯀꯔꯤ ꯏꯁꯤꯡ ꯄꯨ ꯂꯥꯛꯎ ꯑꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯇꯦꯁꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯥꯛꯑꯦ ꯏꯆꯦ ꯂꯥꯛꯑꯦ ꯁꯥꯃꯨ ꯃꯆꯥꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕꯤꯗꯔꯕ ꯅꯣꯏꯕꯨ ꯁꯥꯃꯨ ꯃꯆꯥꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕꯤꯗꯔꯕ ꯅꯣꯏꯕꯨ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯍꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪ ꯑꯦꯜꯕꯤ ꯊꯥꯏ ꯅꯪꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯩꯒꯤ ꯂꯥꯛꯏꯅꯣꯅꯦ ꯆꯦꯅꯨ ꯀꯩꯁꯥꯝ ꯄꯨꯛꯆꯜ ꯐꯠꯇꯕꯤ ꯆꯦ ꯑꯅꯨ ꯀꯩꯁꯥꯝ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤꯒ ꯍꯥꯏꯔꯤꯅꯦꯕꯣ ꯂꯣꯏꯔꯦ ꯁꯤꯔꯦ ꯅꯪ ꯑꯅꯨ ꯅꯪ ꯄꯨꯛ ꯐꯠꯇꯦ ꯍꯥꯏ ꯅꯪꯁꯦ ꯔꯣꯕꯤꯇꯥꯒ ꯆꯦ ꯄꯦꯟꯖꯩ ꯑꯩ ꯁꯥꯔꯤ ꯍꯥꯏ ꯖꯒꯣꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯄꯥꯡꯒꯜ ꯀꯞꯄꯣ ꯍꯔꯥꯎꯗꯣꯏ ꯃꯤ ꯅꯣꯏ ꯄꯥꯡꯒꯜ ꯀꯞꯄꯣ ꯍꯔꯥꯎꯗꯣꯏ ꯃꯤ ꯃꯣꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯑꯅꯨ ꯂꯥꯛꯑꯦ ꯁꯤ ꯇꯥꯔꯦ ꯅꯪ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯄꯨꯛ ꯐꯠꯇꯕꯤ ꯍꯥꯏ ꯎꯃꯥꯏ ꯅꯪꯁꯨ ꯄꯨꯛ ꯐꯠꯇꯔꯦ ꯍꯥꯏꯌꯦ ꯂꯣꯏ ꯄꯨꯛ ꯐꯠꯇꯕꯅꯤ ꯅꯤꯡꯊꯧ ꯄꯨꯛ ꯐꯠꯇꯕ ꯃꯤ ꯑꯃꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯁꯦ ꯉꯁꯤꯒꯤ ꯄꯛ ꯑꯃ ꯄꯦꯛ ꯑꯃ ꯄꯥꯏꯁꯜꯂꯨꯔꯕ ꯈꯪꯗꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯏꯁ ꯔꯣꯖꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯤꯅꯤ ꯅꯪ ꯑꯩ ꯑꯩꯈꯣꯏ ꯀꯩꯁꯝꯅ ꯈꯨꯃꯟ ꯑꯥꯔꯖꯦ ꯈꯟꯅꯔꯤ ꯍꯥꯏꯌꯦ ꯑꯥꯔꯖꯦꯒ ꯈꯟꯅꯔꯤ ꯍꯥꯏꯌꯦ ꯀꯔꯤ ꯑꯅꯨ ꯀꯩꯁꯝꯅ ꯆꯥꯔ ꯄꯦꯟꯖꯩꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯖꯒꯣꯏꯒ ꯁꯥꯕꯅꯦ ꯃꯅꯥꯗ ꯍꯦꯠꯐꯣꯟꯒ ꯄꯥꯟꯕꯅꯦ ꯁꯤꯔꯦꯍꯦ ꯃꯇꯥꯡ ꯆꯥꯗꯅ ꯍꯦꯠꯐꯣꯟ ꯄꯥꯜꯂꯤꯗꯣ ꯅꯅꯥꯗꯣ ꯄꯪꯖꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯨ ꯀꯧꯕꯤꯔꯅꯨ ꯌꯥꯔꯦ ꯌꯥꯏ ꯀꯧꯕꯤꯔꯅꯨ ꯅꯣꯏ ꯀꯧꯕꯤꯔꯅꯨ ꯅꯤꯡꯊꯧꯗ ꯀꯧꯕꯤꯔꯅꯨ ꯅꯣꯏ ꯄꯦꯟꯖꯩꯗ ꯀꯔꯤꯗꯃꯛꯇ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯣꯏ ꯃꯤꯅ ꯑꯦꯜꯕꯤ ꯊꯥꯔ ꯅꯣꯏꯅ ꯆꯠꯇꯤꯗꯣ ꯀꯩꯒꯤꯅꯣ ꯗꯥ ꯄ꯭ꯔꯤꯟꯁ ꯑꯦꯜꯕꯤ ꯂꯣꯏꯔꯕꯣ ꯍꯥꯏ ꯀꯗꯥꯏ ꯔꯨꯕꯤꯇꯥꯅ ꯍꯥꯏꯕ ꯔꯣꯖꯤ ꯍꯥꯏ ꯅꯣꯛꯁꯟꯈꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯔꯣꯖꯤ ꯂꯣꯏꯈꯔꯦ ꯍꯥꯏ
ꯔꯦꯕꯤꯇꯥ ꯁꯤꯡꯍꯅ ꯃꯤꯒꯤ ꯃꯋꯥ ꯄꯟꯒꯅꯨ ꯍꯥꯏ ꯃꯤꯒꯤ ꯃꯋꯥ ꯄꯟꯒꯅꯨ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯔꯣꯖꯤ ꯂꯣꯏꯈꯔꯦ ꯍꯥꯏ ꯁꯥꯎꯔꯦꯍꯦꯕꯣ ꯅꯤꯡꯊꯧ ꯉꯁꯤ ꯁꯥꯎꯈ꯭ꯔꯦ ꯊꯥꯡ ꯄꯨꯔꯛꯎꯔꯣ ꯅꯤꯡꯊꯧ ꯑꯩ ꯊꯥꯡꯗꯨ ꯀꯥꯏ ꯂꯩꯒꯦꯅꯦꯕꯣ ꯊꯥꯡꯗꯨꯕꯨ ꯃꯅꯥꯛꯇ ꯂꯩꯇꯦꯅꯦ ꯊꯥꯡꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕ 5 years from now the earth will be in I have some clues ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯖꯦꯒꯤ ꯉꯁꯤꯒꯤ ꯔꯨꯞꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏ ꯃꯑꯣꯡ ꯑꯃꯅꯤ ꯔꯣꯖꯤ ꯉꯁꯥꯏ ꯃꯤꯇꯩ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯗꯥꯔꯖꯦ ꯄ꯭ꯔꯤꯟꯁ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣ ꯅꯣꯏꯅ ꯄ꯭ꯔꯤꯟꯁꯀꯤ ꯑꯦꯜꯕꯤꯗ ꯆꯠꯇꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯔꯤꯗꯃꯛꯇ ꯂꯥꯛꯏꯅꯣ ꯅꯣꯏ ꯄ꯭ꯔꯤꯟꯁ ꯁꯥꯎꯔꯦ ꯅꯣꯏꯅ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯆꯠꯇꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏꯁꯦ ꯅꯣꯏ ꯄ꯭ꯔꯤꯟꯁꯀꯤ ꯑꯦꯜꯕꯤꯗ ꯆꯠꯇꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏ ꯀꯔꯤꯒꯤꯅꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯤꯇꯩ ꯇꯨꯝꯃꯨꯔꯣ ꯌꯥꯡꯅ ꯍꯥꯏ ꯆꯦ ꯃꯤꯇꯩ ꯇꯨꯝꯃꯨꯔꯣ ꯅꯪ ꯌꯥꯡꯅ ꯁꯤꯖꯗꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯔꯣꯁ ꯇꯨꯝꯃꯤꯔꯣ ꯍꯥꯏ ꯔꯣꯖꯤ ꯇꯨꯝꯃꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯣꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯅꯪ ꯑꯦꯜꯕꯤ ꯂꯣꯏꯈ꯭ꯔꯕꯣ ꯍꯥꯏ ꯃꯤ ꯂꯣꯏꯅ ꯁꯤꯒ ꯂꯥꯛꯏꯁꯤ ꯎꯗ꯭ꯔꯣ ꯔꯣꯖꯤ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯆꯥꯔ ꯄꯦꯟꯖꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯀꯔꯦ ꯕꯥꯔꯇꯣꯟ ꯊꯥꯔꯤꯔꯣ ꯃꯌꯥꯝꯗ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯀꯦꯅꯦ ꯃꯌꯥꯝꯗ ꯆꯥꯛ ꯀꯧꯔꯤ ꯑꯩꯉꯣꯟꯗꯗꯤ ꯆꯥꯛ ꯀꯧꯗꯦ ꯀꯔꯤꯒꯤꯅꯣ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯍꯤꯡꯒ ꯇꯤꯟꯅꯔꯝꯃꯣꯏꯗ꯭ꯔꯣ ꯃꯌꯥꯝꯕꯨ ꯑꯍꯤꯡꯒ ꯑꯍꯤꯡꯒ ꯊꯤꯃꯤꯟꯅꯔꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝꯕꯨ ꯍꯥꯏ ꯑꯅꯨ ꯀꯩꯁꯝꯅ ꯄ꯭ꯔꯤꯟꯁꯁꯨ ꯃꯩꯅꯤ ꯑꯥꯔꯖꯦꯁꯨ ꯃꯩꯅꯤ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯃꯑꯣꯡ ꯑꯃꯗ ꯃꯩꯅꯤ ꯑꯩꯗꯤ ꯃꯑꯣꯡ ꯑꯃꯗ ꯃꯩꯅꯤꯅ ꯄ꯭ꯔꯤꯟꯁ ꯁꯤꯔꯦꯗ ꯅꯣꯏ ꯉꯥꯡꯒꯅꯨꯀꯣ ꯄ꯭ꯔꯤꯟꯁꯅ ꯁꯤꯖꯅꯤ ꯄ꯭ꯔꯤꯟꯁꯅ ꯉꯁꯤ ꯅꯣꯏ ꯋꯥ ꯉꯥꯡꯒꯅꯨ ꯄ꯭ꯔꯤꯟꯁ ꯁꯥꯎ ꯂꯩꯔꯦ ꯅꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯖꯕꯥꯟ ꯂꯩꯇꯕꯅꯤꯅ ꯑꯦꯜꯕꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ 1 hour ꯐꯥꯈꯤꯗꯔꯦ ꯍꯥꯏ ꯅꯣꯏ ꯖꯋꯥꯟꯁꯦ ꯀꯔꯤꯒꯤ ꯂꯩꯇ꯭ꯔꯤꯅꯣ ꯑꯅꯨ ꯃꯤꯅ ꯑꯦꯜꯕꯤ ꯊꯥꯔꯒ ꯅꯣꯏꯅ ꯃꯥꯒꯤ ꯑꯦꯜꯕꯤꯗ 1 hour ꯌꯥꯎꯕꯤꯗꯦ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯅꯨꯒꯥꯏꯅ ꯂꯥꯛꯂꯤꯗꯨꯗꯤꯅ ꯈꯨꯃꯦꯟ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯏꯗꯨꯗꯤꯅ ꯅꯪꯒꯤ ꯑꯦꯜꯕꯤꯗꯥ ꯅꯤꯡꯊꯧ ꯔꯣꯖꯤꯅ ꯀꯔꯤ ꯗꯥ ꯄ꯭ꯔꯤꯟꯁ ꯑꯥꯔꯖꯦꯕ꯭ꯔꯣ ꯍꯥꯠꯂꯣ ꯉꯁꯤ ꯌꯥꯏ ꯍꯥꯠꯂꯣ ꯊꯥꯡ ꯄꯥꯏꯒꯦ ꯂꯥꯛꯑꯣ ꯊꯥꯡ ꯂꯩ ꯑꯩꯉꯣꯟꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯑꯩꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯌꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯣ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯝꯃꯤꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯔꯣ ꯑꯃꯨꯛ ꯍꯥꯏꯔꯣ ꯅꯣꯏꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯀꯔꯤ ꯆꯪꯉꯒ ꯃꯤꯅꯤꯠ 5 ꯂꯩꯇ꯭ꯔꯤꯗꯣ ꯀꯩꯗꯃꯛꯇꯅꯣ ꯍꯥꯏꯔꯣ ꯅꯪꯅ ꯄ꯭ꯔꯤꯟꯁꯀꯤ ꯑꯦꯜꯕꯤꯗ ꯆꯪꯉꯒ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯤꯅꯣ ꯑꯗꯨ ꯍꯥꯏꯔꯣ ꯑꯗꯨꯒ ꯔꯣꯕꯤꯇꯅ ꯀꯨꯅꯥꯜ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯅꯨꯒꯤ ꯑꯦꯜꯕꯤꯗ ꯍꯤꯡꯗꯒꯩ 1 minute ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯂꯩꯒꯅꯨ 1 minute ꯂꯩꯒꯅꯨ 0 minute ꯂꯩꯌꯨꯍꯦ ꯅꯤꯡꯊꯧ ꯔꯣꯕꯤꯇꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯑꯃ ꯂꯣꯏꯗꯅ ꯑꯃ ꯂꯣꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯄꯦꯜꯂꯦꯍꯦ ꯑꯅꯨ ꯑꯥꯔꯖꯦ ꯁꯤꯁꯨꯕ ꯅꯪꯅ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯗꯤ ꯀꯔꯤ ꯅꯤꯡꯊꯧꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯤꯗꯣ ꯃꯤꯅꯤꯠ ꯀꯌꯥꯝ ꯂꯩꯔꯝꯒꯦ ꯑꯗꯨ ꯍꯥꯏꯔꯣꯕ ꯅꯪꯅ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ ꯍꯥꯏ ꯇꯨꯝꯃꯨꯔꯣ ꯅꯣꯏ ꯇꯨꯝꯃꯨꯔꯣ ꯅꯤꯡꯊꯧ ꯁꯥꯎꯔꯦ ꯇꯨꯝꯃꯨꯔꯣ ꯁꯤꯖꯗꯅꯤ ꯅꯣꯏ ꯉꯁꯤ ꯄ꯭ꯔꯤꯟꯁꯀꯤ ꯑꯦꯜꯕꯤꯗ ꯅꯣꯏꯅ ꯀꯗꯥꯏ ꯊꯣꯛ ꯇꯧꯔ ꯂꯥꯛꯑꯒ ꯅꯣꯏꯅ ꯁꯤꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧ ꯅꯉꯣꯟꯗ ꯁꯥꯎꯔꯛꯇꯣꯏꯕ ꯅꯣꯏ ꯇꯨꯝꯃꯨꯔꯣ ꯁꯤꯖꯗꯅꯤ ꯅꯣꯏ ꯉꯁꯤ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯍꯥꯏꯕ ꯑꯅꯨ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯌꯥꯏ ꯅꯤꯡꯊꯧꯅ ꯁꯤꯖꯗꯅꯤ ꯉꯁꯤ ꯅꯣꯏ ꯅꯤꯡꯊꯧ ꯁꯥꯎꯔꯕꯅꯤ ꯑꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯑꯩ ꯀꯅꯥꯝ ꯇꯤꯟꯅꯔꯔꯣꯏ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯇꯤꯟꯅꯒꯅꯨꯍꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯤ ꯐꯔꯕꯅꯤ ꯀꯅꯥꯝ ꯇꯤꯟꯅꯒꯅꯨ ꯆꯥꯔ ꯄꯦꯟꯖꯩꯁꯤꯅ ꯀꯔꯤ ꯃꯤꯠꯁꯦ ꯌꯥꯗꯦꯀꯣ ꯇꯨꯝꯃꯨꯔꯣꯏꯁꯦ ꯃꯤꯗꯤꯌꯥꯗꯗꯤ ꯒꯨꯃꯥꯎ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯇꯨꯝꯃꯣ ꯍꯥꯏ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ
tumbiru swaida lairanu ai tumbiru swaida lairanu ai tumbiru ai mase mi tari ne gel bi degi khangabo mayam tasalu wa se tasalu mayam sigalai lanu ai mayam se talai sigegi noi tumuro ai de anu kaisama robita chatsi lago ai robita na kare anu exam phajana thawai anu na kare ba robita LB ka pele ko ai pela bo pen diri layu wale wale LB ka pen ba ga haira kan wale kuma ning to wai na kare che anu gi LB da aina tawon chatna jauraga belu thamdriba natra o ma tu mina kare chungjam na kare bil kare town na chala ga cycle pa ga chala ga kare LB jawro no na magi belu thamdi to kai no ba mini sauta bani na dudi hello everyone I am coming kam tanu che kam nugai robita na kare ba che tanu ai lapisang kare da comment ning thona che tanu thagat cheri na naw gi awaba ubagi maktai tanu sigare he kenuna ning thona arje bro aina kainu de una jangai se wo ichina nugai tanu na kare ba ning thau kari gi off tori no ai ning thau sa wori che mayam da kare phaki to na kare chela ga ai se lai do du gi da makta sa wori ma robita na kare che anjali ai do robita na anu na kaisam na kare mayam arje bro gi LB se meini ko ai khumai ning thona kare ai ba che tanu na loisalo hai dudi dugani loisali do ai che tanu tai na gare che tanu na nang loisalu hai uro bra ning thau da che tanu no tai na gare nana loisalu hai ni ai LB se tanu singana robita love you ai re duga yanu kaisam na khumai nang wa paneng ping paneng gare pareng to yai ra duga anjali luk ichena kare arje bro LB yam nungai ai thank you LB nungai anu kaisam na kare robita love you ai re char penjena kare robita oh my darling if you win comment iya iche benjai tumo nasado nungai tabo nang tumo he nugai rojina na o na re da anu kaisam na noksan gare robita na itao nei re ngasi di ai tanu singana sengba mi kanam leite ne kari gino se kana to ni che gi sigaro ai se mi ma pan lei ri he pudi iche tanu like to mo like to de nang like wale nang like se phangdri like wale nugai robita na kare ba che penjai tumo ai nugai ije angelina kare ba robita aina jangai nugai khumai ning thona na si taon da ledu buduga auto da tong na LB jaw bani khangu na naw se karamba no haido chumi ning thau chumi mi gi LB da jaw ro nang LB da lakti do hindi gi mi gi LB ga chakanu nang na wa ra auto da pham ga nang na ga LB jaw ra ga moina laktri do nang LB da chakanu hindi gi LB ga moi LB da chara penjina robita tumasi ai robita tumasi ai pun kola tum ga ro chara penjai je nang bu robita tumasi ga do kola ga tumba mali Rosina kare darje pung kaya but no ai pung kare ahum bu thage ngasi noi le gadro arje bro LB kapsan gare mai che kare kapinu ni nanau na kapning ini che na kapadi comment ning tho che tanu ingon da nungsiba mi leite ka khangwai mada nungsiba mi leite ai ning tho ai nungsi no dabo inau ni nang sei gi inau nungsiba inau ni nang se tanu singa no king gi LB da haiba se comment ning tho nai da che tanu dar je gi LB ta like tawru nu ai namai hainu
ꯅꯤꯡꯊꯧꯗꯨꯃꯥꯏ ꯍꯥꯏꯅꯨ ꯇꯅꯨꯁꯤꯡꯍ ꯂꯥꯏꯛ ꯑꯥꯔ ꯖꯦ ꯑꯥꯏ ꯂꯥꯏꯛ ꯂꯥꯛꯑꯦ ꯅꯒꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯇꯨꯝꯃꯁꯤ ꯌꯥꯏ ꯇꯨꯝꯃꯨꯔꯣ ꯅꯣꯏ ꯑꯅꯤ ꯀꯣꯜꯂ ꯇꯨꯝꯃꯨꯆꯣ ꯑꯅꯨ ꯀꯩꯆꯥꯟꯅ ꯈꯨꯃꯟ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯑꯩ ꯔꯣꯕꯤꯇꯥꯅ ꯍꯥꯏꯕ ꯑꯅꯨ ꯅꯣꯛꯁꯟꯈꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯇꯅꯨ ꯂꯥꯏꯛ ꯄꯤꯔꯅꯨ ꯗꯥꯔꯖꯦꯒꯤ ꯗꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯗꯥꯔꯖꯤꯁꯦ ꯀꯔꯤ ꯃꯌꯥꯡꯔꯣ ꯂꯥꯏꯛ ꯄꯤꯔꯨꯅꯨ ꯍꯥꯏꯗꯣ ꯔꯣꯖꯤ ꯈꯨꯟꯗ꯭ꯔꯝꯅ ꯀꯔꯤ ꯍꯥꯏꯕ ꯂꯩꯅꯦ ꯅꯥꯏ ꯂꯩꯅꯤꯅꯦ ꯀꯌꯥꯝ ꯀꯨꯏ ꯂꯩꯒꯅꯤ ꯑꯩ ꯈꯪꯒꯅꯤ ꯅꯈꯣ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯅꯨ ꯀꯩꯁꯅ ꯔꯣꯕꯤꯇꯥ ꯆꯠꯁꯤ ꯌꯥꯏ ꯆꯠꯂꯣ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯅꯣꯏ ꯑꯍꯨꯝ ꯀꯔꯥꯏ ꯆꯥꯔ ꯄꯦꯟꯖꯩꯒ ꯅꯪꯒ ꯔꯣꯕꯤꯇꯥꯒ ꯅꯣꯏ ꯑꯍꯨꯝ ꯀꯣꯜꯂꯒ ꯇꯨꯝꯃꯨꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯁꯛꯊꯤꯕꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯦꯟꯖꯦꯂꯨ ꯀ꯭ꯔꯝ ꯑꯥꯔꯖꯕ꯭ꯔꯣ ꯐꯃꯨꯡ ꯊꯥꯈꯔꯦ ꯇꯨꯝꯕꯩ ꯐꯃꯨꯡ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯏꯇꯥꯎꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏ ꯍꯨꯏꯁ ꯋꯥꯔꯦꯍꯦ ꯀꯣꯃꯦꯟ ꯄꯥꯕꯁꯤ ꯆꯥꯔꯦ ꯄꯦꯟꯖꯩ ꯏꯆꯦꯅ ꯀꯔꯤ ꯑꯥꯔ ꯖꯦ ꯔꯣꯕꯤꯇꯥ ꯀꯣꯟꯅꯔꯒ ꯇꯨꯝꯃꯔꯗꯤ ꯀꯅꯥ ꯀꯣꯜꯂꯒ ꯇꯨꯝꯗꯣꯏꯅꯣ ꯑꯦ ꯏꯆꯦ ꯃꯤꯒꯤ ꯀꯔꯤ ꯍꯁꯕꯦꯟ ꯂꯩꯕꯅꯤ ꯅꯪ ꯀꯣꯜꯂꯒ ꯇꯨꯝꯃꯁꯨ ꯀꯥꯟꯅꯔꯔꯣꯏꯍꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯅꯨ ꯗꯥꯔꯖꯦ ꯅꯨꯡꯁꯤꯕꯗꯨꯅ ꯉꯁꯤ ꯁꯨꯝ ꯀꯔꯤ ꯆꯥꯎꯐꯜꯂꯤꯗꯣ ꯗꯥꯔꯁꯦ ꯅꯨꯡꯁꯤꯕꯗꯨꯔ ꯉꯁꯤ ꯆꯥꯎꯐꯜꯂꯤꯗꯣꯏ ꯑꯩ ꯔꯣꯖꯤ ꯑꯣ ꯀꯩꯅꯣ ꯅꯤꯡꯊꯧ ꯗꯥꯔꯁꯦ ꯅꯨꯡꯁꯤꯕꯗꯨꯅ ꯉꯁꯤ ꯆꯥꯎꯈꯠꯂꯤꯔꯣ ꯑꯣꯟꯗꯒ ꯀꯔꯤ ꯍꯥꯏ ꯑꯩ ꯆꯥꯎꯕ ꯈꯣꯠꯄ ꯈꯪꯗꯦ ꯆꯥꯎꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯑꯩ ꯆꯥꯎꯕꯁꯦ ꯈꯪꯗꯦꯅꯦ ꯑꯅꯨ ꯀꯩꯁꯥꯅ ꯑꯅꯨ ꯑꯗꯨꯅꯤ ꯔꯣꯕꯤꯇꯥ ꯍꯌꯦꯡ ꯏꯉꯥꯡ ꯁ꯭ꯀꯨꯜ ꯊꯦꯡꯉꯅꯤꯀꯣ ꯍꯥꯏ ꯊꯦꯡꯉꯁꯨ ꯉꯁꯤ ꯂꯩꯇꯥꯕ ꯅꯣꯏ ꯅꯈꯣ ꯅꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯩꯇꯗꯤ ꯅꯣꯏ ꯅꯈꯣ ꯑꯩ ꯍꯌꯦꯡ ꯇꯧꯒꯦ ꯅꯣꯏ ꯑꯩꯅ ꯑꯅꯨ ꯍꯥꯏꯅ ꯆꯠꯁꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯟꯇꯤꯂꯨꯀ꯭ꯔꯝ ꯑꯥꯔꯖꯕ꯭ꯔꯣ ꯄꯣꯊꯥꯔꯣ ꯍꯥꯏ ꯍꯣꯏ ꯃꯥ ꯏꯆꯦꯉꯣꯟꯗ ꯄꯣꯊꯥꯔꯨꯒ ꯍꯥꯏꯔꯤꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯤꯅꯤ ꯄꯨꯡ ꯕꯥꯔꯣ ꯃꯈꯥꯏ ꯇꯥꯗꯣꯔꯦ ꯏꯆꯦ ꯄꯣꯊꯥꯔꯒꯦ ꯅꯅꯥꯎ ꯄꯣꯊꯥꯔꯅꯤ ꯀꯨꯏꯗꯔꯦ ꯃꯌꯥꯡꯅꯤ ꯍꯥꯏ ꯑꯩ ꯃꯌꯥꯡꯅꯤ ꯃꯤꯇꯩ ꯄꯥꯡꯉꯟꯅꯤ ꯍꯥꯏꯇꯥꯔꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯁꯤ ꯌꯥꯏ ꯇꯅꯨꯁꯤꯡ ꯑꯥꯔꯖꯦ ꯕꯦꯡꯒꯨꯂꯤ ꯔꯣ ꯀꯤꯇꯥꯕ ꯏꯁꯦ ꯕꯥꯠ ꯈꯩꯁꯤꯅꯤ ꯔꯦ ꯇꯅꯨ ꯏꯆꯦ ꯈꯤꯇ ꯁब्ꯖꯤ ꯗꯦ ꯈꯥꯏꯁꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯅꯣꯛꯁꯟꯈꯔꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯒꯨꯂꯥꯞꯁꯦ ꯀꯔꯤ ꯍꯥꯏ ꯍꯤꯡꯕ ꯍꯤꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩ ꯒꯨꯂꯥꯞꯁꯦ ꯄꯠꯀꯔꯦ ꯒꯨꯂꯥꯞꯁꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯅꯪ ꯏꯅꯦꯝꯃꯅ ꯐꯨꯕꯤꯗꯦꯅꯦ ꯌꯥꯝ ꯐꯩꯅꯦ ꯃꯗꯣ ꯀꯔꯤꯒꯤ ꯐꯨꯗꯣꯏꯒꯦ ꯑꯩꯉꯣꯟꯗ ꯗꯥꯎ ꯎꯔꯥ ꯔꯣꯖꯤ ꯅꯪ ꯑꯩꯅ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯁꯛ ꯊꯤꯕꯤ ꯇꯨꯝꯃꯨꯔꯣ ꯂꯥꯛꯇꯕꯅꯤꯅ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯑꯦꯜꯕꯤꯗꯁꯨ ꯃꯤꯅꯤꯠ ꯑꯃꯐꯧ ꯂꯩꯔꯣꯏ ꯌꯦꯡꯉꯨ ꯍꯥꯏ ꯂꯥꯛꯑꯔꯣꯏ ꯍꯥꯏꯌꯦ ꯔꯣꯕꯤꯇꯥ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯃꯥꯅ ꯅꯤꯡꯊꯧ ꯉꯁꯤ ꯃꯩ ꯍꯧꯈ꯭ꯔꯦ ꯏꯁꯤꯡ ꯊꯣꯡꯃꯨꯍꯦ ꯃꯥꯗ ꯏꯪꯕꯁꯤꯒ ꯏꯁꯤꯡ ꯑꯍꯨꯝ ꯊꯣꯝꯖꯤꯜꯂꯨ ꯃꯥꯗ ꯑꯗꯨ ꯀꯩꯒꯤ ꯔꯣꯕꯤꯇꯥ ꯀꯤꯆꯅ ꯀꯔꯤ ꯆꯦ ꯄꯦꯟꯖꯩ ꯅꯣꯛꯁꯟꯈꯔꯦ ꯔꯦꯕꯤꯗꯥꯁꯤꯅ ꯆꯨꯝꯃꯤ ꯐꯖꯅ ꯃꯥꯜꯂꯤ ꯍꯥꯏ ꯆꯨꯝꯃꯤ ꯐꯖꯅ ꯃꯥꯜꯂꯤ ꯍꯥꯏ ꯀꯔꯤ ꯆꯨꯝꯃꯤ ꯐꯖꯅ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯪ ꯁꯤ ꯇꯥꯔꯦ ꯏꯇꯥꯎꯅ ꯍꯥꯏ ꯑꯩ ꯀꯅꯥꯃꯗ ꯍꯥꯠꯂꯣꯏꯌꯦ ꯑꯥꯔꯖꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯆꯥꯔꯦ ꯄꯦꯟꯖꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯇꯨꯝꯃꯁꯤ ꯏꯅꯥꯛꯇ ꯀꯅꯥꯝ ꯂꯩꯇꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯑꯩꯒꯤꯗꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯩꯁꯨ ꯂꯩꯔꯣꯏꯌꯦ ꯑꯅꯨ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯅꯤꯁꯥꯜ ꯄꯤꯖꯈꯔꯦ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯏꯃ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯀꯔꯤ ꯀꯞꯁꯟꯈꯔꯦ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯑꯅꯨ ꯆꯠꯂꯁꯤ ꯌꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯁꯨꯂꯛ ꯂꯥꯛꯂꯣꯏ ꯍꯥꯏ ꯍꯩꯠ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧ
ꯊꯥꯡ ꯄꯨꯔꯧꯔꯨ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯅꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯣꯁꯃꯥ ꯄꯨꯁꯜꯂꯨ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯔꯣꯕꯤꯇꯥ ꯆꯠꯂꯁꯤ ꯌꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯅꯥꯏꯕ ꯑꯅꯨ ꯕꯥꯏ ꯍꯥꯏꯔꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯍꯌꯦꯡ ꯍꯦꯛ ꯌꯥꯍꯧ ꯊꯦꯡꯉꯤ ꯍꯥꯏꯅ ꯉꯥꯡꯉꯗꯤ ꯗꯥ ꯑꯥꯔꯖꯦꯗ ꯄꯨꯂꯤꯁ ꯊꯥꯔꯛꯇꯣꯏꯅꯤ ꯍꯣꯏ ꯄꯨꯂꯤꯁꯀ ꯊꯥꯔꯛꯀꯅꯨꯍꯦ ꯑꯩꯒꯤ ꯌꯨꯝꯗꯒ ꯄꯨꯂꯤꯁꯀ ꯊꯥꯔꯛꯀꯅꯨꯍꯦ ꯑꯩ ꯄꯨꯂꯤꯁ ꯀꯤꯖꯩꯀꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯑꯥꯔꯖꯦ ꯅꯅꯥꯎ ꯅꯨꯡꯁꯤꯕꯗꯨꯅ ꯉꯁꯤ ꯑꯀꯥꯏꯕ ꯍꯜꯂꯤꯗꯣ ꯑꯩ ꯁꯤꯔꯦ ꯄ꯭ꯔꯤꯟꯁꯀꯤ ꯀꯔꯤ ꯀꯣꯃꯦꯟꯁꯦ ꯑꯩ ꯁꯤꯔꯦꯗ ꯑꯩ ꯈꯨꯝꯕ ꯉꯝꯗꯔꯦꯗ ꯗꯥ ꯑꯥꯔꯖꯦ ꯅꯅꯥꯎ ꯅꯨꯡꯁꯤꯕꯗꯨꯅꯅꯤꯅꯦ ꯉꯁꯤ ꯑꯩ ꯀꯥꯏꯕ ꯅꯪꯍꯜꯂꯤꯗꯣ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯀꯔꯤ ꯏꯀꯥꯏ ꯅꯪꯍꯟꯈ꯭ꯔꯦꯅꯦ ꯄ꯭ꯔꯤꯟꯁ ꯅꯪꯕꯨ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯆꯦ ꯄꯦꯟꯖꯩ ꯒꯨꯂꯥꯞꯁꯦ ꯀꯔꯤ ꯍꯥꯏ ꯏꯁꯤꯡꯒ ꯍꯥꯞꯇ ꯃꯥꯅ ꯒꯨꯂꯥꯞꯁꯦ ꯀꯔꯤ ꯄꯠꯊꯔꯛꯑꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯅ ꯄꯦꯟꯖꯩꯁꯤꯅ ꯀꯔꯤ ꯑꯩ ꯖꯒꯣꯏ ꯑꯣꯏꯅ ꯁꯥꯔꯒꯦ ꯍꯥꯏ ꯑꯅꯨ ꯀꯩꯁꯥꯝ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯨꯔꯣ ꯑꯅꯨ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯇꯨꯝꯃꯨꯔꯣ ꯆꯦ ꯑꯅꯨ ꯀꯤꯁꯜꯂꯦ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯆꯦ ꯄꯦꯟꯖꯩ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯀ꯭ꯋꯥ ꯃꯇꯞ 3 ꯁꯨꯔꯦ ꯆꯥꯛ ꯇꯣꯛꯄꯗꯤ ꯌꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯔꯣꯖꯤ ꯅꯪꯕꯨ ꯗꯥ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕꯩꯗꯃꯛꯇꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯇꯨꯝꯃꯨꯔꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯅꯤꯡꯊꯧ ꯐꯖꯅ ꯁꯥꯎꯔꯦ ꯉꯁꯤꯕꯣ ꯅꯤꯡꯊꯧ ꯇꯨꯝꯂꯨꯔꯣ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩ ꯅꯠꯇ꯭ꯔꯣ ꯃꯥꯁꯤ ꯗ꯭ꯌꯨꯇꯤꯗꯅꯤꯅꯦ ꯀꯔꯤ ꯃꯥꯁꯤ ꯍꯧꯖꯤꯛ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤꯅꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯁꯤ ꯌꯨ ꯑꯦꯒꯦꯟ ꯇꯨꯃꯣꯔꯣ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯆꯦ ꯑꯅꯨꯒꯤꯁꯨ ꯅꯤ ꯑꯦꯜꯕꯤ ꯇꯥꯜ ꯕꯣꯛ ꯂꯥꯛꯂꯣꯏ ꯆꯦ ꯑꯅꯨꯒꯤꯁꯨ ꯅꯤ ꯑꯦꯜꯕꯤ ꯂꯥꯏꯐꯇ ꯕꯣꯛ ꯂꯥꯛꯂꯣꯏ ꯍꯥꯏ ꯑꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯅꯪ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯕ ꯌꯦꯡꯂꯨ ꯅꯪ ꯂꯥꯛꯑꯣꯏ ꯀꯅꯥꯃꯨꯛ ꯑꯦꯜꯕꯤꯗ ꯂꯥꯛꯑꯔꯣꯏ ꯑꯩ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯩ ꯑꯣꯟ ꯅꯠꯇꯦ ꯏꯆꯦ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏ ꯍꯩꯠ ꯅꯪ ꯗ꯭ꯌꯨꯇꯤ ꯑꯣꯏꯔ ꯀꯔꯤꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯣ ꯑꯣ ꯑꯩ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ ꯁꯣꯔꯤ ꯏꯆꯦ ꯂꯨꯀ꯭ꯔꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯄꯣꯊꯥꯔꯨ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯑꯦꯜꯕꯤꯗ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏ ꯑꯁ ꯑꯗꯨꯅꯤ ꯔꯣꯖꯤ ꯑꯦꯜꯕꯤꯗ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯑꯩꯗꯤ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯁꯦꯜꯕꯤꯒ ꯒꯨꯂꯤ ꯃꯥꯔꯤꯗꯧꯔꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯅꯨꯃꯤꯠꯇꯤꯒꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯕ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯕꯤꯇꯥ ꯇꯨꯝꯃꯣ ꯋꯥ ꯍꯦꯟꯅ ꯍꯥꯏꯕꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯇꯥꯅꯤꯡꯗꯔꯦ ꯍꯥꯏ ꯅꯤꯡꯊꯧ ꯁꯥꯎꯕ ꯀꯣꯔꯤꯡ ꯅꯠꯇ꯭ꯔ ꯅꯪ ꯑꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯈꯨꯃꯟ ꯂꯥꯛꯀꯅꯨ ꯑꯩ ꯋꯥꯏꯇꯤ ꯊꯥꯗꯣꯛꯂꯦꯀꯣ ꯃꯌꯥꯝ ꯀꯔꯤꯒꯤꯅꯣꯅꯦ ꯅꯤꯡꯊꯧꯅ ꯁꯥꯎꯕꯗꯨꯒ ꯊꯥꯗꯣꯛꯂꯤꯔꯣ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏ ꯀꯥꯔꯟ ꯐꯠꯇꯕꯅꯤꯀꯣ ꯃꯌꯥꯝ ꯅꯤꯡꯊꯧꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯃꯌꯥꯝ ꯅꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯊꯥꯗꯣꯛꯑꯣꯏꯔꯥ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯊꯥꯗꯣꯛꯀꯦꯔꯥ ꯊꯥꯗꯣꯛꯑꯣꯏꯔꯥ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯗꯣ ꯍꯥꯏ ꯑꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯑꯩꯅ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯀꯔꯤ ꯄ꯭ꯔꯤꯟꯁ ꯗꯤꯄꯤ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯩ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯈꯨꯃꯟꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯗ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯔꯁꯨ ꯑꯗꯨ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯃꯤꯗ ꯇꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯣꯏ ꯔꯣꯖꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯍꯥꯏꯅ ꯀꯔꯤ ꯂꯥꯞꯄꯤꯁꯟꯈꯔꯦ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯃꯌꯥ ꯆꯤꯛꯀꯔꯦꯕꯨ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯅꯨ ꯍꯌꯦꯡ ꯑꯣꯏꯅ ꯐꯥꯒꯤ ꯇꯧꯕꯤꯔꯣ ꯍꯥꯏ ꯅꯤꯡꯊꯧꯗ ꯐꯥꯒꯤ ꯇꯧꯔꯅꯨ ꯏꯆꯦ ꯉꯁꯤ ꯀꯔꯤ ꯍꯥꯏ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏ ꯍꯥꯏ ꯄ꯭ꯔꯦꯁꯔꯗꯅꯤ ꯂꯩꯔꯤꯁꯦ ꯃꯥ ꯍꯧꯖꯤꯛ
चार पेंजई ना ऑन अंजलि ना कराइबा प्रिंस कप करे आए दुगे खुमन निंथौना कराइबा चे रोबिता तुम द्रिबो हजिक पाओ हजिक पोवाई अंजलि लुक्राम ना कराइबा करा लांगी से अंजलि लुक्राम कराइबा चे पेंजई ऑफ ओरो आए दुगे रोजी ना कराइबा चे अंजलि करी हिजांग नुआई खुमन निंथौना चे अंजलि साउनु नसीदी ननाउदा दुगे अंजलि लुक्राम राजब्रो आईगी एलबीदा लाकनूने लाउने आए चे अंजलि एलबीदा लाइने मयाम एलबीदा लाइने चे ay elbida loigi elbida lai je kani warau no da aigi warau ba thanganu ko ai kana manda warau de onda su warau binu mayam matam phangma matam da sum lakpiu du gi mayam ai matam phanga soi mayam ge elbida chakani du gai iche oina su video thangali da video so ina loi full was tawraga video jeng mani che du karim warau binu onda du gai anu kai samna kare khumen elbi loina ekhoi amatta tuning dare ko robitai अंजलि से गुड नाइट अनु से गुड नाइट हायगा बु तुंगदिरि ने को तो जंगने अंजलि लुक्राम रोजी nga thongba chai तनुई चे ना करेबा हाय रोजी ना करे दार जे आई एलबी दा ला कनु लाओए रोजी नंगी एलबी दा रोबिता ना करेबा होय अनु आय नोक्सन करे अंजलि लुक्राम रोजी करी हिजांग चागे आय तो गई रोजी ना करेबा हाउनी चे अंजलि चेगा ब्लॉग नुंगाई बा येंगे जेगी ब्लॉग नुंगाई येंगे नुंगाई चेगी ब्लॉग नुंगाई हाइबा येंगे हाइबा लोगोय अंजलि उग्राम मतनु फमुंग थागरे तुम वाइरे अनु कैसा में करेबा निंथौ दो चक्रीदा हाप लगा थकत बनी चक्री गाना बुरा हायु चक्रीदा हाप लगा थागदबनी चक्री कनबरा येंगुआय दुको रोजी ने करे आइबा चे अंजलि इलिशागा पानगा आए मा इलिशागा पानगा चाइरे रोजी हाउरनी हेबो इलिशा पान गई बो इलिशा से कुइरे चा दबई बो ओंगिने इलिशा चाबो कुइरे बो इलिशा का पान गजे भजना हाउर चनिंगिदा अंजलि लुक्राम करे रोजी अंजलो करी अंजलो आई रन कपसन करे ने तो कोई अंजलि जी ने कराया प्रिंस ओके आए तो रोजी ने कराया चे अंजलि आए तो अंजलि ने जी ने कराया रोजी तो कोई अनु कैसा ना कराया खुमेन सीगे सिंगा थासन करी तासिनलो लवाई इंबगी सिंग थाजलो लवाई इंबगी आई माने दुगै रोजिना करे आई बंदा आई दी वारोबा हेते को आई वारोगनु कनामना वारोगनु रोजी यूट्यूब पारी सेने कनामना वारोबा लेगनु नुंसी ना यूट्यूब पारी नुंसी ना लेयु कनामना वारोबा तोगनु सिनी नुंसीबदो थंबा हेगा ताबा दुगै निंथौना कराइबा लवाई इंबा ngamba mi lei ingonda themba ngamba lawai ingba ngamba mi lei ingonda themba ngamba ai khong se jatre he bo ching laure to rojine karaiba oh da prince na sawi se karigino da prince sawi se ma gelbi da kanamu lakte ne sauri ne rojine kai ma elbi chalu dro चारा पिंजई ना मया मित से तुम्बा याद रे करे इचे तुम्बा याद दिया करे अखोई गे मैखेत की मैचाक तो हापसा लगा लेयु दुगई अंजलि लुक्राम न चे पिंजई ना गुलाब से करे ततले माने गुलाब से खंग दे हेंग जो बद गुलाब से तलनी रोजी ने करे चासी लागो दार जे कोई रोजी लाके नोंगमा लाकनी सिलजरदा आई विनोद का आईगा लाकनी नोंगमा
ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯗꯥꯔꯖꯤꯒꯤꯗꯤ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯔꯤꯀꯣ ꯃꯤꯁꯤꯡꯁꯦ ꯑꯩꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯃꯤ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯅꯤꯡꯊꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯗꯥꯔꯁꯤꯒꯤ ꯀꯅꯥꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯗꯦꯉꯣꯟꯗ ꯑꯗꯨꯒ ꯑꯅꯨ ꯀꯩ ꯁꯝꯅ ꯔꯣꯖꯤ ꯑꯦꯜꯕꯤ ꯂꯥꯛꯇꯕꯩ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯕꯩꯗꯃꯛꯇ ꯁꯥꯎꯔꯤꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯍꯦꯡꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯂꯦꯞꯅ ꯐꯔꯅꯤ ꯍꯥꯏ ꯂꯦꯞꯄꯅ ꯐꯔꯅꯤ ꯍꯥꯏ ꯅꯤꯡꯊꯧ ꯑꯦꯜꯕꯤ ꯀꯔꯤꯒꯤ ꯂꯦꯞꯇꯣꯏꯅꯣꯅꯦ ꯅꯪꯕꯨ ꯑꯦꯜꯕꯤꯒꯤꯗꯃꯛꯇ ꯃꯄꯨ ꯑꯣꯏ ꯂꯩꯔꯒ ꯅꯪꯅ ꯑꯦꯜꯕꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯤꯇꯥꯎ ꯏꯁꯦ ꯍꯥꯏ ꯆꯦ ꯑꯅꯨ ꯈꯤꯇꯥꯎ ꯏꯁꯦ ꯍꯥꯏ ꯆꯦ ꯑꯅꯨ माथा बर मैसे प्रिंस माथा पागल करसे रे अनुरे रोजी खुमन की एलबी चलू ब्रो नंगमु है रोजीना ऐदी हेंग नुपा मयुमदा ꯆꯠꯂꯨꯔꯕꯅꯤꯅ ꯇꯦꯟꯗ ꯇꯨꯝꯗꯨꯔꯝꯃꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯁꯤꯅ ꯑꯊꯦꯡꯕ ꯂꯥꯁ ꯑꯦꯜꯕꯤꯅꯤ ꯍꯥꯏ ꯑꯣ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯍꯥꯏ ꯃꯥꯅꯦ ꯄꯨꯡ ꯇꯔꯥꯗ ꯆꯠꯂꯅꯤ ꯔꯣꯖꯤ ꯍꯌꯦꯡ ꯔꯣꯖꯤ ꯗꯥꯔꯁꯦ ꯀꯞꯅꯤꯡꯉꯦ ꯅꯪ ꯆꯠꯇꯣꯔꯤꯁꯦ ꯌꯥꯝ ꯀꯨꯏ ꯂꯩꯔꯒ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯁꯦ ꯀꯞꯅꯤꯡꯉꯦ ꯗꯥꯔꯁꯤꯗꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯑꯩ ꯁꯛ ꯆꯥꯟꯅꯗꯦ ꯑꯗꯨꯅ ꯆꯠꯂꯨꯗꯔꯦ ꯆꯦ ꯑꯅꯨ ꯑꯩ ꯁꯛ ꯆꯥꯟꯅꯗꯦ ꯑꯗꯨꯅ ꯆꯠꯂꯨꯗ꯭ꯔꯦ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯥꯏꯕ ꯆꯦ ꯑꯅꯨ ꯇꯨꯝꯃꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯆꯦ ꯄꯦꯟꯖꯩ ꯇꯨꯝꯃꯣ ꯍꯥꯏꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯇꯨꯝꯃꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯁꯥꯎꯔꯤ ꯑꯩꯈꯣꯏꯗ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯃꯟ ꯁꯥꯎꯔꯤ ꯑꯩꯈꯣꯏꯗ ꯑꯦꯜꯕꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯏꯆꯦ ꯑꯅꯨ ꯅꯣꯏ ꯀꯩꯗꯃꯛꯇ ꯆꯠꯇ꯭ꯔꯤꯅꯣꯅꯦ ꯏꯆꯦ ꯀꯔꯤ ꯍꯥꯏ ꯅꯣꯏ ꯅꯤꯡꯊꯧꯒꯤ ꯑꯦꯜꯕꯤꯗ ꯀꯩꯗꯃꯛꯇ ꯆꯠꯇ꯭ꯔꯤꯅꯣꯅꯦ ꯃꯤꯁꯤꯒ ꯁꯥꯎꯅ ꯂꯩꯔꯦ ꯑꯩꯁꯤꯒ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯄꯣꯊꯥꯔꯣ ꯍꯥꯏꯔꯦ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯍꯌꯦꯡ ꯀꯅꯥꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯌꯥꯎꯔꯁꯨ ꯚꯦꯂꯨ ꯊꯝꯕꯤꯗꯦ ꯃꯤꯁꯤꯡꯁꯦ ꯍꯥꯏ ꯅꯤꯡꯊꯧ ꯗꯥꯔꯖꯤꯒꯤ ꯑꯦꯜꯕꯤꯗ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯏꯃꯥ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯚꯦꯂꯨ ꯊꯝꯗꯗꯤ ꯂꯥꯛꯀꯗ꯭ꯔꯣ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯏꯃꯣꯖꯤ ꯄꯤꯁꯜꯂꯒ ꯇꯨꯝꯃꯣ ꯃꯌꯥꯝ ꯂꯥꯛꯂꯦ ꯚꯨꯠ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨ ꯅꯠꯇꯦꯗ ꯑꯥꯗ ꯆꯠꯂꯗꯤ ꯊꯦꯡꯅ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯉꯟꯅ ꯇꯨꯝꯕꯒꯤ ꯃꯊꯧ ꯇꯥꯅꯤ ꯍꯥꯏꯕ ꯅꯪꯅ ꯍꯧꯒꯠꯄꯩ ꯃꯊꯧ ꯇꯥꯅꯤ ꯉꯟꯅ ꯍꯧꯒꯠꯄꯩ ꯃꯊꯧ ꯇꯥꯅꯤ ꯃꯧ ꯑꯣꯏꯔꯗꯤ ꯉꯟꯅ ꯍꯧꯒꯠꯄꯩ ꯃꯊꯧ ꯇꯥꯅꯤ ꯍꯥꯏ ꯆꯨꯝꯃꯤ ꯑꯗꯨꯗꯤ ꯃꯧ ꯑꯣꯏꯔꯗꯤ ꯉꯟꯅ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯅꯤ ꯑꯋꯥꯕꯅꯤꯀꯣ ꯅꯨꯄꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯑꯋꯥꯕ ꯄꯨꯟꯁꯤꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯅꯨꯄꯤꯗ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯅꯨ ꯇꯨꯝꯃꯣ ꯍꯥꯏꯕꯁꯦ ꯖꯥꯕꯤꯌꯨ ꯅꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯇꯨꯝꯃꯣꯏꯌꯦ ꯅꯤꯡꯊꯧ ꯅꯪ ꯌꯥꯝ ꯉꯥꯡꯒꯅꯨ ꯊꯥꯡ ꯄꯨꯔꯛꯎꯔꯥꯌꯦ ꯑꯩꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤꯗ ꯍꯥꯏꯖꯕꯅꯤ ꯗꯥꯔꯁꯦ ꯑꯅꯨꯅ ꯏꯆꯦ ꯄꯦꯟꯖꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯦ ꯏꯆꯦ ꯑꯟꯖꯂꯤ ꯋꯥꯔꯕꯣ ꯑꯦꯜꯕꯤꯗ ꯇꯜꯂꯦ ꯅꯠꯇ꯭ꯔ ꯑꯦꯜꯕꯤꯁꯦ ꯑꯦꯜꯕꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯇꯜꯂꯝꯃꯅꯤ ꯑꯩ ꯈꯪꯉꯦ ꯍꯟꯗꯛ ꯃꯔꯥꯡꯁꯦ ꯑꯦꯜꯕꯤꯅ ꯂꯣꯏꯔꯦ ꯇꯜꯂꯝꯃꯅꯤ ꯑꯦꯜꯕꯤꯁꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯦꯜꯕꯤ ꯇꯜꯂꯝꯃꯅꯤꯅ ꯑꯣꯃꯅꯤ ꯑꯦꯜꯕꯤ ꯑꯩ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯅ ꯂꯩꯔꯝꯃꯅꯤ ꯃꯌꯥꯝ ꯈꯔꯅꯤꯗꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯑꯦꯜꯕꯤꯗ ꯅꯨꯄꯥ ꯑꯃ ꯁꯧꯒꯠꯂꯛꯑꯦ ꯄꯨꯛ ꯂꯥꯛꯇꯦ ꯑꯩꯗꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯇꯜꯂꯤꯗꯥ ꯀꯔꯤ ꯁꯧꯒꯠꯂꯛꯄꯨꯗꯤ ꯂꯥꯛꯇꯦ ꯑꯩ ꯃꯌꯥꯝ ꯌꯥꯎꯔꯤ ꯇꯜꯂꯤꯗꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯔꯣꯖꯤ ꯌꯥꯡꯅ ꯅꯄꯥꯝꯗꯤ ꯔꯣꯖꯤ ꯌꯥꯡꯅ ꯅꯄꯥꯝꯗ ꯌꯥꯏꯌꯦ ꯆꯥꯅ ꯄꯦꯟꯖꯩꯟꯖꯅ ꯑꯟꯖꯂꯤ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯏꯆꯦ ꯄꯦꯟꯖꯩ ꯑꯦꯜꯕꯤ ꯇꯧ ꯑꯦꯜꯕꯤ
ꯑꯗꯨꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯌꯦꯡꯗꯩ ꯊꯦꯡꯅ ꯇꯨꯝꯃꯔꯣꯏ 10 PM ꯇꯨꯝꯗꯣꯔꯕꯅꯤ ꯑꯊꯦꯡꯕ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕ ꯑꯊꯦꯡꯕ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯌꯥꯎꯔꯅꯨ ꯀꯔꯤ ꯍꯥꯏꯔꯣꯖꯤ ꯅꯪ ꯁꯤꯅꯤ ꯅꯪ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯟꯖꯂꯤ ꯀꯣꯛꯁꯨ ꯅꯥꯀꯜ ꯑꯃ ꯀꯣꯛꯁꯨ ꯅꯥꯀꯜ ꯑꯃ ꯆꯠꯂꯦ ꯍꯥꯏꯌꯦ ꯅꯣꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯑꯣꯏꯔꯗꯤ ꯇꯟꯗꯦ ꯀꯔꯤꯒꯤꯅꯣꯅꯦ ꯔꯣꯖꯤ ꯗꯥꯔꯁꯦ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣꯅꯦ ꯗꯥꯔꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯗꯥꯔꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯅꯨꯡꯁꯤꯀꯣ ꯗꯥꯔꯁꯦ ꯑꯣꯏꯔꯗꯤ ꯇꯟꯗꯦ ꯍꯥꯏ ꯔꯣꯖꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯟꯖꯂꯤ ꯏꯆꯦ ꯄꯦꯟꯖꯩ ꯀꯤꯍꯣꯝꯁꯦ ꯆꯥꯔꯒ ꯇꯨꯝꯃꯨ ꯍꯥꯏ ꯏꯆꯦ ꯑꯍꯤꯡꯗ ꯀꯤꯍꯣꯝ ꯄꯤꯖꯅꯨ ꯃꯈꯅꯥꯎ ꯐꯨꯜꯂꯒꯅꯦ ꯍꯣꯔꯦꯟ ꯗꯥꯛꯇꯔꯒ ꯊꯤ ꯐꯪꯉꯣꯏꯀꯣ ꯆꯥꯔ ꯄꯦꯟꯖꯩꯗ ꯀꯤꯍꯣꯝꯒ ꯄꯤꯖꯅꯨ ꯍꯧꯖꯤꯛ ꯗꯣꯁꯥ ꯇꯥꯅꯤ ꯀꯣꯟꯅ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯆꯠꯈꯔ ꯆꯥꯛꯄ꯭ꯔꯣ ꯍꯥꯏ ꯗꯥ ꯄ꯭ꯔꯤꯟꯁ ꯆꯥꯛꯄ꯭ꯔꯣ ꯍꯥꯏ ꯈꯨꯃꯦꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯇꯨꯝꯃꯨꯔꯣ ꯍꯥꯏ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯂꯥꯛꯑꯒꯦ ꯀꯩꯅꯣꯅꯦ ꯀꯥꯏ ꯗꯥꯛꯇꯔꯒꯤ ꯀꯔꯤ ꯍꯥꯏ ꯄꯨ ꯂꯥꯛꯑꯦꯗꯣ ꯃꯦꯗꯤꯁꯤꯟꯒ ꯁꯨꯏꯒ ꯄꯨ ꯂꯥꯛꯑꯦ ꯉꯁꯤ ꯁꯤ ꯇꯥꯔꯦ ꯉꯁꯤ ꯆꯥꯔ ꯄꯦꯟꯖꯩ ꯁꯨꯏ ꯀꯥꯞꯄꯩ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯇꯨꯝꯃꯨꯔꯣ ꯃꯌꯥꯝ ꯊꯦꯡꯂꯦ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜꯕꯤꯒ ꯁꯥ ꯔꯦ ꯒ ꯃꯥ ꯄꯥ ꯗꯥ ꯅꯤ ꯁꯥ ꯑꯦꯜꯕꯤꯅꯤ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯀꯤꯍꯣꯝꯗꯣ ꯆꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯇꯨꯝꯕ ꯌꯥꯔꯣꯏ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯍꯤꯡ ꯊꯦꯡꯂꯦ ꯇꯨꯝꯅꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯦ ꯄꯦꯟꯖꯩ ꯆꯦ ꯄꯦꯟꯖꯩ ꯍꯣꯏꯗ ꯆꯠꯂꯨꯁꯤꯔꯣ ꯍꯥꯏ ꯏꯆꯦ ꯆꯠꯂꯨꯁꯤ ꯁꯨꯏ ꯀꯥꯞꯁꯤꯜꯂꯒ ꯇꯨꯝꯍꯜꯂꯁꯤ ꯑꯁꯤ ꯑꯍꯟꯁꯦ ꯌꯥꯝꯅ ꯀꯗꯥꯏ ꯃꯇꯥꯡ ꯆꯥꯗꯅ ꯀꯗꯥꯏ ꯕꯁꯟꯇ ꯁꯥ ꯂꯩꯔꯦ ꯁꯤꯒ ꯁꯨꯏ ꯀꯥꯞꯄꯒ ꯇꯨꯝꯍꯜꯂꯨꯔꯁꯤ ꯁꯤꯁꯦ ꯇꯨꯝꯗ꯭ꯔꯦ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯇꯨꯝꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯏꯆꯦ ꯄꯦꯟꯖꯩ ꯂꯩꯔꯝꯃꯨ ꯅꯪ ꯁꯨꯏ ꯀꯥꯞꯄꯦ ꯅꯪ ꯂꯩꯔꯝꯃꯨ ꯈꯨꯃꯦꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯂꯣꯏꯅ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯦ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯃꯤ ꯁꯪ ꯂꯩꯔꯤꯔꯥ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯥꯎꯔꯝꯃꯗꯤ ꯃꯥꯒꯤ ꯃꯔꯜꯗꯣ ꯁꯨꯝꯖꯤꯠ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯨꯝꯖꯤꯠ ꯍꯥꯏ ꯅꯠꯇꯦꯍꯦ ꯅꯣꯏꯁꯨ ꯀꯥꯔꯟ ꯇꯥꯏꯌꯦꯕꯣ ꯄꯦꯜꯂꯦꯍꯦ ꯅꯣꯏꯁꯤꯕꯨ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯤꯡ ꯂꯩꯔꯦꯅꯦ ꯅꯣꯏꯁꯦ ꯆꯦ ꯄꯦꯟꯖꯩ ꯂꯥꯛꯑꯒꯦ ꯌꯥꯏꯌꯦ ꯔꯣꯖꯤꯅꯥ ꯍꯥꯏꯕ ꯑꯩ ꯌꯨꯝ ꯆꯠꯈ꯭ꯔꯒ ꯗꯥ ꯑꯥꯔꯖꯦ ꯕ꯭ꯔꯣꯒ ꯑꯦꯜꯕꯤ ꯂꯩꯕ ꯅꯨꯃꯤꯠꯇ ꯊꯦꯡꯅ ꯇꯨꯝꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯨꯡ 10ꯗ ꯇꯨꯝꯃꯅꯤ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯅꯤ ꯁꯤꯡꯁꯦ ꯂꯥꯛꯂꯒ ꯊꯦꯡꯉꯤꯅ ꯄ꯭ꯔꯤꯟꯁ ꯉꯁꯤꯁꯦ ꯍꯥꯏ ꯆꯥꯔ ꯄꯦꯟꯖꯩ ꯑꯟꯖꯂꯤ ꯁꯨꯏꯔꯣ ꯀꯩꯅꯣ ꯀꯥꯞꯁꯜꯂꯣ ꯇꯨꯝꯅꯕ ꯍꯥꯏ ꯈꯨꯃꯦꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯅꯣ ꯑꯦꯜꯕꯤ ꯁꯨꯝꯖꯤꯠ ꯍꯥꯏꯔꯤꯗꯨ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯅꯣꯛꯄ ꯌꯥꯎꯗꯔꯣ ꯍꯥꯏ ꯅꯀꯣꯛ ꯌꯥꯎꯗꯔꯣ ꯍꯥꯏ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯇꯅꯨ ꯆꯦ ꯄꯦꯟꯖꯩ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏ ꯇꯅꯨ ꯏꯆꯦꯅ ꯑꯟꯖꯂꯤ ꯍꯥꯏ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤ ꯈꯨꯟꯗ꯭ꯔꯕꯅ ꯗ ꯄ꯭ꯔꯤꯟꯁ ꯅꯔꯣꯜ ꯏꯔꯣꯜ ꯊꯥꯏ ꯃꯥꯏ ꯍꯥꯏ ꯑꯁꯤ ꯕꯤꯇꯥ ꯁꯤꯡꯍꯥꯁꯦ ꯑꯩꯅ ꯀꯅꯥꯅꯣ ꯈꯪꯕ ꯄꯨꯔꯥ ꯑꯩ ꯈꯪꯉꯦꯕ ꯁꯤ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯃꯥꯅ ꯆꯦꯅꯦꯜ ꯄꯥꯏꯔꯒ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯥꯔꯒ ꯀꯃꯦꯟ ꯇꯧꯔꯛꯏꯅꯦ ꯃꯥꯏꯁꯦ ꯊꯥꯖꯤꯜꯂꯨꯔꯣ ꯅꯃꯥꯏꯗꯨꯒ
ꯑꯄꯪꯕ ꯁꯥ ꯑꯄꯪꯕ ꯀꯔꯤ ꯑꯁꯤꯡꯕ ꯁꯥꯔꯤꯅꯤꯅꯦ ꯃꯥꯏꯁꯦ ꯊꯥꯖꯤꯟꯕꯗ ꯊꯥꯠ 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 ꯊꯥꯠꯇꯅ ꯅꯝꯃꯥꯏꯗꯨꯒ ꯊꯥꯔꯗꯤ ꯐꯤꯗꯣꯏꯅꯤꯌꯦ ꯀꯔꯤꯒꯤ ꯆꯥꯏꯅꯣ ꯑꯗꯨꯒ ꯀꯔꯤ ꯈꯨꯃꯟꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯅꯆꯤꯟ ꯄꯜꯂꯤ ꯍꯥꯏꯅ ꯉꯥꯡꯉꯤꯅꯤꯗꯣ ꯇꯅꯨꯏ ꯆꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯂꯦꯁ ꯒꯣ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯊꯟ ꯔꯣꯕꯤꯇꯥ ꯅꯣꯏ ꯅꯃꯥꯗ ꯍꯥꯏꯌꯨꯆꯣ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯆꯨꯝꯃꯤ ꯅꯤꯡꯊꯧ ꯀꯅꯥꯅꯣ ꯍꯥꯏꯁꯤꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯍꯥꯏꯕ ꯁꯤꯁꯦ ꯃꯥꯏꯁꯦ ꯀꯗꯥꯏ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯦꯝꯃ ꯐꯦꯛ ꯑꯦꯀꯥꯎꯟ ꯀꯗꯥꯏ ꯑꯦꯀꯥꯎꯟ ꯐꯥꯏꯔꯒ ꯂꯥꯛꯏꯅꯤ ꯃꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯐꯖꯅ ꯑꯩꯁꯨ ꯈꯪꯉꯦ ꯁꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯥꯎꯔ ꯃꯥꯔꯦ ꯃꯥꯒꯤ ꯃꯔꯦꯜꯗꯣ ꯁꯨꯝꯖꯤꯠ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯑꯦꯜꯕꯤ ꯁꯨꯝꯖꯤꯠ ꯍꯥꯏꯔꯤꯗꯣ ꯑꯩ ꯅꯣꯏ ꯅꯃꯥꯗ ꯍꯥꯏꯔꯨꯁꯨ ꯍꯥꯏ ꯄ꯭ꯔꯤꯟꯁꯅ ꯔꯦꯕꯤꯇꯥ ꯅꯣꯏ ꯅꯃꯥꯗ ꯍꯥꯏꯔꯨꯆꯣ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣꯏ ꯃꯥ ꯄꯨꯡ ꯑꯃ ꯇꯥꯗꯣꯔꯐꯧ ꯗꯥ ꯑꯥꯔꯖꯦꯒꯤ ꯃꯤ 10 ꯂꯩ ꯑꯩ ꯁꯥꯊꯤꯅ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯍꯥꯏ ꯔꯣꯗꯤ ꯆꯥꯛꯀꯅꯨꯍꯦ ꯗꯥ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯅꯪ ꯆꯥꯏꯗꯨ ꯀꯩꯒꯤꯅꯣꯕ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥ ꯀꯅꯥ ꯆꯥꯒꯤ ꯍꯥꯏꯔꯛꯑꯣ ꯁ꯭ꯋꯥꯏꯁꯦ ꯆꯥꯛꯅꯝꯕ ꯅꯝꯂꯦ ꯌꯥꯏ ꯆꯥꯛ ꯅꯝꯂꯦ ꯌꯥꯏ ꯗꯥꯔꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯦꯜꯕꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯧ ꯀꯩꯗꯧꯔꯒꯦ ꯃꯣꯏꯃ ꯑꯩ ꯁꯤꯔꯦ ꯔꯣꯖꯤ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯔꯣꯖꯤꯅ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤꯕ ꯆꯥꯛꯅꯝ ꯅꯝꯃꯦ ꯗꯥꯔꯁꯦ ꯁ꯭ꯋꯥꯏꯁꯦ ꯍꯥꯏ ꯔꯣꯖꯤ ꯃꯅꯝ ꯅꯝꯃꯕ ꯁ꯭ꯋꯥꯎ ꯃꯅꯝ ꯅꯝꯃꯝꯃꯅꯤ ꯌꯦꯡꯉꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯅꯃꯥ ꯅꯄꯥꯅ ꯇꯝꯕꯤꯗꯕ ꯃꯥꯜꯂꯤ ꯌꯥꯏ ꯅꯨꯒꯩ ꯑꯟꯖꯂꯤ ꯂꯨꯒ꯭ꯔꯥꯝꯅ ꯇꯅꯨ ꯆꯦ ꯄꯦꯟꯖꯩꯁꯦ ꯖꯒꯣꯏ ꯁꯥꯅ ꯂꯩꯈꯔꯦ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯗ ꯏꯖꯠ ꯊꯝꯗꯕ ꯍꯥꯠꯂꯨꯍꯦ ꯑꯥꯔꯖꯦ ꯑꯩ ꯍꯥꯠꯂꯨꯔꯣ ꯁꯤꯁꯦ ꯍꯥꯠꯇꯣꯛꯀꯦ ꯁꯤꯁꯦ ꯍꯥꯠꯀꯔꯦ ꯏꯆꯦ ꯑꯗꯨꯒ ꯆꯥꯅ ꯄꯦꯟꯖꯩ ꯀꯔꯦ ꯑꯟꯖꯂꯤ ꯇꯨꯝꯍꯜ ꯀꯔꯤ ꯇꯨꯝꯍꯜꯂꯣ ꯍꯥꯏ ꯑꯟꯖꯂꯤ ꯇꯨꯝꯍꯜꯂꯨ ꯍꯥꯏ ꯑꯟꯖꯂꯤꯗ ꯇꯨꯝꯍꯜꯂꯨ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯔꯦꯕꯤꯇꯥ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯁ꯭ꯋꯥꯏꯗ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯦꯜꯕꯤ ꯂꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯍꯣꯏ ꯃꯥ ꯀꯩꯅꯣꯅꯦ ꯅꯤꯡꯊꯧ ꯃꯤꯁꯇꯔ ꯗꯦꯕ ꯁꯔꯃ ꯃꯣꯇꯤꯚꯦꯁꯟ है देवा शर्मा मिस्टर देवा शर्मा मोटिवेशन की कोर्सो भाई एलबी कोर्सी भाई एलबी रोजीना कराइबा चे अंजलि इबाइना ꯉꯥꯡꯗ꯭ꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ मिस्टर देवा शर्मा ना मोटिवेशन बंगला बोलो भाई है भाई बोलो बोलो हमें बांग्ला जानी बोलो ꯏꯂ ꯊꯣꯏꯅꯤ ꯑꯗꯨꯒ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯔꯤ ꯒꯨꯗ ꯑꯥꯔꯖꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ ꯂꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯁꯤꯅꯤ ꯄꯨꯡ 1:30 ꯋꯥꯏ ꯃꯌꯥꯝ ꯄꯨꯡ 1:30 ꯂꯩꯒꯗ꯭ꯔꯅꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯉꯨ रोजीना मिस्टर प्लीज कनेक्ट मी है रोजीना कराइबा मोरो है
ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯍꯥꯏꯕ ꯑꯣꯏ ꯃꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯦ ꯄꯦꯟꯖꯩꯁꯦ ꯄꯣꯕꯤꯒꯦ ꯍꯥꯏ ꯑꯟꯖꯂꯤ ꯆꯦ ꯄꯣꯕꯤꯔꯣꯍꯦ ꯇꯅꯨꯏꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯔꯛꯇ ꯂꯥꯛꯂꯒ ꯐꯠꯇꯕ ꯋꯥ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯐꯥꯜꯇꯨ ꯃꯤꯅꯤꯗꯤ ꯏꯆꯦ ꯐꯥꯜꯇꯨ ꯃꯤ ꯍꯥꯏꯁꯦ ꯐꯥꯜꯇꯨ ꯍꯥꯏꯁꯦ ꯐꯥꯜꯇꯨꯅꯤꯗ ꯃꯥꯒꯤ ꯚꯦꯂꯨ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯗ ꯃꯁꯥꯒꯤ ꯚꯦꯂꯨꯁꯦ ꯊꯝꯗꯕ ꯃꯤꯅꯤ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯦꯟꯖꯂꯤꯆꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯣꯏ ꯏꯕꯥꯏ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯏꯈꯔꯦ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯥꯏꯒꯠꯄꯤ ꯃꯥꯜꯂꯤ ꯔꯦꯕꯤꯇꯥ ꯍꯥꯏꯒꯠꯄꯤ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯒꯤ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯑꯟꯖꯂꯤ ꯅꯣꯛꯁꯟꯈꯔꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯌꯥꯝ ꯐꯩꯗꯨꯗꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯇꯅꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯂꯩꯅꯤ ꯄꯨꯡ 3 ꯐꯥꯎ ꯔꯣꯖꯤ ꯄꯨꯡ 3 ꯂꯩꯕ ꯌꯥꯔꯣꯏ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 1 ꯇꯥꯗꯣꯔꯦ ꯄꯨꯡ 1 ꯑꯗꯨꯒ ꯆꯥꯔꯄꯅꯤ ꯑꯟꯖꯂꯤ ꯄꯣꯕꯤꯔꯣ ꯂꯥꯛꯑꯣ ꯁꯨꯝꯕꯤꯔꯣ ꯍꯥꯏ ꯏꯆꯦ ꯏꯉꯥꯡ ꯁꯨꯝꯕꯤꯔꯣꯍꯦ ꯆꯥꯅ ꯄꯦꯟꯖꯩꯗ ꯁꯨꯝꯕꯤꯔꯣꯍꯦ ꯎꯝ ꯗꯥꯔꯁꯦ ꯀꯣꯃꯦꯟ ꯊꯝꯗꯔꯝꯂꯦ ꯊꯥꯗꯣꯔꯝꯂꯦ ꯆꯦ ꯑꯟꯖꯂꯤ ꯑꯗꯨ ꯀꯩꯅꯣꯅꯣ ꯆꯦ ꯄꯦꯟꯖꯩ ꯑꯣ ꯈꯣꯝꯃꯩ ꯅꯤꯡꯊꯧ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯁꯦ ꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯍꯧꯖꯤꯛ ꯇꯣꯏꯂꯦꯠꯇ ꯂꯩꯔꯤꯅꯤꯀꯣ ꯍꯥꯏ ꯆꯦ ꯄꯦꯟꯖꯩ ꯊꯤ ꯐꯥꯏꯔꯤꯔꯣ ꯍꯥꯏꯁꯦ ꯃꯅꯝ ꯅꯝꯊꯤꯔꯝꯃꯅꯤꯅꯦ ꯅꯤꯡꯊꯧ ꯅꯪꯕꯨ ꯆꯦ ꯄꯦꯟꯖꯩ ꯊꯤ ꯐꯥꯏꯕꯗꯨ ꯅꯝꯊꯤꯔꯝꯒꯅꯤꯀꯣ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯑꯣꯏꯃ ꯆꯦ ꯄꯦꯟꯖꯩ ꯄꯣꯕꯤꯔꯣ ꯍꯥꯏꯅꯦ ꯆꯦ ꯄꯣꯕꯤꯔꯣ ꯍꯥꯏꯔꯦꯅꯦ ꯀꯞꯁꯟꯈꯔꯦ ꯏꯆꯦꯅ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯐꯠꯇꯕ ꯃꯤꯗꯤ ꯀꯩꯅꯣ ꯈꯅꯧꯗꯣ ꯄꯦꯠ ꯄꯦꯠ ꯃꯦꯠꯂꯣ ꯈꯅꯥꯎꯗꯣ ꯄꯦꯠ ꯄꯦꯠ ꯃꯦꯠꯂꯨ ꯍꯥꯏ ꯑꯩꯗꯤ ꯄꯥꯏꯕꯒ ꯃꯦꯠꯄꯅꯤꯗ ꯏꯆꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯅꯤ ꯁꯤꯁꯦ ꯍꯥꯏꯔꯝꯃꯤꯗꯣ ꯃꯩꯇꯩ ꯃꯆꯥ ꯖꯨꯒꯣꯠ ꯆꯥꯗꯕ ꯍꯥꯏꯗꯣ ꯑꯟꯖꯂꯤ ꯉꯥꯏꯔꯤ ꯐꯃꯨꯡ ꯊꯥꯔꯣ ꯃꯔꯣ ꯑꯣꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯆꯦ ꯇꯅꯨ ꯇꯨꯝꯃꯣ ꯍꯥꯏ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯆꯦ ꯇꯅꯨ ꯇꯨꯝꯃꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯍꯥꯏꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯦꯟꯖꯂꯤꯆꯅ ꯇꯅꯨ ꯆꯦ ꯄꯦꯟꯖꯩ ꯄꯣꯕꯤꯕ ꯆꯠꯂꯤ ꯍꯥꯏ ꯇꯅꯨ ꯏꯆꯦꯅ ꯅꯣꯛꯁꯟꯈꯔꯦ ꯇꯅꯨ ꯏꯆꯦ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯅ ꯆꯦ ꯄꯦꯟꯖꯩ ꯑꯩ ꯂꯥꯛꯑꯒꯦ ꯁꯨꯏ ꯄꯨꯔ ꯂꯥꯛꯑꯦ ꯏꯆꯦꯅ ꯐꯖꯅ ꯀꯥꯞꯄꯅꯤ ꯉꯁꯤꯗꯤ ꯏꯆꯦ ꯄꯦꯟꯖꯩ ꯅꯪ ꯂꯩꯔꯝꯃꯨ ꯅꯪ ꯁꯨꯏꯁꯦ ꯀꯗꯥꯏ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯃꯤꯗ ꯀꯥꯞꯄ ꯁꯨꯏ ꯅꯠꯇꯦ ꯕꯦꯇꯦꯅꯔꯤꯗꯨꯗ ꯀꯗꯥꯏ ꯁꯨꯏ ꯑꯆꯧꯕ ꯁꯨꯏꯗꯣ ꯑꯗꯨꯅꯤ ꯀꯥꯞꯇꯣꯏꯁꯦ ꯕꯣꯠ ꯂꯥꯎ ꯊꯤꯟꯕꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯪꯗ꯭ꯔꯤꯗ ꯔꯣꯖꯤ ꯏꯪꯉꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯏꯪꯒꯅꯤ ꯍꯥꯏ ꯅꯤꯡꯊꯧ ꯃꯀꯣꯛ ꯁꯥꯔꯤꯀꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯗ ꯅꯤꯡꯊꯧꯗ ꯈꯔ ꯌꯦꯡꯉꯒ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯃꯥ ꯌꯥꯝꯅ ꯀꯣꯛꯁꯦ 100 ꯀꯗꯥꯏ ꯀꯩꯅꯣ ꯂꯩꯔꯤ ꯕꯤ ꯄꯤ 100ꯇꯅꯤ ꯂꯩꯔꯤꯁꯦ ꯕꯤ ꯄꯤ 100 ꯅꯠꯇꯦ 150ꯗꯅꯤ ꯃꯥꯁꯦ ꯕꯤ ꯄꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯗ ꯈꯔ ꯌꯦꯡꯅ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯆꯥꯔ ꯄꯦꯟꯖꯩꯅ ꯑꯟꯖꯂꯤ ꯀꯥꯝ ꯄ꯭ꯂꯤꯁ ꯍꯥꯏꯌꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯣꯡ ꯃꯔꯛꯇ ꯊꯣꯛꯑꯣ ꯑꯗꯨꯗ ꯅꯉꯣꯟꯗ ꯆꯠꯂꯣ ꯀꯔꯤ ꯅꯣꯡꯗ ꯆꯠꯂꯣ ꯍꯥꯏꯔꯦ ꯆꯥꯔ ꯄꯦꯟꯖꯩꯆꯅ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯦ ꯍꯥꯏ ꯈꯣꯃꯦꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ
ꯅꯣꯡꯗ ꯆꯠꯀꯗꯕ ꯅꯕꯨꯡ ꯅꯠꯇꯦ ꯍꯥꯏ ꯅꯣꯡꯗ ꯆꯠꯀꯗꯕ ꯅꯕꯨꯡ ꯅꯠꯇꯦ ꯍꯥꯏ ꯇꯅꯨꯁꯤꯅ ꯀꯩꯅꯣ ꯅꯨꯡꯗꯥꯡꯁꯤꯒ ꯀꯩꯗ ꯅꯣꯡ ꯄꯜꯂꯤꯒ ꯊꯥꯈ꯭ꯔꯦꯅꯦꯕꯣ ꯍꯌꯦꯡ ꯑꯦꯜꯕꯤꯒꯤ ꯃꯦꯀꯞ ꯇꯧꯔꯤ ꯌꯥꯏ ꯍꯨꯏꯃ ꯑꯦꯗꯚꯥꯟꯁ ꯔꯣꯏꯁꯦ ꯇꯧꯔꯣ ꯇꯧꯔꯣ ꯅꯃꯥꯏꯗꯨꯅ ꯇꯩꯁꯜꯂꯣ ꯄꯥꯎꯗꯔ ꯈꯔ ꯃꯃꯥꯏꯗ ꯉꯁꯪ ꯉꯋꯠꯂꯒ ꯑꯥꯏ ꯃꯣꯗꯤꯁꯀꯣ ꯇꯦꯟꯁꯔ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯄꯦꯟꯖꯩ ꯇꯨꯝꯃꯨꯔꯣ ꯌꯥꯔꯦ ꯌꯥꯏ ꯅꯤꯡꯊꯧꯅ ꯉꯁꯤ ꯃꯤ ꯇꯥꯜꯂꯤꯕꯣ ꯉꯁꯤꯃ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯇꯣꯁ ꯀꯥꯏꯗꯅꯣ ꯎꯗꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯅꯨ ꯋꯥꯏ ꯅꯧꯁꯟꯈꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯒꯤ ꯇꯦꯜꯕꯤ ꯂꯥꯛꯀꯅꯤ ꯅꯅꯥꯎꯗꯤ ꯑꯗꯨꯒ ꯑꯦꯟꯖꯂꯤꯁꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯦꯜꯕꯤ ꯀꯞꯄꯤ ꯍꯥꯏ ꯏꯆꯦ ꯑꯦꯜꯕꯤꯅ ꯋꯥꯏꯖꯔꯝꯃꯩꯅꯤ ꯑꯦꯜꯕꯤ ꯍꯟꯗꯛ ꯃꯔꯛ ꯑꯦꯜꯕꯤꯗ ꯀꯔꯦ ꯍꯥꯏ ꯑꯣꯗꯣꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯉꯦ ꯇꯅꯨꯁꯤꯅ ꯀꯔꯤ ꯅꯣꯛꯁꯜꯂꯦ ꯅꯣꯏ ꯇꯧꯖꯕ꯭ꯔꯣ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯗꯥ ꯄ꯭ꯔꯤꯟꯁ ꯗꯨꯗꯤ ꯆꯠꯀꯣ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯗꯥꯔꯖꯦꯗꯗꯤ ꯃꯤ ꯅꯤꯄꯥꯟ ꯂꯩꯕꯗ ꯄ꯭ꯔꯤꯟꯁꯇꯅ ꯀꯅꯥꯝ ꯇꯥꯛꯇꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏ ꯔꯣꯖꯤ ꯁꯥꯎꯟꯒꯅꯨ ꯅꯤꯡꯊꯧ ꯁꯥꯎ ꯂꯩꯔꯕꯅꯤꯀꯣ ꯁꯥꯎꯟꯒꯅꯨ ꯅꯠꯇꯗꯤ ꯅꯪ ꯁꯤꯔꯅꯤꯀꯣ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯆꯅꯨꯒꯤꯗ ꯑꯦꯜꯕꯤ ꯌꯥꯎꯒꯅꯤ ꯍꯥꯏ ꯆꯦ ꯇꯅꯨꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔ ꯃꯌꯥꯝ ꯀꯅꯥꯝ ꯅꯠꯇꯦ ꯆꯦ ꯇꯅꯨ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯆꯦ ꯇꯅꯨꯗ ꯂꯥꯛꯆꯖꯅꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯃꯤ ꯑꯃꯠꯇ ꯆꯦ ꯇꯅꯨꯇ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯅ ꯇꯧꯕ ꯂꯩꯖꯁꯤꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯦꯟꯖꯩ ꯁꯣꯝꯗ ꯋꯥꯔꯦ ꯍꯥꯏ ꯁꯨꯝꯕꯗ ꯋꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯊꯦꯡꯀ꯭ꯌꯨ ꯀꯤ ꯉꯥꯏꯔꯦ ꯈꯣꯃꯦꯟ ꯅꯤꯡꯊꯧꯅ ꯔꯣꯖꯤ ꯅꯪꯁꯨꯅꯤ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯔꯣꯖꯤ ꯅꯄꯥꯝꯗꯩ ꯌꯥꯡꯅ ꯍꯜꯂꯣ ꯍꯥꯏ ꯔꯣꯖꯤ ꯑꯦꯜꯕꯤ ꯃꯅꯥꯇꯣꯟ ꯐꯩꯈꯔꯦ ꯍꯥꯏꯌꯦ ꯔꯣꯖꯤ ꯑꯦꯜꯕꯤ ꯈꯇꯝ ꯀꯔꯣ ꯍꯥꯏꯔꯦ ꯀꯣꯛꯁꯤ ꯌꯥꯏꯁꯤ ꯑꯖꯦ ꯑꯦꯜꯕꯤ ꯈꯇꯝ ꯀꯔꯣ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯩꯁꯦ ꯀꯗꯥꯏ ꯃꯤꯅꯤꯠ 10ꯕꯨ ꯉꯥꯏꯕꯤꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ ꯑꯅꯤ ꯐꯥꯍꯜꯂꯒꯦ ꯑꯗꯨꯒ ꯌꯥꯔꯁꯦ ꯈꯇꯝ ꯀꯔꯣ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯄꯦꯟꯖꯩ ꯑꯣꯐ ꯑꯗꯩ ꯔꯣꯖꯤꯅ ꯗꯥ ꯄ꯭ꯔꯤꯟꯁ ꯍꯥꯏꯅ ꯅꯣꯛꯁꯟꯈ꯭ꯔꯦ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯗꯥꯔꯁꯦ ꯂꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏ ꯍꯣꯏꯃ ꯗꯥꯔꯁꯦ ꯂꯣꯏꯕ ꯌꯥꯔꯣꯏ ꯌꯥꯏ ꯑꯩ ꯂꯣꯏꯔꯣꯏ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯦꯠ ꯂꯩꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩ ꯅꯦꯠ ꯄꯨꯡ 6ꯄꯨ ꯊꯥꯕꯖꯥꯠꯅꯤ ꯁꯤꯁꯦ ꯑꯆꯕ꯭ꯔꯣ ꯄꯣꯊꯥꯔꯣꯅꯦ ꯍꯥꯏ ꯏꯆꯦ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯦ ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯅꯤ ꯏꯆꯦ ꯄꯣꯊꯥꯔꯣ ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯅꯤ ꯏꯆꯦ ꯑꯣꯏꯅ ꯇꯨꯝꯗꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯦ ꯑꯩꯁꯨ ꯈꯪꯉꯦꯕ ꯃꯤꯒꯤ ꯀꯔꯤ ꯑꯋꯥꯕꯁꯦ ꯈꯪꯉꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯊꯦꯡꯉꯒ ꯂꯩꯕꯁꯦ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯞꯄꯤꯔꯛꯀꯦ ꯆꯣꯋꯥꯁꯀꯤ ꯅꯦꯠ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯦ ꯐ꯭ꯔꯤꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯄꯨꯡ 6ꯄꯨ ꯐ꯭ꯔꯤꯅꯤ ꯍꯧꯖꯤꯛ ꯑꯟꯂꯤꯃꯤꯇꯦꯠꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯀꯔꯤ ꯅꯦꯠ ꯂꯩꯁꯦ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯔꯣꯖꯤ ꯆꯨꯁꯃꯥ ꯁꯣꯠꯂꯨ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏ ꯃꯥꯔꯇꯨꯜ ꯄꯥꯏꯈꯔꯦ ꯀꯅꯥꯗ ꯌꯩꯔꯨꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯥꯔꯖꯦ ꯀꯅꯥꯒꯤ ꯃꯈꯣꯟꯅꯣ ꯎꯔꯤꯗꯣ ꯀꯥꯏꯗꯅꯣ ꯏꯆꯦ ꯑꯣ ꯑꯩꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯁꯣꯝꯗ ꯊꯥꯔꯤꯑꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯥꯕꯗꯨꯒ ꯑꯩꯒꯤ ꯃꯈꯣꯟꯗ ꯇꯥꯔꯝꯃꯅꯤ ꯇꯥꯍꯜꯂꯨ ꯅꯪꯒꯤꯗꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯖꯦꯁꯦ ꯏꯁꯇꯤꯜ ꯕꯣꯗꯤꯅꯤ ꯍꯥꯏ ꯗꯥꯔꯁꯦ ꯏꯁꯇꯤꯜ ꯕꯣꯗꯤꯅꯤ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯋꯥꯗꯦꯀꯣ ꯍꯥꯏ ꯑꯗꯩ ꯅꯤꯡꯊꯧꯅ ꯗꯥꯔꯁꯦ ꯂꯣꯏꯕ ꯌꯥꯔꯣꯏ ꯅꯅꯥꯎꯕꯨ ꯏꯀꯥꯏꯕ ꯅꯪ ꯍꯜꯂꯝꯕꯅꯤꯅ
ꯅꯅꯥꯕꯨ ꯏꯀꯥꯏꯕ ꯅꯪ ꯍꯟꯂꯝꯕꯅꯤꯅꯥꯏ ꯃꯨꯊꯠꯂꯣꯏꯍꯦ ꯐꯦꯟ ꯑꯣꯂꯥꯡꯉꯤ ꯑꯁ ꯋꯥꯔꯦꯍꯦ ꯅꯪꯕꯨ ꯆꯤꯌꯔ ꯄꯥꯏꯒꯦ ꯑꯩ ꯂꯦꯞꯄꯗ ꯋꯥꯔꯦ ꯂꯦꯞꯄ ꯂꯦꯞꯄꯒ ꯑꯩꯗꯤ ꯇꯧꯔꯤꯅꯤꯅꯦꯕꯣ ꯋꯥꯔꯦ ꯋꯥꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯋꯥꯗꯦꯀꯣ ꯑꯗꯨꯒ ꯑꯩ ꯀꯔꯤ ꯅꯤꯡꯊꯧꯅ ꯗꯥꯔꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯝꯕꯅꯤꯅ ꯏꯀꯥꯏꯕ ꯅꯪꯍꯜꯂꯝꯕꯅꯤ ꯍꯥꯏ ꯃꯥꯗꯣ ꯅꯣꯏ ꯅꯤꯡꯊꯧꯅ ꯀꯔꯤ ꯔꯣꯖꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯔꯁꯦ 6 ꯐꯧ ꯇꯧ ꯑꯣꯟ ꯇꯧꯔꯒ ꯇꯨꯝꯒꯦ 4 GB MB ꯌꯥꯎꯔꯤ ꯌꯥꯏ ꯑꯩꯁ ꯔꯣꯖꯤ ꯌꯥꯔꯣꯏꯍꯦ ꯗꯥꯔꯁꯤꯁꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯒ ꯃꯣꯕꯥꯏꯜꯁꯨ ꯆꯥꯔꯖ ꯇꯧꯔꯒꯅꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅ ꯀꯔꯥꯏ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯥꯏꯔꯦ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯇꯨꯝꯃꯨꯔꯣ ꯏꯆꯦ ꯇꯨꯝꯃꯨꯔꯣ ꯊꯦꯡꯉꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯂꯩꯅꯤ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯅꯤꯡꯊꯧ ꯂꯣꯏꯗꯣꯏꯔꯅꯤ ꯌꯥꯝ ꯀꯨꯏꯔꯔꯣꯏ ꯃꯤꯅꯤꯠ 2 hours ꯐꯥꯍꯜꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯇꯨꯝꯃꯨꯔꯣ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯉꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯦꯜ ꯕꯤ ꯒ꯭ꯔꯨꯞ हाय हम साथ एलबी ग्रुप हम साथ है इचे तनु हम सब साथ है इचे तनुꯒꯤꯗꯃꯛꯇ ꯃꯌꯥꯝ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯀꯣ ꯃꯌꯥꯝ ꯏꯆꯦ ꯇꯅꯨꯁꯨ ꯑꯅꯧꯕ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯗꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯑꯍꯤꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯝꯗꯣꯏꯅꯤ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯩ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯆꯦ ꯇꯅꯨ ꯑꯥꯏ ꯋꯤꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯗꯥꯔꯁꯦ मखन करें अब दार जे मखन उरी है दुबई निंगथौना करेबा रोजी तुमुरो दुबई तनु इचेना थैंक यू मैम इचे तनु एलबी नते वीडियो थांगलो वीडियो थांगलो इचे ननावना करे हारिसे साउनुको इचे तनु वीडियोदा फोकस हो दुगगी वीडियोदा नंगी वीडियोदा नुतिगे करे नोंमना वीडियो थांगतपा खुदिंगे सब्सक्राइबर अनि अहूम मंगा चंगी दो नंगी अदुदो नंगी करे कानाबनी इचे अदुदो ꯅꯨꯡꯁꯤꯅ ꯂꯥꯛꯄꯅꯤ ꯆꯦꯅꯣꯗ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯑꯦꯜꯕꯤꯗ ꯐꯣꯀꯁ ꯇꯧꯗꯁꯨ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯦꯜꯕꯤꯗ ꯑꯩꯈꯣꯏꯁꯤ ꯀꯔꯤꯝ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯊꯥꯗꯣꯛꯑꯅꯤꯕ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯅꯤꯅ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯇꯧꯗꯦꯕ ꯌꯥꯝꯅ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯦ ꯇꯅꯨꯁꯨ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤ ꯈꯔ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯣꯀꯁ ꯇꯧ ꯃꯤꯅ ꯃꯌꯥꯝꯅ ꯈꯪꯕꯩꯗꯃꯛꯇ ꯑꯗꯨꯇꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯤ ꯏꯆꯦꯗ ꯑꯇꯩ ꯀꯔꯤꯝ ꯍꯥꯏꯅꯤꯡꯗꯦ वीडियो खरा फोकस तो है अंजलि लुक्राम इचना मैम फुल सपोर्ट है अंजलि लुक्राम वाईटी फैमिली कदा कनो मसल जंगले फुल सपोर्ट है निंथौना बच्चे तनु तुम खिनु है कनानो लाइसे पीके हाई तनु है रोजी ने कराइबा दा प्रिंस एलबी लोइदोरे करी लोइदरदी तुम्बा यारो है रोजी ने कराइबा पीके प्लीज कनेक्ट मी है तनु सिंगना ओ आरजे है कराए खोमे निंथौना कराइबा चेतनु एंड चे अंजलि तुम खिनु को आए निंथौना रोजी तुमुरो है रोजीना दारजे अतोपा आईडी वीडियो दो खंदोक कदी वटी लागोद्रो है
ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤ ꯀꯃꯥꯏꯅ ꯅꯪ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯣꯅꯦ? ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤ ꯅꯪ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯣ? ꯅꯁꯥꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯞꯂꯣꯗ ꯇꯧꯗꯅ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯄꯤ ꯀꯦ ꯄ꯭ꯂꯤꯖ ꯄꯤ ꯀꯦ ꯊꯦꯡꯛ ꯌꯨ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯇꯅꯨꯅ ꯄꯤ ꯀꯦ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯄꯤ ꯀꯦ ꯁꯦꯟ ꯑꯥꯏ ꯗꯤ ꯄ꯭ꯂꯤꯖ ꯗ ꯄ꯭ꯔꯤꯟꯁ ꯇꯨꯝꯃꯨ ꯍꯥꯏ꯫ ꯑꯇꯣꯞꯄ ꯑꯥꯏꯗꯤ ꯑꯩꯁꯦ ꯀꯩꯅꯣꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯥꯏꯗꯤ ꯈꯔꯦ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯒꯤ ꯍꯥꯏꯔꯤꯔꯅ ꯅꯪꯒꯤ ꯀꯔꯤ ꯆꯦꯅꯦꯜꯗꯒꯤ ꯑꯞꯂꯣꯗ ꯇꯧꯗꯣꯏꯔꯅ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗꯒꯤ ꯅꯪ ꯑꯞꯂꯣꯗ ꯇꯧꯗꯣꯏꯔ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯁꯦ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ? ꯑꯩꯗꯤ ꯄꯨꯡ 3ꯗꯩ ꯇꯨꯝꯗꯣꯏꯅꯦ꯫ ꯑꯩꯗꯤ ꯄꯨꯡ 3ꯗ ꯇꯨꯝꯗꯣꯏꯅꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯊꯝꯒꯦ ꯍꯥꯏꯕ ꯑꯍꯤꯡꯗ ꯑꯣ ꯚꯤꯗꯤꯑꯣ ꯌꯥꯏꯅ ꯑꯗꯨꯗꯣ ꯀꯔꯤꯝ ꯀꯥꯏꯗꯦꯅ ꯔꯣꯖꯤ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯤ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯔꯒ ꯊꯝꯃꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ꯫ ꯑꯇꯣꯞꯄ ꯑꯥꯏꯗꯤꯁꯤꯗ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯔꯁꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪ ꯋꯥꯁ ꯇꯥꯏꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯗꯣ ꯊꯥꯔ ꯊꯝꯃꯨ꯫ ꯔꯣꯖꯤꯅ ꯂꯤꯡ ꯊꯥꯔꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯄꯤ ꯀꯦ ꯊꯤꯛ ꯍꯦ ꯍꯥꯏ꯫ ꯔꯣꯖꯤꯅꯥ ꯍꯥꯏꯁꯦ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯌꯥꯏꯗ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯒꯤ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯀꯔꯤꯝ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯀꯔꯤꯕ ꯄꯤ ꯀꯦ ꯊꯤꯛ ꯍꯦ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯩꯅꯣ ꯄꯤꯔꯝꯃꯦ ꯂꯤꯡ ꯊꯥꯗꯔꯛꯑꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯄꯤ ꯀꯦꯅ ꯑꯣꯀꯦ ꯀꯍꯥ ꯁꯦ ꯑꯥꯞ ꯍꯥꯏ꯫ हमको बोल रहे ना कि हमारा दोस्त को बोल रहा है भाई। ꯔꯣꯖꯤꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯩ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯒꯤ ꯑꯦꯜ ꯕꯤ ꯃꯌꯥꯝꯗꯣ ꯊꯥꯗꯣꯛꯅ ꯊꯝꯃꯤ ꯍꯣꯏ ꯊꯝꯃꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨ ꯃꯥꯒꯤ ꯀꯔꯤ ꯋꯥꯁ ꯇꯥꯏꯝ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯔꯁꯦ ꯑꯩꯒꯤꯗꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯒꯤ ꯁꯕꯁꯀ꯭राꯏꯞ ꯂꯥꯛꯂꯤ ꯃꯤ ꯃꯌꯥꯝ ꯏꯆꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯒꯤ ꯁꯕꯁꯀ꯭राꯏꯞ ꯂꯥꯛꯄꯗꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯗꯨꯗꯣ ꯁꯣꯔꯠꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯗꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯏꯆꯦꯅ ꯂꯣꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯗꯨ ꯁꯣꯔꯠꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯉꯣꯟꯗ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯏꯆꯦꯅ ꯐꯣꯀꯁ ꯇꯧꯔꯣ ꯁꯣꯔꯠꯇ ꯐꯣꯀꯁ ꯇꯧꯔꯦ ꯁꯣꯔꯠꯇ ꯀꯔꯦ ꯊꯥ ꯑꯍꯨꯝ ꯃꯅꯨꯡꯗ 1,000,000 ꯀꯔꯤ ꯍꯥꯏ ꯚ꯭ꯌꯨ ꯄꯨꯔꯛ ꯉꯝꯒꯗ꯭ꯔꯥ 1,000,000 ꯚ꯭ꯌꯨ ꯄꯨꯔꯛꯑꯗꯤ ꯐꯩꯅꯦ ꯑꯗꯨ ꯉꯝꯗꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯊꯥ ꯑꯍꯨꯝꯗ ꯑꯗꯨꯒꯤꯗꯃꯛꯇ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯈꯔ ꯐꯣꯀꯁ ꯇꯧꯔꯣ꯫ ꯏꯆꯦꯗꯤ ꯅꯧꯅ ꯆꯦꯅꯦꯜ ꯍꯥꯡꯕꯅꯤꯅ ꯏꯆꯦ ꯀꯔꯤꯝ ꯋꯥꯒꯅꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯗꯥꯔꯁꯦ ꯂꯣꯏꯔꯣ ꯑꯦꯜ ꯕꯤ ꯌꯥꯏ ꯀꯔꯤ ꯅꯪ ꯍꯧꯖꯤꯛ ꯌꯥꯔꯕꯣ ꯅꯪꯒꯤ ꯉꯁꯥꯏꯗ ꯂꯩꯌꯨ ꯍꯥꯏꯗꯨꯗꯤꯅ 2 ꯃꯤꯂꯤꯌꯟꯅ ꯀꯩꯅꯣ ꯁꯣꯠꯇ ꯂꯩꯕꯅꯤ ꯇꯅꯨ ꯕꯇꯥꯎ ꯀꯍꯥ ꯁꯦ ꯑꯥꯞ ꯇꯅꯨ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯪꯉꯦ ꯏꯆꯦ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯒꯦ ꯍꯥꯏ ꯑꯩꯁꯨ ꯀ꯭ꯋꯥ ꯆꯥꯅꯤꯡꯕ ꯂꯣꯏꯔꯦ ꯔꯣꯖꯤ ꯃꯣꯕꯥꯏꯜꯁꯦ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯈꯪꯗꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯂꯩꯕ꯭ꯔꯥ ꯑꯃꯗꯤ पी के से मैथ करवाजे पी के से मैथ करवाजे जे बैटरी 41% मिलो रही है मैथ करेगा इचना मेल वायरदी दुगई रोजी ने करे कौन मत मचाने तनवी चना पीके मेत करवा है दुगई रोजी ने चाव चाव दार जे है दुगई रोजी ने आई चारगे चागे चागे तौना यारी मी द प्रिंस तनुना हा हाय दुगई खुमे निथौना मैथ करवाए मैथ करे पीके तो करीगी मैथ फिरिनो चे इचने मेट लुआए तो मेथ करे ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯀꯔꯥꯏꯕ ꯅ꯭ꯌꯨꯁ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯅ꯭ꯌꯨꯁ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏ ꯁꯦꯝꯃꯨꯅ ꯅꯤꯡꯊꯧ ꯅ꯭ꯌꯨꯁ ꯚꯤꯗꯤꯑꯣꯗꯣ
ꯃꯤ ꯇꯔꯦꯠ ꯂꯩ ꯃꯤ ꯇꯔꯦꯠ ꯂꯩꯕꯁꯦ ꯃꯤ ꯀꯔ ꯑꯍꯨꯝꯇꯅꯤ ꯀꯣꯃꯦꯟ ꯇꯧꯔꯤꯁꯦ ꯑꯇꯩ ꯃꯤ ꯃꯔꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯜꯖꯕ꯭ꯔꯣ ꯑꯩ ꯎꯏꯔꯤ ꯏꯃꯥ ꯏꯆꯦ ꯑꯟꯖꯂꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯇꯨꯝꯕꯅꯤ ꯏꯆꯦ ꯑꯁ ꯋꯥꯔꯅꯤꯗ ꯏꯆꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯇꯨꯝꯅꯤꯡꯕ ꯃꯌꯥꯝ ꯇꯨꯝꯈꯔꯣ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯏꯆꯦ ꯇꯨꯝꯃꯣ ꯑꯩ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯇꯨꯝꯃꯣ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯟꯖꯂꯤ ꯇꯨꯝꯗ꯭ꯔꯤꯕꯣꯔꯦ ꯏꯆꯦꯟ ꯑꯗꯨꯅꯤ ꯏꯆꯦꯟ ꯑꯟꯖꯂꯤ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯥꯏꯕ ꯀꯔꯤ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣ ꯀꯔꯤꯝ ꯋꯥꯔꯧꯗꯦ ꯏꯆꯦ ꯑꯩ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯇꯨꯝꯃꯣ ꯗꯥ ꯖꯦ ꯅꯈꯣꯟ ꯀꯔꯤ ꯗꯥ ꯖꯦ ꯅꯈꯣꯟ ꯎꯍꯟꯒꯅꯨ ꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏ ꯗꯥ ꯖꯦ ꯁꯛ ꯎꯠꯂ ꯀꯩꯗꯧ ꯗꯥ ꯖꯦ ꯁꯛꯁꯦ ꯀꯗꯥꯏ ꯎꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯔꯣꯖꯤ ꯅꯪꯕꯨ ꯑꯦꯜꯕꯤ ꯑꯩꯅ ꯇꯧꯕ ꯌꯥꯔꯦ ꯇꯧꯔꯣꯏ ꯅꯤꯡꯊꯧ ꯅꯪꯅ ꯍꯥꯏꯔꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯔꯣꯖꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯒꯦ ꯑꯖꯕ꯭ꯔꯣ ꯐꯨꯜ ꯁꯄꯣꯔꯠ ꯍꯣꯏ ꯏꯆꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯀꯔꯤꯝ ꯀꯩꯅꯣ ꯋꯥꯔꯧꯗꯦ ꯏꯆꯦ ꯇꯨꯝꯃꯣ ꯊꯦꯡꯉꯦꯕ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯂꯣꯏꯔꯣꯏ ꯌꯥꯔꯣꯏ ꯑꯩ ꯂꯣꯏꯔꯣꯏ ꯌꯥꯔꯣꯏ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯇꯅꯨ ꯆꯠꯂꯁꯤ ꯌꯥꯏ ꯆꯠꯂꯣ ꯀꯔꯤ ꯍꯥꯏ ꯅꯪꯁꯨ ꯗꯥ ꯑꯔꯖꯦ ꯁꯛꯁꯦ ꯎꯠꯊꯣꯛꯎꯔꯣ ꯃꯌꯥꯝ ꯗꯥ ꯑꯔꯖꯦ ꯁꯛꯁꯦ ꯗꯥ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯃꯃꯤꯠꯁꯦ ꯉꯁꯪ ꯉꯥꯡꯉꯦ ꯇꯨꯝꯅꯤꯡꯉꯦ ꯎꯗ꯭ꯔꯤ ꯃꯁꯛ ꯍꯥꯏ ꯑꯩ ꯃꯁꯛ ꯎꯗ꯭ꯔꯤ ꯀꯥꯏꯅ ꯔꯣꯖꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟ ꯊꯤꯕꯅ ꯁꯤ ꯔꯣꯖꯤꯁꯤꯁꯨ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦ ꯇꯅꯨ ꯆꯠꯂꯁꯤ ꯌꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯆꯠꯂꯣ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯔꯣꯖꯤꯅ ꯇꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯇꯅꯨ ꯆꯠꯇ꯭ꯔꯣꯕꯣ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯕ ꯐꯥꯔꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯗꯥꯔꯖꯦ ꯍꯥꯏ ꯆꯦ ꯇꯅꯨ ꯗꯥ ꯄ꯭ꯔꯤꯟꯁ ꯆꯠꯀꯦ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤ ꯏꯆꯦꯅ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯃꯤꯠ ꯌꯥꯗꯔꯦ ꯏꯆꯦ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯔꯦ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯑꯥꯔꯖꯦ ꯅꯪ ꯃꯌꯥꯝ ꯈꯥꯡꯅꯕ ꯂꯣꯏꯔꯦ ꯀꯔꯤ ꯑꯥꯔꯖꯦ ꯅꯪ ꯃꯌꯥꯡ ꯀꯪꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯏꯆꯦ ꯃꯌꯥꯡ ꯀꯪꯉꯤꯅꯦ ꯍꯥꯟꯅꯗꯤ ꯃꯌꯥꯡ ꯀꯪꯕꯅꯤꯅ ꯑꯗꯨꯝ ꯀꯪꯉꯦ ꯏꯆꯦ ꯑꯩ ꯑꯩ ꯃꯁꯛ ꯌꯦꯡꯉꯨ ꯃꯌꯥꯡ ꯀꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯥꯕꯗꯤ ꯍꯧꯒꯠꯂꯛꯄꯅꯤꯅ ꯃꯌꯥꯡ ꯀꯪꯉꯦ ꯍꯥꯏꯕ ꯃꯌꯥꯡ ꯀꯪꯉꯦ ꯃꯌꯥꯡ ꯀꯪꯉꯦ ꯑꯥꯔꯖꯦꯅ ꯃꯌꯥꯡ ꯀꯪꯕꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯗꯥ ꯑꯥꯔꯖꯦꯁꯦ ꯏꯇꯩꯃꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯕꯅꯤ ꯌꯥꯝꯅ ꯗꯥ ꯑꯥꯔꯖꯦꯁꯦ ꯏꯇꯩꯃꯅ ꯆꯥꯛ ꯄꯤꯖꯗ꯭ꯔꯕꯅꯤ ꯍꯥꯏ ꯌꯥꯝꯅ ꯀꯪꯉꯦ ꯍꯥꯏ ꯅꯤꯡꯊꯧ ꯗꯥ ꯑꯥꯔꯖꯦ ꯑꯅꯤꯔꯛꯅꯤ ꯅꯥꯔꯤꯁꯦ ꯑꯅꯤꯔꯛ ꯊꯪꯅ ꯊꯪꯅ ꯑꯅꯤꯔꯛ ꯅꯥꯔꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯡ ꯀꯪꯉꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯑꯦꯜ ꯕꯤ ꯇꯧꯗꯣꯏꯔꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯂꯣꯏꯔꯒ ꯃꯥ ꯑꯦꯜ ꯕꯤ ꯇꯧꯔꯒ ꯀꯅꯥꯃꯨꯛ ꯂꯥꯛꯑꯣꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯀꯪꯉꯦ ꯗꯥ ꯑꯥꯔꯖꯦꯁꯦ ꯃꯌꯥꯡ ꯀꯪꯉꯦ ꯗꯥ ꯑꯥꯔꯖꯦꯁꯦ ꯑꯩ ꯔꯣꯖꯤ ꯑꯩꯅ ꯑꯔꯨꯝ ꯍꯧꯕꯗꯣ ꯑꯅꯤꯔꯛ ꯑꯔꯨꯝ ꯍꯧꯔꯒ ꯐꯔꯒ ꯀꯣꯝ ꯑꯔꯨꯝꯗ ꯍꯧꯈꯤꯕꯗꯣ ꯑꯩ ꯀꯪꯉꯦ ꯑꯩ ꯌꯥꯝꯅ ꯑꯗꯨꯒ ꯏꯅꯦꯝꯃꯒ ꯃꯆꯥ ꯊꯣꯏꯕꯤꯒ ꯇꯨꯝꯗ꯭ꯔꯤꯕꯣ ꯗꯥ ꯑꯥꯔꯖꯦ ꯇꯨꯝꯈꯔꯦ ꯐꯃꯨꯡꯗ ꯂꯩ ꯃꯣꯏ ꯑꯩ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔ ꯇꯧꯔꯒ ꯑꯦꯜ ꯕꯤ ꯊꯥꯔꯤꯅꯤꯅꯦ ꯔꯣꯖꯤ
ꯈꯨꯃꯟ ꯅꯤꯡꯊꯧꯔꯣꯖꯤ ꯑꯣꯏꯗꯕ ꯋꯥꯅꯤꯀꯣ ꯍꯥꯏ ꯇꯅꯨ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯥꯔꯖꯦꯁꯦ ꯏꯆꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯏꯗ ꯌꯥꯝ ꯋꯥꯔꯕꯅꯤ ꯏꯆꯦ ꯐꯦꯃꯤꯂꯤ ꯌꯦꯡꯗꯣꯏꯔꯥ ꯏꯁꯥꯗ ꯌꯦꯡꯗꯣꯏꯔꯣ ꯌꯥꯝ ꯋꯥꯅ ꯃꯌꯥꯝꯒꯁꯨ ꯂꯣꯏ ꯇꯤꯟꯅ ꯂꯩꯔꯤꯅꯤ ꯏꯆꯦ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯀꯣꯃꯦꯟ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯝ ꯂꯥꯛꯂꯣꯏ ꯌꯥꯏ ꯅꯣꯛꯁꯟꯈꯔꯦ ꯍꯥꯏ ꯔꯣꯖꯤꯅ ꯔꯣꯖꯤ ꯍꯥꯏꯔꯒ ꯏꯆꯦ ꯇꯅꯨꯅ ꯔꯣꯖꯤ ꯍꯥꯏꯔꯒ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯗꯤ ꯅꯦꯠ ꯑꯩꯗꯤ ꯑꯩꯗꯤꯅꯦ ꯋꯥꯏꯇꯤ ꯅꯨꯃꯤꯠ ꯑꯅꯤꯔꯛ ꯄꯥꯏꯗꯕ ꯃꯁꯥ ꯐꯒꯠꯂꯦ ꯍꯥꯏ ꯋꯥꯏꯇꯤ ꯅꯨꯃꯤꯠ ꯑꯅꯤ ꯄꯥꯏꯗꯕꯗ ꯃꯁꯥ ꯐꯒꯠꯂꯦ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯗꯥꯔꯁꯦ ꯑꯔꯨꯝ ꯍꯧꯕ ꯃꯇꯝ ꯏꯝꯂꯤ ꯆꯥꯒꯗꯕꯅꯤ ꯑꯔꯨꯝ ꯐꯅꯕ ꯇꯨꯂꯤ ꯑꯔꯨꯝ ꯍꯧꯔꯒ ꯀꯔꯤ ꯏꯝꯂꯤ ꯆꯥꯎ ꯍꯥꯏꯅꯤ ꯑꯉꯥꯎꯕꯁꯤ ꯄ꯭ꯔꯤꯟꯁ ꯅꯪ ꯉꯥꯎꯔꯦ ꯅꯪ ꯅꯪ ꯉꯥꯎꯔꯦ ꯅꯪ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯥꯔꯖꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯏꯃꯥ ꯃꯤ ꯑꯍꯨꯝꯇ ꯂꯩꯔꯦꯅꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯤꯁꯤꯡꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯅꯩꯔꯦ ꯃꯌꯥꯝ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯪ ꯆꯥꯎꯗꯣ ꯍꯥꯏ ꯔꯣꯖꯤ ꯄꯤꯖꯧ ꯃꯥꯗ ꯏꯝꯂꯤꯗꯣ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯅꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯅꯣꯛꯁꯟꯈꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯗꯤ ꯂꯦꯕꯨ ꯆꯥꯏ ꯑꯔꯨꯝ ꯍꯧꯕ ꯃꯇꯝꯗ ꯍꯥꯏ ꯑꯗꯨꯒ ꯇꯅꯨ ꯏꯆꯦꯅ ꯒꯨꯗ ꯅꯥꯏꯠ ꯔꯣꯖꯤ ꯂꯚ ꯌꯨ ꯍꯥꯏꯈꯔꯦ ꯔꯣꯖꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯔꯣꯖꯤ ꯍꯥꯏꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯅꯤꯡꯊꯧ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝꯁꯦ ꯋꯥꯔꯝꯃꯅꯤ ꯇꯨꯝꯅꯤꯡꯕ ꯃꯇꯝ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯝꯃꯅꯤ ꯂꯦꯕꯨ ꯅꯠꯇꯦ ꯃꯪꯒꯤ ꯆꯥꯎ ꯂꯦꯕꯨ ꯅꯠꯇꯦ ꯃꯪꯒꯦ ꯆꯥꯎ ꯍꯥꯏ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯄꯥꯔꯤ ꯀꯔꯤ ꯅꯆꯥ ꯅꯄꯥꯔꯤ ꯂꯩꯖꯩ ꯅꯆꯥꯅ ꯄꯥꯔꯤ ꯂꯩꯖꯩ ꯀꯅꯥꯅꯣ ꯁꯤꯕꯨ ꯏꯃꯥꯒꯤꯗꯃꯛ ꯋꯥꯗꯔꯗꯤ ꯂꯣꯏꯅ ꯋꯥꯔꯗꯤ ꯂꯣꯏꯔꯣꯏꯗꯥꯔꯁꯦ ꯈꯔꯦ ꯋꯥꯗ꯭ꯔꯗꯤ ꯂꯩꯅꯨ ꯋꯥꯔꯗꯤ ꯂꯣꯏꯔꯣꯗꯥꯔꯁꯦ ꯀꯩꯅꯣ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯁꯦ ꯋꯥꯗꯔꯗꯤ ꯂꯣꯏꯅꯨ ꯍꯥꯏ ꯗꯥꯔꯁꯤꯅ ꯋꯥꯗꯅꯤꯗ ꯅꯣꯏꯅ ꯍꯥꯏꯔꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕ ꯑꯩꯗꯤ ꯀꯔꯦ ꯄꯨꯡ ꯑꯅꯤꯕꯨ ꯇꯨꯝꯕꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤꯗꯃꯛ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯃꯤ ꯍꯥꯏ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛ ꯅꯄꯥꯔꯤ ꯂꯩꯖꯩ ꯗꯥꯔꯁꯦ ꯁꯧꯒꯟꯕ ꯅꯅꯥꯎꯅꯤ ꯀꯔꯤ ꯁꯥꯎꯒꯟꯕ ꯅꯅꯥꯎꯅꯤ ꯍꯥꯏ ꯁꯤꯁꯦ ꯀꯩꯅꯣꯅꯤꯅꯦ ꯄ꯭ꯔꯤꯟꯁꯅꯤꯅꯦ ꯁꯤꯁꯦ ꯄ꯭ꯔꯤꯟꯁꯅꯤ ꯀꯗꯥꯏ ꯃꯀꯣꯛ ꯆꯥꯛꯄ ꯄ꯭ꯔꯤꯟꯁꯇꯣ ꯇꯧ ꯄꯨꯡ ꯑꯅꯤꯐꯧ ꯇꯧ ꯍꯥꯏꯌꯦ ꯔꯣꯖꯤ ꯅꯪ ꯂꯩꯒꯗ꯭ꯔꯅꯤ ꯄꯨꯡ ꯑꯅꯤꯐꯧ ꯇꯧꯒ ꯍꯥꯏ ꯁꯤꯔꯦ ꯔꯣꯖꯤ ꯑꯩ ꯉꯁꯤ ꯀ꯭ꯋꯥ ꯈꯔ ꯄꯤꯔꯛꯎꯅꯦ ꯍꯨꯏꯁ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯄꯥꯔꯤ ꯂꯩꯖꯩ ꯍꯥꯏ ꯃꯃꯤꯡꯗꯤ ꯅꯩꯊꯔꯦꯍꯦ ꯅꯪꯁꯤꯕꯣ ꯑꯥ ꯑꯗꯨꯒ ꯀꯩ ꯔꯣꯖꯤ ꯆꯩ ꯆꯥꯗꯣꯔꯦꯀꯣ ꯍꯥꯏ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯨꯝꯃꯣ ꯗꯥꯔꯁꯦ ꯏꯅꯦꯝꯃ ꯁꯥꯎꯔꯦ ꯏꯅꯦꯃ ꯁꯥꯎꯏ ꯅꯠꯇꯦꯍꯦ ꯏꯅꯦꯝꯃꯗ ꯀ꯭ꯋꯥ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯅꯦ ꯔꯣꯖꯤ ꯅꯪꯁꯨꯅꯦ ꯏꯉꯥꯡ ꯅꯪ ꯆꯩ ꯆꯥꯗꯣꯔꯦ ꯑꯩꯅ ꯀ꯭ꯋꯥ ꯍꯪꯉꯒ ꯅꯪꯅ ꯁꯥꯎꯔꯦ ꯍꯥꯏꯔꯦ ꯑꯗꯨ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯂꯩꯖꯔꯤ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏ ꯑꯣꯟꯂꯤ ꯂꯥꯏꯐ ꯍꯣꯁ ꯁꯞꯄꯣꯔꯠ ꯍꯥꯏ ꯗꯥꯔꯁꯦ ꯑꯦꯜꯕꯤ ꯇꯧꯔꯒ
ꯗꯣꯂꯔ ꯐꯪꯗꯣꯔꯤꯍꯦꯕꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯥꯗꯣꯛ ꯀꯣꯃꯦꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥꯏꯗꯅꯣ ꯗ ꯄ꯭ꯔꯤꯟꯁ ꯀꯅꯦꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯗ ꯄ꯭ꯔꯤꯟꯁ ꯀꯅꯦꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯅꯣ ꯅꯣ ꯍꯥꯏꯔꯦ ꯗꯥꯁꯦ ꯏꯇꯩꯃꯅ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯅꯩ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯗꯦꯗ ꯀꯅꯥꯁꯤ ꯄ꯭ꯔꯤꯟꯁꯅ ꯍꯪꯉꯤꯅꯤꯗ ꯑꯩꯅ ꯄ꯭ꯔꯤꯟꯁꯅꯤ ꯍꯥꯏꯕ ꯑꯗꯨ ꯄ꯭ꯔꯤꯟꯁꯔ ꯍꯥꯏꯅ ꯍꯪꯉꯤꯕ ꯗꯥꯔꯁꯤꯁꯦ ꯋꯥꯏꯇꯤꯗꯩ ꯐꯖꯅ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯈꯜꯂꯤꯅꯦ ꯑꯩ ꯀꯥꯏꯗꯩꯅꯣ ꯔꯣꯖꯤ ꯗꯥꯗꯤ ꯄꯩꯁꯥꯒꯤ ꯀꯔꯥꯏ ꯃꯪꯗ꯭ꯔꯤꯌꯦ ꯗꯥꯔꯁꯦ ꯄꯩꯁꯥ ꯀꯥꯏꯗꯒꯤ ꯇꯥꯟꯗꯣꯏꯅꯣ ꯗꯥꯔꯁꯦ ꯑꯗꯨ ꯃꯔꯝꯗ ꯅꯣ ꯅꯣ ꯍꯥꯏꯗꯣ ꯗꯥꯔꯁꯦ ꯃꯇꯝ ꯂꯥꯛꯑꯒ ꯁꯨꯝ ꯐꯪꯕ ꯃꯇꯝꯗ ꯁꯨꯝ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯇꯝ ꯂꯥꯛꯑꯒ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯉꯥꯎꯗꯦꯗ ꯋꯥꯏꯇꯤꯗꯩ ꯄ꯭ꯔꯤꯟꯁ ꯉꯥꯎꯔꯦ ꯄ꯭ꯔꯤꯟꯁ ꯉꯥꯎꯔꯦ ꯄ꯭ꯔꯤꯟꯁ ꯉꯥꯎꯔꯦ ꯏꯅꯦꯃ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯏꯅꯦꯃ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯔꯣꯖꯤꯅꯥ ꯏꯅꯦꯃꯥ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯐꯖꯗꯕꯅꯤ ꯀ꯭ꯋꯥꯛ ꯃꯥꯟꯕꯅꯤ ꯔꯣꯖꯤ ꯀꯔꯤ ꯀꯣꯔꯤꯌꯥ ꯀꯔꯤ ꯆꯥꯏꯅꯥ ꯃꯔꯝꯅ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯄ꯭ꯔꯤꯟꯁꯁꯦ ꯆꯥꯏꯅꯥ ꯃꯔꯝꯒ ꯈꯪꯉꯝꯃꯤꯅꯦꯕꯣ ꯗꯤꯁ ꯃꯦꯁꯦꯖ ꯏꯁ ꯗ ꯍꯦꯗꯤꯡ ꯗ ꯔꯤꯚꯤꯌꯨ ꯕꯥꯏ ꯚ꯭ꯌꯨ ꯃꯦꯁꯦꯖ ꯍꯥꯏ ꯗꯥꯁꯦ ꯍꯀꯥꯝ ꯆꯜꯂꯛꯑꯦꯕꯣ ꯗ ꯄꯤꯡꯀꯣꯛ ꯊꯨꯒꯥꯏꯔꯨꯔꯥꯏ ꯗ ꯄ꯭ꯔꯤꯟꯁ ꯀꯣꯛ ꯊꯨꯒꯥꯏꯔꯨꯔꯥꯏ ꯊꯨꯒꯥꯏꯌꯣ ꯔꯣꯖꯤ ꯃꯥꯔꯇꯨꯜ ꯄꯥꯏꯌꯨ ꯎꯝ ꯀꯔꯤꯒꯤ ꯃꯨꯊꯠꯇꯣꯏꯕ ꯐꯦꯟ ꯏꯪꯗꯦ ꯑꯩ ꯂꯥꯡꯕꯅ ꯁꯤꯗꯣꯔꯦ ꯑꯩ ꯁꯞꯇꯥ ꯑꯅꯤ ꯐꯥꯔꯦ ꯂꯨꯖꯗꯕ ꯔꯣꯖꯤ ꯁꯞꯇꯥ ꯑꯅꯤ ꯐꯥꯗꯣꯔ ꯃꯥꯅꯦ ꯑꯩ ꯂꯨꯖꯗꯤꯁꯦ ꯁꯞꯇꯥ ꯑꯅꯤ ꯐꯥꯔꯦ ꯂꯨꯖꯗ꯭ꯔꯤ ꯅꯥꯕꯗꯩ ꯂꯨꯖꯔ ꯔꯣꯖꯤ ꯍꯥꯏꯅ ꯀꯧꯔꯦ ꯔꯣꯊꯤ ꯍꯥꯏ ꯃꯥꯅꯤ ꯃꯥꯏꯁꯦ ꯑꯃꯁꯦ ꯔꯣꯊꯤ ꯍꯥꯏꯅꯤ ꯂꯨꯖꯗꯅ ꯍꯤꯡꯗꯒꯤ ꯂꯨꯖꯕ ꯍꯧꯔꯅꯤ ꯂꯨꯖꯗꯦꯅꯦ ꯍꯌꯦꯡꯗꯒꯤ ꯂꯨꯖꯕ ꯍꯧꯔꯅꯤꯅꯦ ꯍꯣꯏ ꯔꯣꯖꯤ ꯑꯩ ꯈꯔ ꯅꯥꯕꯗ ꯂꯨꯖꯗ꯭ꯔꯤꯅꯤꯗ ꯑꯩ ꯅꯥꯕꯗꯨꯒ ꯂꯨꯖꯕꯁꯦ ꯀꯥꯎꯈ꯭ꯔꯦ ꯂꯨꯖꯕꯁꯦ ꯀꯗꯧꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯨꯃꯥꯡꯁꯦ ꯈꯔ ꯑꯩꯒꯤ ꯁꯀ꯭ꯂꯥꯛꯀꯤ ꯃꯅꯝꯁꯦ ꯈꯔ ꯃꯅꯥꯛ ꯆꯠꯇꯕ ꯃꯤꯅ ꯁ꯭ꯋꯤꯁ ꯑꯥꯔꯖꯤꯁꯦ ꯖꯥꯏꯌꯦ ꯍꯥꯏꯔꯛꯀꯅꯤꯉꯣ ꯎꯝ ꯂꯨꯖꯗꯕꯅꯤꯅ ꯃꯅꯝꯗꯣ ꯈꯔ ꯅꯝꯊꯤꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯄꯥꯔꯐꯤꯟꯁꯦ ꯀꯥꯞꯁꯜꯂꯒ ꯆꯠꯂꯤꯅꯤ ꯕꯖꯥꯔꯗ ꯃꯤꯅ ꯃꯅꯝꯁꯦ ꯐꯪꯗꯕꯩꯗꯃꯛꯇ ꯅꯠꯇ꯭ꯔꯗꯤ ꯑꯥꯔꯖꯦ ꯂꯣꯏꯔꯦꯍꯦ ꯑꯩꯗꯤ ꯂꯨꯖꯔꯛꯇꯦ ꯑꯩꯁꯨ ꯅꯪꯁꯨ ꯒꯗꯥꯅꯤ ꯏꯔꯣꯏ ꯅꯪꯁꯨ ꯏꯔꯣꯏ ꯅꯪꯁꯨ ꯔꯣꯖꯤꯅꯒ ꯑꯣꯊꯣꯔꯛꯑꯦ ꯔꯣꯖꯤ ꯑꯣꯊꯣꯔꯛꯏꯔꯣ ꯁꯦꯀꯂꯥꯛ ꯃꯅꯝ ꯍꯥꯏꯕꯗꯨ ꯂꯧꯊꯣꯔꯛꯏꯔꯣ ꯅꯪꯁꯨ ꯑꯣ ꯐꯖꯅ ꯑꯣꯊꯣ ꯔꯣꯖꯤꯗꯤ ꯊꯥ ꯑꯃ ꯂꯨꯖꯗꯕꯅꯤ ꯍꯥꯏ ꯔꯣꯖꯤ ꯅꯪ ꯊꯥ ꯑꯃ ꯂꯨꯖꯗꯦ ꯍꯥꯏꯅꯦ ꯑꯣꯟꯀꯤꯔꯣ ꯑꯗꯨꯒ ꯂꯨꯖꯗ꯭ꯔꯁꯨ ꯃꯅꯝ ꯅꯝꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯏ ꯎꯝ ꯅꯪ ꯅꯣꯡꯃ ꯂꯨꯖꯗꯔ ꯃꯅꯝ ꯅꯝꯗꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗꯤ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯦ ꯂꯨꯖꯗ꯭ꯔꯤꯁꯦ ꯃꯅꯝꯁꯦ ꯈꯔ ꯏꯔꯣꯏ ꯃꯅꯝ ꯅꯝꯕꯅꯤ
ꯊꯥ ꯑꯃ ꯂꯣꯏꯗꯗ꯭ꯔꯁꯨ ꯃꯅꯝ ꯆꯦꯟꯗꯦ ꯑꯩ ꯃꯅꯝ ꯆꯦꯜꯂꯝꯃꯣꯏ ꯁꯦꯛꯂꯥꯛꯇꯣ ꯃꯅꯝ ꯐꯖꯅ ꯅꯝꯊꯤꯔꯝꯒꯅꯤ ꯅꯪꯁꯨꯕꯣ ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯆꯤꯟꯗ ꯅꯝꯊꯤꯗꯦ ꯍꯥꯏꯔꯛꯏꯅꯤ ꯀꯔꯥꯏ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤꯁꯦ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯍꯨꯝꯈꯤꯗꯣꯏꯕ ꯃꯥꯜꯂꯤ ꯌꯥꯏ ꯍꯨꯝꯒꯤꯅꯤꯌꯦ ꯀꯗꯥꯏ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯂꯩꯗꯗꯤ ꯍꯨꯝꯈꯤꯗꯣꯏꯅꯤ ꯃꯥ ꯅꯨꯡꯁꯤꯗꯗꯤ ꯃꯥ ꯅꯨꯡꯁꯤꯔꯣꯏꯅ ꯄꯥꯏꯕꯅꯤ ꯃꯥ ꯑꯩ ꯆꯤꯟ ꯊꯤꯗꯦꯀꯣ ꯗꯥꯔꯁꯦ ꯌꯥꯏ ꯊꯤꯒꯅꯨ ꯆꯤꯟ ꯊꯤꯒꯅꯨ ꯑꯩ ꯀꯤꯖꯩꯀꯣ ꯆꯤꯟ ꯊꯤꯕ ꯀꯤꯖꯩ ꯆꯤꯟꯒ ꯊꯤꯔꯛꯀꯅꯨ ꯍꯦ ꯕꯣꯆꯣ ꯂꯣꯜꯂꯛꯀꯅꯨ ꯕꯣꯆꯣꯟ ꯂꯣꯟꯕ ꯄꯥꯝꯗꯦ ꯗꯥ ꯄ꯭ꯔꯤꯟꯁ ꯐꯨꯅꯔꯗꯤ ꯑꯩꯅ ꯉꯝꯒꯅꯤꯀꯣ ꯍꯥꯏ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯄ꯭ꯔꯤꯟꯁ ꯋꯥꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯅꯦ ꯋꯥ ꯂꯩꯇ꯭ꯔꯅꯦ ꯋꯥ ꯀꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯃꯨꯂꯤ ꯋꯥ ꯑꯄꯤꯛꯄ ꯋꯥ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯔꯣꯖꯤꯁꯦ ꯋꯥ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯗꯉꯩ ꯄꯥꯏꯕꯗꯣ ꯃꯅꯝ ꯅꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯄꯥꯗꯣ ꯁꯔꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦ ꯈꯨꯄꯥꯗꯣ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯦ ꯌꯥꯏ ꯔꯣꯖꯤ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯍꯣꯂꯤꯗ ꯄ꯭ꯔꯤꯟꯁ ꯅꯪꯗꯤ ꯑꯂꯨ ꯃꯥꯟꯕꯤꯅꯤ ꯍꯥꯏ ꯏꯅꯦꯝ ꯅꯦꯝꯃꯤ ꯍꯥꯏ ꯑꯂꯨ ꯃꯥꯟꯕꯤ ꯍꯥꯏꯅꯤ ꯏꯅꯦꯝ ꯅꯦꯝꯃꯤ ꯍꯥꯏ ꯑꯃꯅ ꯑꯥꯂꯨꯗꯨꯒ ꯑꯃꯅ ꯀꯩꯅꯣ ꯅꯤꯡꯊꯧꯅ ꯑꯥꯂꯨ ꯃꯥꯜꯂꯦ ꯅꯪꯅ ꯀꯔꯤ ꯃꯥꯜꯂꯦꯕ ꯅꯪꯅ ꯀꯔꯤ ꯃꯥꯜꯂꯤꯅꯣ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯀꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯔꯥꯡ ꯃꯥꯜꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯍꯨꯝꯕꯗ ꯆꯦꯔꯥꯡ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯀꯦꯔꯤꯕꯦꯛꯇꯣ ꯆꯦꯔꯥꯡ ꯃꯥꯜꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯍꯨꯝꯕꯗꯨ ꯍꯥꯏ ꯗꯥꯔꯖꯦꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯍꯥꯏꯔꯣ ꯍꯥꯏ ꯑꯩ ꯀꯔꯤ ꯃꯥꯜꯂꯤ ꯅꯣꯏ ꯍꯥꯏꯔꯨꯗ ꯑꯩ ꯀꯔꯤ ꯃꯥꯜꯂꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯒꯦ ꯑꯩꯗꯤ ꯏꯁꯥꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯅꯣꯏ ꯍꯥꯏꯔꯣ ꯑꯩ ꯀꯔꯤ ꯃꯥꯜꯂꯤ ꯍꯥꯏꯅ ꯔꯣꯖꯤꯅ ꯀꯔꯤ ꯉꯔꯥꯡ ꯀꯔꯤ ꯍꯩꯅꯧ ꯀꯔꯤ ꯍꯥꯏ ꯈꯨꯟꯕ ꯆꯠꯄꯗ ꯏꯁ ꯅꯨꯡꯁꯤꯠ ꯑꯗꯨꯃꯥꯏꯅ ꯄꯥꯏꯅꯦꯕ ꯔꯣꯖꯤꯁꯦ ꯅꯨꯡꯁꯤꯠ ꯑꯗꯨꯃꯥꯏꯅ ꯄꯥꯏ ꯆꯦꯜꯂꯤꯅꯦꯕ ꯃꯥꯁꯦ ꯑꯝ ꯄꯣꯔꯁꯦ ꯑꯣꯏ ꯙꯔꯥꯎꯔꯦ ꯍꯥꯏꯕꯗꯣ ꯇꯧꯔꯤꯗꯣ ꯙꯔꯥꯎꯔꯦ ꯍꯥꯏꯅ ꯑꯗꯨꯒꯩꯒꯤ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯄꯔꯤ ꯂꯩꯖꯩ ꯍꯥꯏꯅ ꯍꯦ ꯔꯣꯖꯤ ꯆꯔꯥꯡꯒꯨꯝꯕ ꯄꯥꯏꯕ ꯄꯥꯏꯕꯤ ꯑꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯗꯥꯔꯁꯦ ꯋꯥꯆꯦꯠ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯣꯛꯁꯜꯂꯦ ꯑꯩꯗꯤ ꯆꯦꯟꯕ ꯌꯥꯡꯉꯤ ꯍꯥꯏ ꯃꯥ ꯆꯦꯟꯕ ꯌꯥꯡꯉꯤ ꯍꯥꯏ ꯅꯨꯡꯁꯤꯠ ꯑꯗꯨꯃꯥꯏꯅ ꯐꯨꯔꯔ ꯄꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯄꯥꯔꯤ ꯂꯩꯖꯩ ꯍꯥꯏ ꯏꯌꯥꯝꯕ ꯆꯦꯡꯂꯧ ꯅꯨꯡꯊꯤꯗꯕ ꯑꯣꯀꯦꯒꯨꯝꯅ ꯀꯔꯦ ꯁꯛꯂꯣꯟ ꯂꯧꯔꯤꯀꯣ ꯑꯩ ꯀꯔꯤ ꯆꯤꯡꯂꯧ ꯅꯨꯡꯊꯤꯗꯕ ꯑꯣꯀꯦꯒꯨꯝꯅ ꯁꯛꯂꯣꯟ ꯂꯧꯔꯤꯔꯣꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯑꯂꯨꯗ ꯃꯈꯣꯡ ꯄꯥꯟꯕꯗ ꯄ꯭ꯔꯤꯟꯁ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥ ꯄ꯭ꯔꯤꯟꯁ ꯍꯩꯅꯗꯦꯀꯣ ꯁꯥꯊꯤꯅ ꯃꯔꯣꯜ ꯂꯣꯜꯂꯛꯀꯅꯨ ꯍꯥꯏ ꯏꯁ ꯅꯣꯏ ꯑꯅꯤ ꯈꯟꯅꯔꯣꯏꯕꯣ ꯑꯩ ꯇꯥꯒꯦꯕꯣ ꯑꯩꯈꯣꯏ ꯄꯨꯡ 1:30 ꯇꯥꯗꯣꯔꯦꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯅ
ꯑꯣꯛꯄꯤ ꯍꯥꯏꯕꯅꯤ ꯑꯣꯛꯄꯤ ꯍꯥꯏꯕꯅꯤ ꯑꯣꯛꯄꯤ ꯍꯥꯏꯕꯅꯤ ꯑꯣꯛꯄꯤ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ? ꯅꯤꯡꯊꯧ ꯂꯣꯏꯁꯤꯜꯂꯁꯤꯔꯣ? ꯏꯅꯦꯝꯃꯗꯣ ꯅꯪꯅ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯨ ꯀꯔꯤ ꯏꯅꯦꯝꯃꯗꯣ ꯅꯪꯅ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯨ ꯗꯥꯔꯖꯦ ꯔꯨꯃꯣ ꯀꯔꯤ ꯏꯅꯦꯝꯃꯗꯣ ꯅꯪꯅ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯨ ꯗꯥꯔꯖꯦ ꯔꯨꯃꯣ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛ ꯏꯆꯜ ꯑꯣꯏꯕꯤ ꯆꯦꯡꯂꯧ ꯅꯤꯡꯊꯤꯕꯤ ꯅꯕꯨꯡ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗ꯭ꯔꯣ ꯄꯌꯥ ꯃꯅꯨꯡꯗꯥꯏ ꯅꯤꯡꯊꯧ ꯅꯕꯨꯡ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗ꯭ꯔꯣ ꯄꯌꯥ ꯃꯅꯨꯡꯗꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯥꯏꯕ ꯑꯌꯨꯛ ꯅꯪ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯃꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯃꯤ ꯑꯁ ꯔꯣꯖꯤ ꯑꯩꯒꯤꯁꯤꯒ ꯑꯌꯨꯛ ꯉꯟꯕ ꯍꯧꯒꯠꯄꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯄꯨꯡ 9-ꯃꯥꯄꯟꯗ ꯍꯧꯒꯠꯂꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯅꯣ ꯇꯦꯟꯁꯟ ꯄꯨꯡ 9-10ꯗ ꯍꯧꯒꯠꯂꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯜꯂꯛꯇ ꯂꯩꯔꯗꯤ ꯑꯇꯣꯞꯄꯅꯤꯀꯣ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯄꯨꯡ 9-ꯃꯥꯄꯟꯗ ꯑꯗꯨꯝ ꯍꯧꯒꯠꯂꯤ ꯗꯥ ꯄ꯭ꯔꯤꯟꯁꯀꯤꯁꯦ ꯃꯍꯥꯛꯀꯤ ꯑꯦꯜꯕꯤꯗ ꯂꯥꯛꯅꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯛ ꯇꯧꯔꯤꯃꯤ ꯑꯁ ꯀꯩꯅꯣ ꯍꯥꯏ ꯔꯣꯖꯤꯅ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯗꯥ ꯄ꯭ꯔꯤꯟꯁꯀꯤꯁꯦ ꯃꯥꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯅꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯛ ꯇꯧꯔꯤꯃꯤ ꯍꯥꯏ ꯅꯤꯡꯊꯧꯁꯦ ꯄ꯭ꯔꯤꯟꯁꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯏꯋꯥ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯤ ꯑꯗꯨꯅꯤ ꯔꯣꯖꯤ ꯃꯄꯥꯟꯗ ꯈꯨꯜꯂꯛꯇ ꯂꯩꯔꯗꯤ ꯉꯟꯅ ꯍꯧꯒꯠ ꯇꯥꯏ ꯍꯥꯏꯕ ꯈꯨꯜꯂꯛꯇ ꯂꯩꯔꯗꯤ ꯉꯟꯅ ꯍꯧꯒꯠꯄ ꯃꯊꯧ ꯇꯥꯏ ꯃꯧꯅ ꯊꯦꯡꯅ ꯇꯨꯝꯕꯁꯨ ꯈꯨꯜꯂꯛꯀꯤ ꯂꯩꯀꯥꯏ ꯃꯤꯅ ꯅꯣꯛꯄꯅꯤ ꯍꯥꯏꯗꯣ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯨꯄꯥꯔꯤꯅ ꯔꯣꯖꯤ ꯅꯕꯨꯡꯗꯤ ꯃꯣꯏꯊꯦꯟ ꯍꯩꯖꯗꯦ ꯍꯥꯏ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯪ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁꯤ ꯂꯧꯔꯛꯄ꯭ꯔꯣ ꯍꯥꯏ ꯑꯣꯅꯔꯁꯤ ꯂꯧꯔꯛꯄ꯭ꯔꯣ ꯍꯥꯏ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯪ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁꯤ ꯂꯧꯔꯛꯄ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛ ꯔꯤꯌꯦꯜ ꯃꯤꯇꯩ ꯂꯦꯡꯒ꯭ꯋꯦꯖ ꯍꯧꯔꯕꯅꯤ ꯍꯥꯏ ꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛ ꯄꯥꯎ ꯄꯥꯔꯛꯏꯅꯦ ꯔꯣꯖꯤ ꯁꯤꯖꯅꯤ ꯅꯪ ꯋꯥꯊꯤ ꯉꯥꯡꯅꯨ ꯍꯌꯦꯡ ꯄꯥꯎ ꯄꯥꯔꯛꯀꯅꯤ ꯃꯥꯅ ꯄꯥꯎ ꯄꯥꯕ ꯍꯥꯏꯁꯤ ꯀꯜꯂꯕꯅꯤ ꯍꯧꯖꯤꯛ ꯃꯥ ꯎꯝ ꯎꯝ ꯅꯤꯡꯊꯧ ꯍꯧꯖꯤꯛ ꯄꯥꯎ ꯄꯥꯔꯕꯅꯤꯀꯣ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨ ꯅꯤꯡꯊꯧ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤ ꯂꯧꯔꯣꯏ ꯀꯩꯅꯣ ꯂꯧꯋꯦ ꯎꯔꯗꯨ ꯂꯧꯋꯦ ꯎꯔꯗꯨ ꯍꯥꯏꯗꯣ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯏ ꯀꯣꯂꯦꯖꯇ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁꯤ ꯂꯧꯔꯛꯄ꯭ꯔꯣ ꯑꯦꯔ ꯁꯤꯌꯥꯁꯦ ꯇꯥꯔꯛꯇꯣꯔꯦ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤꯅ ꯀꯣꯂꯦꯖꯇ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁꯤ ꯂꯧꯔꯛꯄ꯭ꯔꯣ ꯍꯥꯏꯃꯤ ꯄ꯭ꯔꯤꯟꯁ ꯁꯥꯊꯤ ꯃꯔꯣꯜ ꯍꯥꯏꯁꯦ ꯁꯩꯇ ꯃꯔꯣꯜ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯤ ꯂꯧꯔꯛꯄ꯭ꯔꯣ ꯍꯥꯏꯃꯤ ꯄ꯭ꯔꯤꯟꯁ ꯁꯥꯍꯤꯇ꯭ꯌ ꯃꯔꯣꯜ ꯍꯥꯏꯁꯦ ꯍꯥꯏꯕ
ꯑꯗꯨꯒ ꯑꯩ ꯀꯔꯥꯏ ꯏꯃꯥꯒꯤꯗꯃꯛꯅ ꯀꯔꯥꯏꯕ ꯀꯣꯂꯦꯖꯇ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯂꯧꯔꯦ ꯌꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯑꯣ ꯗ ꯄ꯭ꯔꯤꯟꯁ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯗ ꯑꯔꯖꯦꯅ ꯄꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦꯗ ꯃꯔꯣꯜ ꯐꯥꯎꯅꯗꯔꯦ ꯍꯥꯏ ꯁꯥꯍꯤꯠꯇꯣ ꯀꯔꯤ ꯍꯥꯏ ꯁꯥꯍꯤꯠꯇꯣ ꯃꯔꯣꯟ ꯍꯥꯏ ꯃꯥꯅꯦ ꯃꯥꯏꯁꯦ ꯁꯥꯍꯤꯠꯇ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯥꯍꯤꯠꯇ ꯃꯔꯣꯜ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯅꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯏꯅꯤꯅꯦ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯏ ꯃꯥꯟꯅꯦ ꯅꯪꯒꯤꯁꯦ ꯁꯪꯁꯀ꯭ꯔꯤꯠꯅꯤꯅꯦ ꯁꯪꯁꯀ꯭ꯔꯤꯠ ꯃꯔꯣꯟ ꯂꯧꯔꯛꯄ꯭ꯔꯣ ꯅꯪ ꯍꯤꯟꯗꯤ ꯃꯔꯣꯟ ꯂꯧꯔꯛꯄ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯥꯏ ꯑꯩꯈꯣꯏ ꯇꯦꯟ ꯑꯦꯛꯖꯥꯝ ꯊꯥ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯩꯔꯦꯅ ꯕꯦꯡꯒꯣꯂꯤ ꯂꯩꯔꯦꯅ ꯁꯥꯍꯤꯠꯇꯣ ꯀꯔꯥꯏ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯃꯔꯣꯟ ꯀꯩꯅꯣ ꯂꯩꯕꯅꯤꯅꯦ ꯃꯔꯣꯟ ꯂꯩꯕꯅꯦ ꯑꯗꯨ ꯑꯍꯨꯝꯃꯗ ꯄꯥꯝꯖꯕ ꯑꯃ ꯂꯧ ꯇꯥꯕ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯤ ꯁꯥꯍꯤꯠꯇ ꯗꯥ ꯑꯔꯖꯦꯅ ꯄꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦꯗ ꯃꯔꯣꯜ ꯐꯥꯎꯅꯗꯔꯦ ꯍꯥꯏ ꯗꯥ ꯑꯔꯖꯦ ꯄꯔꯥꯃꯟ ꯍꯩꯖꯩꯀꯣ ꯄ꯭ꯔꯃꯥꯟ ꯍꯩꯖꯩꯀꯣ ꯍꯥꯏ ꯃꯤ ꯃꯉꯥ ꯂꯩ ꯀꯅꯥꯝ ꯀꯣꯃꯦꯟ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏ ꯀꯔꯥꯏ ꯑꯩꯅ ꯀꯔꯥꯏ ꯃꯦꯇ꯭ꯔꯤꯛ ꯊꯥ ꯃꯇꯝꯗꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯊꯥ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯥꯏ ꯇꯦꯟ ꯀꯥꯔꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ ꯑꯦꯗꯚꯥꯟꯁ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯔ ꯂꯩ ꯃꯅꯤꯄꯨꯔꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯁꯕꯖꯦꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯏꯅ ꯂꯩꯕꯗꯣ ꯁꯪꯁꯀ꯭ꯔꯤꯠꯇꯣ ꯑꯗꯨ ꯑꯍꯨꯝꯒ ꯑꯣꯞꯁꯟ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯞꯁꯟ ꯑꯍꯨꯝꯗ ꯑꯃ ꯂꯧꯕ ꯑꯩꯗꯤꯒ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯍꯤꯟꯗꯤ ꯂꯧꯔꯦꯕ ꯑꯩꯗꯤ ꯃꯤꯇꯩꯔꯣꯟꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯗꯤ ꯃꯤꯇꯩꯔꯣꯟ ꯂꯧꯗꯦꯕ ꯑꯩ ꯍꯤꯟꯗꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦꯕ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯏꯕꯗꯣ ꯁꯪꯁꯀ꯭ꯔꯤꯠ ꯍꯩꯇꯦ ꯁꯪꯁꯀ꯭ꯔꯤꯠꯅꯤ ꯁꯪꯁꯀ꯭ꯔꯤꯠꯁꯨ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯍꯤꯟꯗꯤ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯂꯩꯔꯦ ꯑꯩ ꯑꯗꯨ ꯂꯧꯔꯛꯑꯦꯕ ꯑꯩ ꯍꯤꯟꯗꯤ ꯂꯧꯔꯛꯑꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒ ꯏꯃꯥꯗꯃꯛꯗ ꯗꯥꯔꯁꯦ ꯃꯤꯇꯩꯒꯤ ꯇꯅꯤꯡꯉꯤ ꯂꯣꯟꯗꯣ ꯍꯩꯖꯕ ꯊꯥꯅꯤꯡꯉꯤ ꯂꯣꯟ ꯊꯥꯏꯅꯒꯤ ꯂꯣꯟꯗꯣ ꯍꯩꯖꯕ ꯗꯥꯔꯁꯦ ꯃꯤꯇꯩꯒꯤ ꯊꯥꯏꯅꯒꯤ ꯂꯣꯟꯗꯣ ꯍꯩꯖꯕ ꯃꯤꯇꯩꯂꯣꯟ ꯐꯤꯂꯝꯒꯤ ꯎꯔꯤꯡ ꯎꯏꯅꯨꯡ ꯐꯤꯂꯝ ꯌꯦꯡꯕꯗꯨꯒ ꯉꯥꯡꯕ ꯂꯦꯡꯒ꯭ꯋꯦꯖꯇꯨꯅꯤ ꯍꯥꯏ ꯔꯣꯖꯤꯅ ꯁ꯭ꯀꯨꯜꯗ ꯍꯤꯟꯗꯤ ꯂꯧꯔꯤ ꯀꯣꯂꯦꯖꯇ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤ ꯂꯧꯔꯤ ꯕꯤ ꯑꯦꯗ ꯃꯅꯤꯄꯨꯔꯤ ꯑꯣꯅꯔꯁ ꯂꯧꯔꯤ ꯌꯥꯏ ꯑꯩꯁꯨ ꯀꯔꯤ ꯍꯥꯏ ꯑꯩꯗꯤ ꯁ꯭ꯀꯨꯜꯗ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯑꯦꯗꯚꯥꯟꯁ ꯑꯩꯈꯣꯏ 9, 10ꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯍꯤꯟꯗꯤ ꯂꯧꯒꯦꯔꯥ ꯃꯅꯤꯄꯨꯔ ꯂꯧꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯕ ꯑꯗꯨꯗꯒꯤ ꯀꯔꯤ ꯍꯥꯏ ꯀꯣꯂꯦꯖ ꯀꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯗꯗꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯤꯗꯤ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯂꯩꯔꯦꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯂꯧꯕ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯩꯗꯤ ꯀꯔꯤ ꯃꯅꯤꯄꯨꯔꯤ ꯂꯧꯗꯦꯕ ꯑꯩꯗꯤ ꯍꯤꯟꯗꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦꯕ ꯑꯩ ꯃꯅꯤꯄꯨꯔꯤ ꯄꯥꯕꯁꯨ ꯍꯩꯇꯦ ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯂꯧꯔꯛꯇꯦ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯍꯤꯟꯗꯤ ꯑꯣꯏꯅ ꯂꯧꯔꯦ ꯄꯨꯡ ꯑꯅꯤꯐꯧ ꯗꯥꯔꯁꯦ ꯅꯣꯏꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯤ ꯗꯥꯔꯁꯦ ꯃꯇꯝꯒ ꯂꯩꯇꯦ ꯄꯨꯡ ꯑꯅꯤ ꯑꯍꯨꯝ ꯀꯔꯤꯝ ꯂꯩꯇꯦ ꯅꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟꯗꯣꯔꯕꯅꯤ ꯃꯅꯤꯄꯨꯔꯤꯒꯤ ꯔꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯅꯤ ꯐꯖꯕ ꯋꯥꯍꯩꯗꯣ ꯄꯥꯔꯧ ꯋꯥꯍꯩꯗꯣ ꯄꯥꯔꯧ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇꯨꯅꯤ ꯑꯩꯅ ꯉꯝꯗꯕꯗꯣ ꯑꯗꯨꯒ ꯔꯣꯖꯤꯅꯥ ꯏꯕ ꯄꯨꯡ ꯑꯅꯤꯐꯧ ꯔꯣ ꯗꯥꯔꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯔꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤꯕ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯗ ꯄ꯭ꯔꯤꯟꯁ꯫ 'ꯍꯩꯇꯦ' 'ꯅꯤꯡꯁꯤꯡꯗꯔꯦ' ꯀꯣ꯫ 'ꯅꯤꯡꯁꯤꯡꯗꯔꯦ' 'ꯀꯣ'꯫ 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 'ꯅꯤꯡꯁꯤꯡꯗꯔꯦ' '
ꯅꯤꯡꯁꯤꯡꯗꯔꯦ ꯀꯣ ꯀꯣꯍꯣ ꯏꯕꯥꯕꯧ ꯍꯩꯇꯕ ꯀꯅꯥ ꯁꯤꯗꯦ ꯀꯅꯥ ꯀꯔꯤ ꯏꯕꯥꯕꯧ ꯍꯩꯇꯔꯦ ꯏꯕꯧ ꯍꯩꯇꯔꯦ ꯑꯩ ꯃꯥꯅꯦ ꯃꯥꯏꯁꯦ ꯏꯕꯧ ꯍꯩꯇꯔꯦ ꯀꯅꯥ ꯏꯕꯧ ꯍꯩꯇꯔꯦ ꯀꯟꯅ ꯁꯤꯗꯥꯏ ꯏꯕꯧ ꯍꯩꯇꯔꯦ ꯀꯟꯅ ꯁꯤꯗꯥꯏ ꯄꯨꯡ ꯑꯅꯤꯐꯧ ꯋꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯀꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯕꯦꯡꯒꯣꯂꯤꯒꯤ ꯃꯔꯣꯟꯗ ꯀꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯗꯔꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁ ꯇꯥꯏꯞꯇ ꯃꯅꯤꯄꯨꯔꯤ ꯏꯕꯗꯣ ꯑꯗꯨ ꯍꯩꯕ꯭ꯔꯥ ꯃꯌꯥꯝ ꯃꯅꯤꯄꯨꯔꯤꯗ ꯑꯩꯈꯣꯏ ꯆꯥꯏꯅꯤꯁꯀꯤ ꯇꯥꯏꯞꯇꯗꯤ ꯏꯕꯅꯦꯕ ꯑꯗꯨ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯍꯩꯕ꯭ꯔꯣ ꯃꯌꯥꯝ ꯀꯣꯈꯨ ꯍꯥꯏꯅꯤ ꯗꯥꯔꯁꯦ ꯀꯣ ꯈꯧ ꯀꯔꯤ ꯀꯣꯈꯧ ꯀꯣꯕꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯔ ꯀꯩꯅꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯩ ꯑꯩꯗꯤ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯑꯣꯜ ꯂꯦꯡꯒ꯭ꯋꯦꯖ ꯍꯩ ꯑꯩꯗꯤ ꯑꯣꯜꯗꯨ ꯅꯠꯇꯦ ꯑꯣꯜꯗꯤ ꯀꯔꯤ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯇꯥꯏꯞꯇꯗꯨꯔꯣ ꯕꯦꯡꯒꯣꯂꯤꯒꯤ ꯀꯔꯤ ꯃꯔꯣꯜꯗ ꯀꯗꯥꯏ ꯃꯅꯤꯄꯨꯔꯤ ꯏꯕꯗꯣ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯑꯩꯅ ꯆꯥꯛ ꯆꯥꯔꯕꯣ ꯂꯨꯛ ꯍꯥꯔꯕꯣ ꯍꯥꯏ ꯑꯩ ꯍꯩ ꯌꯥꯏ ꯀꯣꯛ ꯁꯝ ꯂꯥꯏ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥꯅ ꯇꯤꯜꯗꯧ ꯀꯧ ꯃꯤꯠ ꯄꯥꯅ ꯇꯤꯜꯗꯧ ꯀꯧ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥꯅ ꯆꯤꯜ ꯊꯤꯜ ꯀꯧ ꯅꯉꯧ ꯌꯦꯡꯂꯦꯟ ꯍꯨꯛ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕꯣ ꯅꯣꯏꯒꯤ ꯃꯔꯣꯟꯁꯤꯕꯨ ꯆꯤꯜ ꯊꯤꯜ ꯀꯧ ꯅꯉꯥꯎ ꯌꯥꯡꯂꯦꯟ ꯍꯨꯛ ꯎꯅꯤ ꯑꯩ ꯐꯝ ꯑꯇꯤꯌꯥꯏ ꯑꯩ ꯐꯝ ꯑꯇꯤꯌꯥ ꯔꯣꯖꯤꯅ ꯁꯦ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤꯅꯤ ꯏꯃꯥ ꯂꯣꯟ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯍꯥꯏꯕꯗꯅ ꯔꯣꯖꯤꯁꯤꯗꯤ ꯑꯩꯗꯤ ꯐꯖꯅ ꯄꯥꯗꯦꯀꯣ ꯍꯥꯏ ꯄꯥꯗꯦꯗꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯍꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯅꯪꯗꯤ ꯍꯩꯀꯣ ꯐꯖꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯂꯣꯟꯅꯤ ꯍꯥꯏ ꯀꯔꯝꯕ ꯃꯩꯇꯩꯂꯣꯟꯅꯣꯅꯦ ꯑꯩꯈꯣꯏ ꯀꯗꯥꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯁꯦ ꯀꯗꯥꯏ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯏꯕ ꯇꯥꯏꯞꯇꯨꯔꯅ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯃꯅꯤꯄꯨꯔꯤ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯀꯔꯦ ꯃꯅꯤꯄꯨꯔꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯇꯨꯔꯣ ꯆꯥꯏꯅꯤꯁ ꯑꯗꯨꯃꯥꯏꯅ ꯏꯕꯗꯨꯅꯤ ꯑꯣ ꯑꯗꯨ ꯍꯩꯕꯤꯔꯔꯨꯁꯤ ꯅꯪ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯣ ꯑꯩ ꯑꯗꯨ ꯃꯔꯣꯗ ꯌꯥꯝ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯗꯣ ꯆꯥꯏꯅꯤꯁ ꯃꯔꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏ ꯑꯁꯦꯡꯕ ꯀꯔꯥꯏ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯑꯗꯨꯗꯣ ꯗꯥ ꯖꯦꯅ ꯄꯨꯡꯂꯣꯏ ꯔꯤꯌꯦꯜ ꯃꯅꯤꯄꯨꯔ ꯔꯥꯏꯇꯤꯡꯅꯤ ꯗ ꯑꯥꯔꯖꯦꯅ ꯈꯪꯂꯣꯏ ꯔꯤꯌꯦꯜ ꯃꯅꯤꯄꯨꯔ ꯔꯥꯏꯇꯤꯡꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯃꯅꯤꯄꯨꯔꯤꯗꯨꯔ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯦꯡꯒꯨꯂꯤ ꯇꯥꯏꯞꯀꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯩꯅ ꯏꯗꯤ ꯑꯗꯨꯃꯥꯏꯅ ꯄꯥꯗꯣꯏꯅꯦ ꯑꯣ ꯑꯠꯆꯥ 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 ꯑꯗꯨꯗꯣ ꯌꯥꯝ ꯐꯩꯅꯦ ꯈꯪꯉꯗꯤ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛ ꯀꯔꯦꯕ꯭ꯔꯣꯖꯤꯁꯤꯗꯤ ꯍꯩꯔꯒ ꯑꯦꯗꯚꯥꯟꯁ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯇꯤ ꯍꯩꯇꯕ ꯍꯣꯏꯃ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯦꯗꯚꯥꯟꯁ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯩꯇꯕ ꯍꯧꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ
ꯉꯥꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯤ ꯀꯧꯗꯦ ꯕꯦꯡꯒꯨꯂꯤ ꯀꯧꯔꯤ ꯆꯨꯝꯃꯤ ꯔꯣꯖꯤꯅ ꯀꯔꯤ ꯅꯪ ꯊꯥꯏꯅꯒꯤ ꯃꯔꯣꯜꯗꯣ ꯀꯣꯛꯇ ꯂꯩꯇꯦ ꯍꯥꯏ ꯅꯪ ꯊꯥꯏꯅꯒꯤ ꯃꯔꯣꯟꯗꯣ ꯀꯣꯛꯇ ꯂꯩꯇꯦ ꯍꯥꯏ ꯑꯣꯡꯕꯤꯔ ꯅꯤꯡꯊꯧ ꯅꯪ ꯀꯩꯅꯣ ꯍꯥꯏꯁꯤ ꯔꯣꯖꯤꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯔꯣꯖꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯦ ꯀ꯭ꯋꯥꯛꯅ ꯂꯥꯟꯕꯧ ꯑꯩꯅ ꯂꯥꯛꯇꯣꯔꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥꯅ ꯆꯥꯔꯣꯏꯅꯦ ꯇꯦꯇꯨ ꯈꯣꯡꯂꯛꯇꯣꯔꯦ ꯍꯥꯏ ꯇꯦꯇꯨ ꯈꯣꯡꯂꯛꯇꯣꯔꯦ ꯍꯥꯏ ꯔꯣꯖꯤꯒ ꯉꯁꯤ ꯄ꯭ꯔꯤꯟꯁꯀ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯇꯨꯝꯗꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯣꯏꯅ ꯇꯨꯝꯗ꯭ꯔꯤꯔꯅ ꯑꯩꯒꯤꯗꯃꯛꯇ ꯅꯣꯏ ꯇꯨꯝꯗ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯁꯥꯎꯅꯨꯀꯣ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤꯀꯣ ꯗꯥꯔꯁꯦ ꯃꯩꯇꯩꯔꯣꯜ ꯃꯔꯣꯜ ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯡꯉꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯎꯏꯅꯨꯡ ꯌꯦꯡꯉꯨ ꯗꯥ ꯄ꯭ꯔꯤꯟꯁꯀꯤ ꯃꯔꯣꯜꯁꯦ ꯗꯥꯔꯁꯦ ꯃꯩꯇꯩꯔꯣꯜ ꯃꯔꯣꯜ ꯑꯁꯦꯡꯕ ꯈꯪꯅꯤꯡꯉꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯎꯏꯔꯤꯅꯨꯡ ꯌꯦꯡꯉꯨ ꯗꯥ ꯄ꯭ꯔꯤꯟꯁꯀꯤ ꯃꯔꯣꯜꯁꯦ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯀꯤꯁꯦ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤꯃꯤ ꯌꯥꯏ ꯑꯁ ꯀꯩꯅꯣ ꯄ꯭ꯔꯤꯟꯁ ꯅꯪ ꯑꯣꯛꯈꯤꯔꯣ ꯅꯪꯁꯦ ꯃꯇꯝ ꯂꯦꯜꯂꯤꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗꯃꯛ ꯍꯥꯏꯁꯦ ꯀꯔꯤ ꯑꯩ ꯇꯟꯗꯧ ꯌꯥꯔꯦ ꯑꯩꯗꯤ ꯈꯪꯉꯤ ꯑꯩ ꯇꯥꯟꯗꯧ ꯌꯥꯔꯦ ꯑꯩ ꯈꯪꯉꯤ ꯏꯃꯥꯒꯤ ꯀꯔꯤꯗꯃꯛ ꯀꯔꯤ ꯍꯥꯏꯕ ꯇꯝꯒꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯌꯥꯏ ꯄ꯭ꯔꯤꯟꯁꯅ ꯎꯜꯇꯥ ꯍꯥꯏꯔꯦꯅꯦ ꯔꯣꯖꯤ ꯅꯉꯣꯟꯗ ꯇꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯦꯅꯦ ꯑꯩꯗꯤ ꯂꯩꯅꯤꯡꯅ ꯂꯩꯔꯤꯝ ꯌꯥꯏ ꯑꯩꯗꯤ ꯂꯩꯅꯤꯡꯅ ꯂꯩꯔꯤꯝ ꯌꯥꯏ ꯏꯃꯥꯒꯤꯗꯃꯛ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤ ꯑꯗꯨꯝꯕ ꯖꯋꯥ ꯆꯣꯡꯅꯤꯡꯕꯤꯅꯨ ꯃꯕꯨꯡꯗ ꯀꯔꯦ ꯔꯣꯖꯤ ꯑꯗꯨꯒꯨꯝꯕ ꯖꯋꯥ ꯆꯤꯡꯒꯣꯏꯅꯤꯡꯕꯅꯨ ꯆꯤꯡꯒꯣꯏꯕꯤꯅꯨ ꯍꯥꯏ ꯅꯕꯨꯡꯗ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯁꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯖꯋꯥ ꯆꯤꯡꯕꯤꯒꯅꯨ ꯅꯕꯨꯡꯗ ꯍꯥꯏ ꯗꯥ ꯄ꯭ꯔꯤꯟꯁ ꯑꯩ ꯑꯃꯨꯛ ꯍꯧꯔꯛꯂꯣ ꯍꯥꯏ ꯔꯣꯖꯤ ꯍꯧꯔꯛꯀꯅꯨ ꯅꯣꯏ ꯈꯟꯅꯔꯛꯀꯅꯨ ꯅꯣꯏ ꯈꯟꯅꯔꯛꯇꯣꯔꯦ ꯅꯣꯏ ꯑꯩ ꯈꯪꯉꯦ ꯅꯣꯏꯒꯤ ꯂꯤꯂꯥꯁꯦ ꯈꯟꯅꯔꯛꯇꯣꯔꯦ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯄꯦꯅꯕ ꯍꯧꯔꯣ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯁꯨ ꯍꯧꯔꯣ ꯍꯥꯏ ꯁꯥꯎꯕ ꯅꯠꯇꯦꯀꯣ ꯃꯤꯇꯩꯂꯣꯟꯅꯤ ꯁꯥꯎꯕ ꯅꯠꯇꯦ ꯃꯤꯇꯩꯂꯣꯟꯅꯤ ꯍꯥꯏ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯣ ꯗꯥ ꯄ꯭ꯔꯤꯟꯁꯀꯤ ꯃꯔꯣꯜꯁꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗ ꯏꯁꯥꯕꯤ ꯏꯁꯥꯅꯧꯒ ꯍꯥꯏꯗꯣ ꯇꯥꯔꯕꯣ ꯗꯥꯔꯁꯦ ꯗꯥ ꯄ꯭ꯔꯤꯟꯁꯀꯤ ꯃꯔꯣꯜꯁꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯤꯗ ꯏꯁꯥꯕꯤ ꯏꯁꯥꯅꯨꯒ ꯍꯥꯏꯗꯣ ꯇꯥꯔꯕꯣ ꯗꯥꯔꯁꯦ ꯏꯁꯥꯅꯧꯒ ꯍꯥꯏꯗꯣ ꯇꯥꯔꯕꯣ ꯗꯥꯔꯁꯦ ꯀꯔꯤꯅꯣ ꯔꯣꯖꯤ ꯈꯪꯗ꯭ꯔꯤꯅꯦ ꯅꯪꯒꯤꯁꯦ ꯏꯁꯥꯅꯨ ꯍꯥꯏꯁꯦ ꯀꯩꯅꯣ
ꯏꯁꯥꯅꯧꯒ ꯍꯥꯏꯗꯣ ꯇꯥꯔꯕꯣ ꯗꯥ ꯖꯦ? ꯏꯁꯥꯅꯧ ꯍꯥꯏꯁꯦ ꯀꯩꯅꯣ? ꯏꯃꯥꯒꯤꯗꯃꯛ ꯅꯆꯥꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯅꯕꯨꯡ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯗ ꯇꯨꯝꯃꯅꯤ ꯍꯥꯏ꯫ ꯑꯅꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯧꯖꯤꯛ ꯇꯨꯝꯅꯤꯡꯉꯦ ꯑꯩꯁꯨ꯫ ꯏꯁꯥꯅꯨ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯃꯔꯣꯜꯗ ꯅꯨꯡꯁꯤꯕ꯫ ꯑꯣ ꯑꯠꯆꯥ꯫ ꯅꯨꯡꯁꯤꯗꯕꯗꯣ ꯅꯨꯡꯁꯤꯕꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒ ꯍꯥꯏꯗꯣ ꯇꯥꯔꯕꯣ ꯗꯥ ꯖꯦ? ꯏꯁꯥꯅꯨ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯃꯔꯣꯜꯗ ꯅꯨꯡꯁꯤꯕ꯫ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ? ꯏꯁꯥꯕꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ꯫ ꯏꯁꯥꯕꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤ꯫ ꯔꯣꯖꯤꯁꯦ ꯌꯥꯝ ꯈꯪꯉꯝꯃꯤꯅꯦ ꯍꯅꯨꯕꯤ ꯑꯣ ꯍꯅꯨꯕꯤ ꯅꯪ ꯌꯥꯝ ꯈꯪꯉꯝꯃꯤꯅꯦ ꯅꯪꯕꯨ꯫ ꯗꯥ ꯖꯤꯗꯤ ꯀꯔꯤꯝ ꯈꯪꯗꯦ꯫ ꯀ꯭ꯋꯥꯛꯅ ꯂꯥꯟꯕꯧ ꯁꯤꯜꯂꯛꯇꯣꯔꯦ ꯍꯥꯏ꯫ ꯀ꯭ꯋꯥꯛꯅ ꯂꯥꯟꯕꯧ ꯁꯤꯜꯂꯛꯇꯣꯔꯦ ꯍꯥꯏ꯫ ꯁꯤꯅꯁꯨ ꯃꯔꯣꯟ ꯃꯔꯤ ꯁꯤꯁꯦ꯫ ꯑꯗꯨꯗꯩ ꯀꯩꯕ ꯈꯝꯕꯤ ꯊꯣꯏꯕꯤꯒꯤ ꯏꯁꯇꯣꯔꯤ ꯇꯥꯔꯕꯣ ꯍꯥꯏ꯫ ꯈꯝꯕꯤ ꯊꯣꯏꯕꯤꯒꯤ ꯏꯁꯇꯣꯔꯤ ꯇꯥꯔꯕꯣ ꯍꯪꯉꯤ꯫ ꯊꯃꯣꯏꯁꯤꯅ ꯃꯤꯇꯩꯔꯣꯜꯗ ꯄꯥꯏꯃꯥ ꯄꯨꯛꯅꯤꯡ ꯊꯃꯣꯏꯁꯤꯅ ꯃꯤꯇꯩꯔꯣꯜꯗ ꯄꯥꯏꯕ ꯄꯨꯛꯅꯤꯡ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯅꯄꯥꯔꯤ ꯂꯩꯖꯩ ꯍꯥꯏ꯫ ꯅꯨꯡꯉꯥꯜꯂꯥꯏꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤ ꯍꯥꯏ ꯃꯥꯅꯦ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤ ꯀ꯭ꯋꯥꯛ ꯈꯣꯡꯕ ꯍꯧꯔꯛꯇꯣꯔꯦ ꯍꯥꯏꯕꯅꯤ ꯑꯩ꯫ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤ ꯀ꯭ꯋꯥꯛ ꯈꯣꯡꯕ ꯍꯧꯗꯣꯔꯦ ꯍꯥꯏ꯫ ꯑꯗꯨꯒ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ? ꯇꯥꯔꯦꯗ ꯄ꯭ꯔꯤꯟꯁ ꯅꯪꯒꯤ ꯀꯌꯥꯝ ꯈꯪꯉꯤ ꯍꯥꯏꯅꯣ ꯈꯪꯉꯤ ꯍꯥꯏ꯫ ꯔꯣꯖꯤꯅ ꯀꯔꯤ ꯗꯥ ꯄ꯭ꯔꯤꯟꯁ ꯂꯣꯏꯁꯜꯂꯣ ꯗꯥꯁꯦ ꯀꯣꯛ ꯉꯥꯎꯔꯅꯤ ꯍꯥꯏ꯫ ꯑꯩ ꯀꯣꯛ ꯉꯥꯎꯗꯦ ꯅꯣꯏꯒꯤ ꯀꯣꯃꯦꯟ ꯄꯥꯒꯦꯗ꯫ ꯅꯣꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯑꯩ ꯄꯥꯒꯦ꯫ ꯄꯥꯕꯩꯗꯃꯛꯇ ꯗꯥ ꯔꯥꯖꯦ ꯂꯩꯌꯦ ꯀꯩꯅꯣ꯫ ꯅꯣꯏꯅ ꯄꯥꯕꯗꯣ ꯅꯣꯏꯅ ꯍꯥꯏꯕꯗꯨ ꯄꯥꯔꯒꯦ꯫ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯅ ꯀꯔꯤ ꯍꯥꯏꯕ? ꯉꯁꯤ ꯑꯍꯤꯡ ꯊꯦꯡꯂꯧꯁꯤꯗ ꯏꯌꯥꯝꯕ ꯑꯥꯔꯖꯦꯒꯤ ꯑꯦꯜ.ꯕꯤ ꯌꯥꯎꯕꯁꯤꯗꯤ ꯅꯅꯥꯎ ꯑꯣꯏꯕ ꯑꯩꯒꯤ ꯄꯌꯥꯃꯅꯨꯡ ꯅꯨꯡꯉꯣꯂꯤꯗ ꯀꯔꯤ ꯄꯌꯥꯝ ꯅꯨꯡ ꯍꯥꯏꯔ ꯀꯩꯗꯧꯔꯒꯦ? ꯌꯥꯎꯁꯤꯗꯤ ꯅꯅꯥꯎ ꯑꯣꯏꯕ ꯑꯩꯒꯤ ꯄꯌꯥꯅꯨꯡ ꯅꯨꯡꯂꯤꯗꯥꯏ꯫ ꯑꯩ ꯇꯜꯂꯦ ꯃꯤꯇꯩꯔꯣꯜ ꯑꯁꯦꯡꯕꯁꯦ꯫ ꯀꯩꯒꯤꯅꯣ ꯔꯣꯖꯤ ꯇꯜꯂꯤꯗꯣ? ꯃꯤꯇꯩꯔꯣꯜ ꯑꯁꯦꯡꯕꯗꯣ ꯀꯔꯤꯒꯤ ꯇꯜꯂꯤꯅꯣ? ꯃꯩꯇꯩꯔꯣꯜ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏ ꯃꯄꯥꯟ ꯀꯁꯥꯔꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯃꯤꯛꯁ ꯑꯣꯏꯔꯦ꯫ ꯗꯥ ꯄ꯭ꯔꯤꯟꯁ ꯂꯣꯏꯁꯜꯂꯣ ꯑꯩ ꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏ꯫ ꯂꯣꯏꯁꯤꯜꯂꯁꯤꯔ ꯔꯣꯖꯤ ꯄꯨꯡ ꯃꯤꯅꯤꯠ 9 ꯋꯥꯠꯂꯦ ꯃꯤꯅꯤꯠ 9 ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ꯫ ꯑꯩ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯇꯧꯔꯣꯏꯍꯦ꯫ ꯅꯣꯏ ꯑꯅꯤ ꯂꯩꯕꯁꯤꯒ ꯑꯩ ꯂꯩꯔꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯅꯤ꯫ ꯀꯩꯅꯣꯅꯦ ꯑꯩ 52 ꯃꯤꯅꯤꯠꯇ ꯐꯥꯔꯤꯁꯦ ꯀꯩꯒꯤꯅꯣꯅꯦ? ꯅꯦꯠ ꯆꯠꯄꯩꯗꯩ ꯇꯧꯔꯤꯔꯥ?
ꯗꯥꯁꯦ ꯅꯪ ꯈꯪꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯄ꯭ꯔꯤꯟꯁꯇꯩ ꯇꯝꯃꯣ ꯍꯥꯏ ꯑꯩ ꯇꯝꯅꯤꯡꯗꯦ ꯔꯣꯖꯤ ꯑꯩꯅ ꯈꯔ ꯈꯪꯉꯤꯁꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦꯗ ꯑꯇꯩ ꯇꯝꯅꯤꯡꯗ꯭ꯔꯦꯗ ꯗꯥꯁꯦ ꯇꯝꯅꯤꯡꯗꯦ ꯗꯥꯁꯦ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗꯦ ꯑꯩꯅ ꯍꯩꯕꯗꯣ ꯑꯗꯨꯗꯣ ꯉꯥꯡꯗꯣꯏꯅꯤ ꯑꯩ ꯇꯝꯕ ꯈꯣꯠꯄꯒ ꯇꯧꯅꯤꯡꯗ꯭ꯔꯦ ꯃꯃꯥꯒꯁꯨ ꯁꯨꯝ ꯁꯨꯅꯩ ꯃꯤꯇꯩꯂꯣꯟꯁꯦ ꯃꯃꯥꯒꯁꯨ ꯁꯨꯝ ꯁꯨꯅꯩ ꯃꯩꯇꯩꯂꯣꯟꯁꯦ ꯃꯃꯥꯒꯁꯨ ꯁꯨꯝ ꯌꯨꯝꯗ ꯁꯨꯅꯩ ꯃꯩꯇꯩꯂꯣꯟꯁꯦ ꯍꯥꯏ ꯑꯅꯤꯗ ꯇꯨꯝꯃꯣ ꯍꯥꯏ ꯑꯅꯤꯗ ꯇꯨꯝꯗꯣꯏꯔꯅꯦ ꯔꯣꯖꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤꯗꯃꯛ ꯗꯥꯁꯦ ꯑꯩ ꯀꯣꯃꯦꯟ ꯀꯩꯅꯣ ꯅꯪ ꯀꯣꯃꯦꯟ ꯄꯥꯏꯁꯤꯗꯤꯅ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯃꯃꯥꯒ ꯃꯃꯥꯒ ꯀꯔꯤ ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯃꯃꯥꯒ ꯉꯥꯡꯅꯩ ꯍꯥꯏꯌꯨ ꯏꯁ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯪ ꯊꯥꯏꯅꯗ ꯄꯣꯛꯇꯕ ꯃꯤꯅꯤ ꯀꯔꯤ ꯃꯥꯅ ꯏꯁ ꯗꯥ ꯄ꯭ꯔꯤꯟꯁ ꯅꯪ ꯊꯥꯏꯅꯗ ꯄꯣꯛꯀꯗꯕ ꯃꯤꯅꯤ ꯍꯥꯏ ꯊꯥꯏꯅꯗ ꯄꯣꯛꯎ ꯍꯥꯏ ꯅꯪꯁꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯂꯤ ꯌꯨꯒꯅꯤ ꯀꯥꯎꯔꯕꯣ ꯍꯧꯖꯤꯛ ꯀꯂꯤ ꯌꯨꯒꯅꯤ ꯀꯥꯎꯔꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛꯅ ꯀꯛꯆꯤꯡ ꯂꯣꯟꯁꯨ ꯍꯩ ꯑꯩꯗꯤ ꯍꯥꯏ ꯀꯛꯆꯤꯡ ꯂꯣꯟꯁꯨ ꯍꯩ ꯑꯩꯗꯤ ꯍꯥꯏ ꯌꯨꯛ ꯍꯧꯖꯤꯛ ꯀꯂꯤꯌꯨꯒꯅꯤ ꯍꯥꯏꯔꯦ ꯀꯂꯤꯌꯨꯒꯅꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯔꯣꯖꯤꯅ ꯀꯂꯤꯌꯨꯒꯅꯤ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯤꯀꯦꯜ ꯇꯦꯛꯅꯣꯂꯣꯖꯤ ꯌꯨꯒꯅꯤ ꯍꯧꯖꯤꯛ ꯑꯦꯗꯚꯥꯟꯁ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯍꯧꯖꯤꯛ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯉꯥꯡꯕ ꯆꯠꯅ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯉꯥꯡꯕ ꯃꯇꯝꯅꯦ ꯄꯣꯛꯄ ꯉꯥꯡꯅꯁꯦ ꯍꯤꯟꯗꯤ ꯉꯥꯡꯉꯦꯅꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯁꯨꯝ ꯍꯤꯟꯗꯤ ꯉꯥꯡ ꯍꯩꯔꯦꯅꯦ ꯇꯥꯛꯄꯤꯗꯦ ꯁꯨꯝ ꯉꯥꯡꯉꯦ ꯌꯦꯡꯉ ꯇꯧ ꯇꯧꯔꯒ ꯁꯨꯝ ꯉꯥꯡꯉꯦ ꯃꯣꯕꯥꯏꯜ ꯌꯦꯡꯅ ꯁꯨꯝ ꯍꯤꯟꯗꯤ ꯍꯩꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯝꯃꯅꯤ ꯄꯨꯡ ꯑꯅꯤꯗ ꯑꯗꯨꯒ ꯇꯨꯝꯃꯅꯤ ꯑꯩ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯝꯃꯤꯅꯤ ꯄꯨꯡ ꯑꯅꯤꯗ ꯇꯨꯝꯃꯅꯤ ꯍꯥꯏ ꯍꯣꯏ ꯔꯣꯖꯤ ꯄꯨꯡ ꯑꯅꯤꯗ ꯇꯨꯝꯃꯁꯤ ꯗꯥꯁꯦ ꯀꯣꯃꯦꯟ ꯀꯩꯅꯣ ꯗꯥꯁꯦ ꯀꯣꯃꯦꯟ ꯍꯥꯏꯗꯤ ꯑꯣ ꯏꯝꯐꯥꯜ ꯀꯥꯕꯣ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯈꯔ ꯈꯔ ꯈꯪꯂꯦ ꯍꯥꯏ ꯏꯝꯐꯥꯜ ꯀꯥꯕꯣ ꯂꯦꯡꯀ꯭ꯋꯦꯖꯁꯨ ꯈꯔ ꯈꯔ ꯈꯪꯉꯤ ꯍꯥꯏ ꯄꯨꯡ ꯑꯅꯤꯗ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕ ꯑꯩꯁ ꯄꯨꯡ ꯕꯥꯔꯣ ꯃꯇꯨꯡꯗ ꯊꯥꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯔꯣꯖꯤ ꯑꯗꯨꯕꯨ ꯄꯨꯡ ꯑꯅꯤ ꯃꯇꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯪ ꯄꯨꯡ ꯑꯅꯤ ꯊꯥꯒꯠꯀꯅꯤ ꯍꯥꯏꯅ ꯅꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯩ ꯃꯇꯝ ꯊꯝꯃꯨ ꯃꯇꯝ ꯀꯗꯥꯏ ꯑꯥꯔꯂꯤꯁꯇ ꯊꯥꯡꯒꯠꯂꯒ ꯚꯤꯗꯤꯑꯣꯗꯣ ꯑꯥꯔꯂꯤꯁꯇ ꯊꯥꯡꯒꯠꯂꯒ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯡ ꯅꯤꯄꯥꯟꯗꯔ ꯇꯔꯥꯗꯔ ꯑꯦꯒꯥꯔꯣꯗꯔ ꯑꯗꯨ ꯃꯇꯝ ꯐꯤꯛꯁ ꯑꯃ ꯊꯝꯃꯣ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯄꯥꯕ꯭ꯂꯤꯛ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨ ꯃꯇꯝ ꯊꯝꯃꯣ ꯅꯣꯏꯁꯦ ꯗꯥꯏꯔꯦꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯗꯥꯏꯔꯦꯛ ꯄꯥꯕ꯭ꯂꯤꯛ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯅꯣꯏ ꯇꯧꯋꯦꯕ ꯃꯇꯝꯗꯣ ꯀꯔꯤ ꯑꯥꯔꯂꯤꯁꯇ ꯄꯣꯏꯂꯥꯗ ꯑꯥꯔꯂꯤꯁꯇ ꯊꯥꯡꯒꯠꯂꯒ ꯚꯤꯗꯤꯑꯣꯁꯦ ꯑꯥꯔꯂꯤꯁꯇ ꯑꯞꯂꯣꯗ ꯇꯧꯔꯒ ꯑꯗꯨꯒ ꯋꯥꯏ ꯇꯤꯗ ꯆꯠꯂꯒ ꯑꯗꯨꯗꯣ ꯆꯦꯅꯦꯜꯗꯣ ꯄꯥꯕ꯭ꯂꯤꯛ ꯇꯧꯈꯣꯕ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗꯣ ꯃꯇꯝꯗꯣ ꯈꯔ ꯑꯩꯒꯤ ꯁꯤ ꯃꯇꯝꯗ ꯄꯨꯡ ꯅꯤꯄꯥꯟꯗ ꯑꯩ ꯃꯇꯝ ꯚꯤꯗꯤꯑꯣ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗꯣ ꯐꯤꯛꯁ ꯊꯝꯃꯣꯕ ꯇꯄꯤ ꯅꯪ ꯀꯗꯥꯏꯕ ꯔꯣꯖꯤꯅ ꯀꯗꯥꯏꯕ ꯗ ꯄ꯭ꯔꯤꯟꯁ ꯅꯪ ꯅꯆꯥꯗꯣ ꯄꯣꯛꯑꯒ ꯃꯩꯇꯩꯂꯣꯟ ꯇꯥꯛꯑꯣ ꯍꯥꯏ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯍꯥꯏꯈꯔꯦ ꯔꯣꯖꯤꯅ ꯑꯗꯨꯒ ꯏꯝꯐꯥꯜꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯅꯝꯕ ꯍꯩ ꯑꯩꯗꯤ ꯍꯥꯏ ꯑꯗꯨ ꯀꯩꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅꯤ ꯄꯨꯡ ꯇꯔꯥꯗ ꯑꯞꯂꯣꯗ ꯑꯣꯏꯈ꯭ꯔꯅꯤꯌꯦ
ꯄꯨꯡ 10ꯗ ꯑꯞꯂꯣꯗ ꯑꯣꯏꯈꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯔꯣꯖꯤꯅ ꯀꯔꯥꯏꯕ ꯇꯧꯔꯤ ꯇꯥꯔꯁꯦ ꯍꯥꯏ ꯑꯗꯣ ꯑꯟꯂꯤꯁꯇ ꯑꯞꯂꯣꯗ ꯇꯧꯔ ꯑꯗꯨ ꯂꯣꯏꯔꯒ ꯅꯪ ꯄꯥꯕ꯭ꯂꯤꯛ ꯇꯧꯁꯜꯂꯛꯑꯣ ꯄꯥꯕ꯭ꯂꯤꯛ ꯇꯧꯕꯗ ꯃꯇꯝ ꯀꯗꯥꯏ ꯑꯃ ꯆꯪꯗꯕꯅꯤ ꯑꯗꯨ ꯀꯗꯥꯏ ꯄꯥꯕ꯭ꯂꯤꯛ ꯇꯧꯕꯗ ꯑꯟꯂꯤꯁꯇ ꯑꯞꯂꯣꯗ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯑꯞꯂꯣꯗ ꯇꯧ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯑꯟꯂꯤꯁꯇ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯣ ꯑꯟꯂꯤꯁꯇ ꯑꯞꯂꯣꯗ ꯇꯧꯔꯒ ꯍꯌꯦꯡ ꯄꯨꯡ 10ꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯇꯣꯔꯦꯅ ꯄꯨꯡ 10ꯒꯤ ꯇꯥꯗꯤ ꯃꯃꯥꯡꯗ ꯃꯤꯅꯤꯠ ꯑꯃ ꯃꯃꯥꯡꯗ ꯄꯥꯕ꯭ꯂꯤꯛ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯏꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯑꯩ ꯊꯣꯛꯑꯣꯏꯗꯣꯏꯅꯤ ꯃꯤꯇꯩꯂꯣꯟꯁꯦ ꯑꯩ ꯇꯥꯛꯇꯣꯏꯅꯤ ꯃꯩꯇꯩꯂꯣꯟꯁꯦ ꯔꯣꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯄꯨꯡ 10ꯗ ꯊꯥꯒꯠꯂꯤ ꯃꯣꯔꯅꯤꯡꯒꯤ ꯑꯗꯨꯅꯦ ꯍꯥꯏꯕ ꯅꯪ ꯀꯗꯥꯏ ꯅꯨꯡꯗꯥꯡ ꯀꯗꯥꯏ ꯄꯨꯡ 12 ꯃꯇꯨꯡꯗꯒꯤ ꯅꯪꯒꯤ ꯅꯦꯠ ꯐ꯭ꯔꯤ ꯑꯣꯏꯔꯗꯤ ꯑꯟꯂꯤꯁꯇ ꯀꯗꯥꯏ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯔꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯝꯈ꯭ꯔꯣ ꯊꯝꯃꯒ ꯅꯪ ꯄꯨꯡ ꯍꯌꯦꯡ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯄꯨꯡ 8ꯗ ꯍꯧꯒꯠꯂꯒ 10 ꯇꯥꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯒ ꯀ꯭ꯔꯣꯝꯗ ꯆꯠꯂꯒ ꯑꯗꯨ ꯆꯦꯅꯦꯜꯗꯣ ꯄꯥꯕ꯭ꯂꯤꯛ ꯇꯧꯈ꯭ꯔꯣꯕ ꯀ꯭ꯔꯣꯝ ꯆꯠꯂꯒ ꯚꯤꯗꯤꯑꯣꯗ ꯑꯟꯂꯤꯁꯇ ꯂꯩꯕꯅꯦ ꯑꯟꯂꯤꯁꯇꯨꯒꯤ ꯄꯥꯕ꯭ꯂꯤꯛ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛ ꯑꯟꯗ꯭ꯔꯣꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯍꯩ ꯑꯟꯗ꯭ꯔꯣꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯍꯩ ꯍꯥꯏ ꯏꯃ ꯅꯪꯗꯤ ꯃꯩꯅꯤꯍꯦ ꯅꯪꯗꯤ ꯅꯤꯡꯊꯧ ꯅꯪ ꯃꯩ ꯇꯥꯔꯦ ꯍꯣꯏꯅꯦ ꯗꯥꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯃꯤ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ 7-8 ꯑꯟꯂꯤꯁꯇ ꯂꯩꯗꯥꯔꯁꯦ ꯑꯗꯨ 7-8 ꯑꯟꯂꯤꯁꯇ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯇꯞ ꯇꯞꯅ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯈ꯭ꯔꯣ ꯅꯪꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯊꯝꯃꯤꯅꯤꯅꯦ ꯌꯥꯝ ꯐꯩꯅꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗ꯭ꯔꯦꯗ ꯔꯣꯖꯤ ꯅꯕꯨꯡꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣꯒ ꯀꯔꯤ ꯁꯨꯠ ꯇꯧꯗ꯭ꯔꯦ ꯇꯜꯂꯦ ꯑꯣ ꯄꯨꯡ 2 ꯇꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯔꯣꯖꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯔꯣꯏꯗ꯭ꯔꯣ ꯕ꯭ꯂꯣꯛꯅꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯔꯣꯏ ꯕ꯭ꯂꯣꯛꯅꯤ ꯍꯧꯖꯤꯛ ꯍꯣꯏꯅꯦ ꯅꯣꯏ ꯑꯗꯨꯗꯣ ꯃꯨꯛꯕꯥꯡ ꯊꯥꯒꯠꯂꯣꯏ ꯍꯥꯏꯅꯦ ꯑꯩꯅ ꯁꯣꯝꯗ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯅ ꯈꯜ ꯂꯩꯔꯤ ꯅꯣꯏꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣꯏ ꯍꯥꯏꯔꯤ ꯑꯗꯨꯗꯒꯤ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯗꯤ ꯄꯨꯡ 7 ꯀꯤ ꯇꯥꯏꯝꯁꯦ ꯇꯧꯔꯝꯗ꯭ꯔꯕꯅꯤ ꯍꯥꯏ ꯄꯨꯡ 8ꯀꯤ ꯇꯥꯏꯃꯤꯡꯗ ꯇꯧꯔꯗꯧꯔꯅꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗ ꯁꯦꯝꯕ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯁꯤꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯦꯝꯕ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯁꯤꯒ ꯁꯦꯝꯃꯤꯅꯤꯗꯁꯦ ꯍꯣꯏ ꯔꯣꯖꯤ ꯁꯦꯝꯃꯣ ꯊꯝꯃꯣ ꯑꯣꯀꯦ ꯑꯩꯒꯤ ꯂꯥꯁ ꯀꯣꯃꯦꯟ ꯔꯣꯖꯤꯅ ꯇꯨꯝꯃꯣ ꯗꯥꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯀꯔꯤ ꯃꯨꯛꯕꯥꯡ ꯍꯧꯔꯣ ꯗꯥꯔꯁꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯒꯤꯗꯃꯛ ꯅꯆꯥ ꯂꯩꯖꯔꯦ ꯇꯨꯝꯃꯣ ꯗꯥꯔꯁꯦ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯋꯥꯔꯦꯗ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯃꯁꯛꯁꯦ ꯑꯩ ꯃꯁꯛ ꯌꯦꯡꯅꯤꯡꯕ꯭ꯔꯣ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦꯗ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯦꯜꯕꯤ ꯄꯦꯟꯗꯦꯗ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯦꯜꯕꯤ ꯄꯦꯟꯂꯕꯣ ꯍꯥꯏ ꯑꯁ ꯑꯗꯨꯃꯥꯏꯅꯗꯤ ꯀꯔꯥꯏ ꯑꯦꯗꯤꯛ ꯆꯨꯗꯦꯗ ꯑꯦꯜꯕꯤꯗ ꯑꯦꯜꯕꯤꯗ ꯑꯗꯨꯃꯥꯏꯅ ꯀꯔꯥꯏ ꯑꯦꯗꯤꯛ ꯆꯨꯗꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯕꯥꯕꯨ ꯗꯥꯔꯁꯦ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯩꯗꯃꯛꯇ ꯑꯦꯜꯕꯤ ꯇꯧꯔꯤꯅꯤꯅꯦ ꯅꯠꯇꯗꯤ ꯑꯩ ꯑꯦꯜꯕꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯗꯤꯛ ꯆꯨꯗꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯅꯤꯅ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯦꯜꯕꯤꯁꯤ ꯁꯨꯝ ꯇꯧꯔꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯦꯜꯕꯤꯁꯤ ꯕꯥꯏ ꯏꯗꯤꯇꯤꯡ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯔꯣꯖꯤ ꯆꯠꯈ꯭ꯔꯕꯣ ꯔꯣꯖꯤ ꯆꯠꯈ꯭ꯔꯕꯣ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯗ꯭ꯔꯦ ꯒꯦꯝ ꯑꯣꯚꯔ
ꯅꯤꯡꯊꯧ ꯇꯨꯝꯃꯁꯤ ꯒꯨꯗ ꯅꯥꯏꯠ ꯅꯪꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯇꯧꯔꯣ ꯇꯨꯝꯃꯒꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ